Radhika, mitu ek pang thorak baga, magi hungnabi, thangna na tum libi thadoi bu, masa nom du naudoi. Thadoi, pak ta di, ngasi di thadoi do, masa nom du namu, yam pakana, tab na hudoi, adum na hudok putuna, amadusu apinga payona, mikap thole. Kana kaidorage, kokok lawo mo khola mamu, tari sinangbu, ta dabra thadoi. Taye ngarang gi dongna mu tawra jala adu oiram ya tan charati kokok lawo mo khol siga hairute khuning wang bi tonglaga kokok haidna chatpa malida Radhika haigumdana tariba mo khol sidi khuning wang bi mo kholbu mandro sidi Radhika adu mana du thangkalaga ta ani du tumlam badege Pulau na hugule, adugo kanano, kanglagi habagi matago. Pulau na hugula, tari ba mukhallo domda, khunguli ba horak lame. Haina bale, kangning ba, langtak na ba habise. Yada hai bum phomdana, khara khit hinjali habida. Yeng di yengi, khang di kangning mane. Yeng lurga na kari, khang lurga na kari. Karamba mangjaba, tungjaba mu, nakoi na lakadoriba. Samam narba wakhanna. Lamjingoi anido khong thangba horokle thili thili chuba nongna jinga da yebagi makhon una wana lengbagi makhon khuding maki na thairam laga akibado kadai da no losilamaga makhoi ani shuri bu haidana corridor leba makharum thangbada makhol dugi khungul liru ni haidana thadoi madi Radhika laklame masing tingamdraba saudaba sahum kyana malem lemai de chale Udaba sukyane, khangdaba sukyane. Ahingba na hugulagla, ahingba na tumthaba matamda. Sanari kumai kya, ahing sida. Anido, nomo. Makholdugi, tungi lakpada. Laptakna, nurse nupi ama, koko haidana. Ahing aduda mathanda, corridor duda, chatlibadu ure. Nurse nupi tugi mukuta, file ama paiga, chatpadogna togumsu tawe. Nurse nupi do, mong hadana, yam phesan tawi. Model amagi mongda catwalk sapagi type ta su tawe asumna nurse nupi sina satpa ubada ani do ngakchane atheng baing sida mi su chatna draba matam sida corridor sida mathanta ma kari gi chatliba ani do nurse nupi duna ta kini abagi mata murum sonarame amuksu nurse nupi duna ta khi gedra khang khi gedra abagi pakatuna nason pingna musane nurse nupi dudi aduma magi chapam tokwa adumak chatle Radhika madi thadoi murum sonarame kaino akhoi ni na ahing nungai sida tawri sipura Radhika thadoi wayam ngangana adum narsigi tung insi mana chatle ja kadai tuno haiba amukta khangtoklusi as ibani se thawdi phajana leite ahing sida migi mathauda ithau sabo oina Tholadra habane yare pakshilagdaba tawgunu masida akhuna thawtiba nati nang song ta khala ahing sida mina tumna hina khurba matam sida misu leitaba mafum sida kanana mathanda chatpa hungnage hoine adu chu chumi nongthi nongongbagi nongjugi ahing sida naitong khoicha chatlise maram amadi lerangani maram duni khangtolu chairise asumna ni do na kongmayada na son pikna murum sone sonarba matung anido kakpai mangda chaliba nupi dugi tungyan tamna adumak inari nurse ki visual setuna chaliba nupi dudi hanna paw uthoktuna magi maningda inargliba mokhoi anido hanna paw yengamde magi chatham thokpa sading amada adumak chale asumna adumak leptuna chatpana lamlong ahum phangba mapa ama yorokle mapa dudi nupi do Mamai awang lomda olaga chatki nupi duna mamai awang onba maike domda ani tusu adumuk inare
ꯈꯣꯡꯊꯥꯡꯒꯤ ꯃꯈꯣꯜꯗꯤ ꯑꯅꯤꯗꯨ ꯊꯣꯛꯍꯟꯗꯦ ꯊꯣꯛꯂꯤꯕ ꯃꯈꯣꯜ ꯑꯍꯤꯡꯒꯤ ꯑꯆꯤꯛꯄꯕꯨ ꯊꯨꯒꯥꯏꯔꯤꯕ ꯍꯥꯏꯕꯕꯨ ꯈꯨꯅꯤꯡ ꯋꯥꯡꯕꯤ ꯃꯈꯣꯜ ꯑꯗꯨ ꯈꯛꯇ ꯃꯉꯥꯏꯔꯦ ꯑꯁꯨꯝꯅ ꯏꯟꯅꯔꯛꯄꯅ ꯈꯪꯍꯧꯗꯅ ꯅꯔꯁ ꯅꯨꯄꯤꯗꯣ ꯑꯆꯧꯕ ꯍꯣꯜ ꯋꯥꯔꯗ ꯍꯣꯏ ꯇꯧꯕ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯃꯩꯁꯨ ꯌꯥꯝ ꯀꯟꯅ ꯀꯥ ꯍꯦꯟꯅ ꯊꯥꯟꯕ ꯃꯐꯝꯗꯤ ꯑꯣꯏꯗꯦ ꯃꯨꯁꯤ ꯃꯨꯁꯤ ꯇꯧꯕ ꯀꯥ ꯑꯣꯏꯅ ꯇꯧꯏ ꯃꯥꯅ ꯆꯪꯈ꯭ꯔꯤꯕꯗꯣ ꯀꯥꯗꯣ ꯍꯦꯛ ꯆꯪꯁꯤꯟꯈꯤꯕꯗ ꯅꯔꯁ ꯅꯨꯄꯤꯗꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯎꯈꯤꯗ꯭ꯔꯦ ꯃꯤꯠꯅ ꯀꯨꯞꯄꯗ ꯀꯗꯣꯝ ꯆꯠꯈ꯭ꯔꯕꯅ ꯎꯍꯧꯗ꯭ꯔꯦ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛꯇꯤ ꯇꯔꯪ ꯃꯔꯪ ꯆꯠꯂꯦ ꯑꯣꯟꯊꯣꯛꯅꯁꯨ ꯊꯨꯅ ꯃꯥꯡꯉꯤ ꯃꯈꯜꯂꯦ ꯃꯀꯣꯛ ꯍꯣꯠꯂꯦ ꯊꯥꯗꯣꯏ ꯀꯔꯤ ꯁꯥꯔꯦ ꯃꯤꯃꯥꯡꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯟꯕ ꯃꯐꯝꯁꯤꯗ ꯆꯪꯁꯤꯟꯈ꯭ꯔꯤꯁꯦ ꯀꯩꯗꯧꯅꯨꯡꯗ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯊꯕꯛ ꯇꯧꯕ ꯁ꯭ꯇꯥꯐ ꯅꯔꯁ ꯑꯣꯏꯔꯝꯃꯣꯏꯀꯣ ꯔꯥꯙꯤꯀꯥꯅ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯆꯨꯝꯃꯝꯗꯧ ꯃꯥꯟꯁꯤꯜꯂꯛꯑꯦ ꯑꯋꯣꯏꯕ ꯀꯅꯥꯅ ꯊꯥꯖꯗꯣꯏꯅꯣ ꯃꯤꯁꯨ ꯂꯩꯅꯗꯕ ꯏꯍꯥꯡ ꯍꯪꯕ ꯀꯥꯁꯤꯗ ꯅꯔꯁ ꯑꯣꯏꯗꯤ ꯆꯪꯐꯝ ꯊꯣꯛꯇꯦ ꯊꯥꯗꯣꯏꯅ ꯂꯥꯛꯑꯣ ꯆꯠꯂꯧꯕꯅ ꯐꯔꯅꯤ ꯏꯕꯥꯅꯤꯁꯦ ꯍꯩꯃꯟ ꯁꯤꯡꯃꯟꯗꯅ ꯄꯁꯤꯡ ꯊꯣꯛꯑꯦ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯇꯧꯕ ꯇꯥꯔꯦ ꯑꯅꯤꯗꯣ ꯑꯁꯨꯝꯅ ꯉꯥꯡꯅꯔꯒ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯈꯣꯏꯅ ꯂꯥꯛꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯍꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯋꯥꯒ ꯉꯥꯡꯅꯗꯦ ꯈꯣꯡꯂꯩ ꯈꯔ ꯈꯖꯤꯛꯇꯨꯅ ꯂꯩꯇꯨꯅ ꯆꯠꯀꯦ ꯇꯧꯕꯒꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯤꯃꯥꯡꯗꯨꯗ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯟꯕ ꯃꯩꯉꯥꯜ ꯑꯗꯨꯗ ꯅꯔꯁ ꯅꯨꯄꯤꯗꯣ ꯃꯈꯨꯠꯇ ꯀꯔꯤꯒꯨꯝꯕ ꯃꯆꯤꯟ ꯇꯨꯝꯕ ꯄꯣꯠ ꯑꯃ ꯄꯥꯏ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯆꯤꯟ ꯇꯨꯝꯕ ꯄꯣꯠꯇꯨꯗꯒꯤ ꯏ ꯇꯞ ꯇꯞ ꯇꯥꯕꯗꯧꯅꯁꯨ ꯇꯧꯏ ꯀꯔꯤꯒꯨꯝꯕꯗꯅ ꯑꯃꯨꯛꯁꯨ ꯃꯤꯍꯤꯡ ꯁꯥꯍꯤꯡ ꯃꯅꯝ ꯑꯀꯟꯕ ꯃꯅꯝ ꯑꯃ ꯗꯛ ꯂꯥꯎꯅ ꯅꯥꯇꯣꯟ ꯁꯨꯃꯥꯡꯗ ꯐꯥꯎꯖꯤꯜꯂꯛꯄꯗꯧꯅꯁꯨ ꯇꯧꯏ ꯃꯅꯝꯗꯣ ꯉꯁꯥꯏꯋꯥꯏꯗꯤ ꯅꯝꯃꯝꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯅꯝ ꯑꯗꯨ ꯍꯦꯛ ꯇꯥꯔꯨꯕꯗ ꯍꯦꯛ ꯍꯩꯅꯤꯡꯗꯕ ꯊꯨꯛ ꯂꯥꯎꯕ ꯃꯅꯝ ꯑꯃ ꯑꯣꯏꯅ ꯇꯧꯕꯅ ꯑꯅꯤꯗꯣ ꯅꯨꯡꯄꯥꯟ ꯑꯣꯜꯂꯦ ꯃꯁꯥꯁꯤꯡꯗꯣ ꯍꯟꯗꯣꯛꯅꯤꯡꯕ ꯑꯃ ꯐꯥꯎꯏ ꯍꯦꯛ ꯑꯗꯨꯝꯅ ꯃꯁꯥꯁꯤꯡꯗꯣ ꯅꯨꯡꯄꯥꯟ ꯑꯣꯜꯂꯛꯄꯗ ꯄꯨꯛ ꯃꯈꯥꯗꯥꯡ ꯑꯣꯜꯂꯛꯏ ꯌꯥꯝ ꯍꯩꯅꯤꯡꯂꯝꯗꯦ ꯃꯅꯥꯇꯣꯟ ꯃꯦꯜꯂꯒ ꯃꯆꯤꯟ ꯈꯨꯝꯂꯒ ꯑꯅꯤꯗꯣ ꯈꯥꯡꯂꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯔꯁ ꯅꯨꯄꯤꯗꯣ ꯂꯦꯞꯂꯝꯕꯗꯒꯤ ꯈꯔ ꯃꯩꯉꯥꯜ ꯐꯪꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯃꯈꯣꯡ ꯑꯗꯣ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯈꯔ ꯃꯩꯉꯥꯜ ꯂꯩꯕ ꯃꯥꯏꯀꯩ ꯑꯗꯨꯝꯗ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯏ ꯑꯅꯤꯗꯣ ꯅꯔꯁ ꯅꯨꯄꯤꯗꯨꯅ ꯆꯪꯁꯤꯜꯂꯛꯄꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯔꯤꯕꯨ ꯇꯧꯔꯛꯀꯗꯣꯏꯅꯣ ꯈꯟꯕꯗ ꯃꯈꯨꯠꯇ ꯃꯆꯤꯟ ꯇꯨꯝꯕ ꯄꯣꯠꯀ ꯄꯥꯏꯔꯦ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯈꯣꯡꯐꯝꯗ ꯍꯟꯗꯣꯛꯂꯦ ꯑꯁꯨꯝꯅ ꯍꯦꯛ ꯍꯟꯗꯣꯛꯄꯒ ꯅꯨꯄꯤꯗꯨꯒꯤ ꯃꯥꯏꯊꯣꯡꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯦ ꯃꯃꯥꯏꯗ ꯃꯃꯤꯠꯇ ꯗꯥꯛꯀꯤ ꯗꯥꯛ ꯉꯥꯛꯇ ꯃꯈꯖꯥꯏ ꯅꯥꯝꯃꯗꯨꯗ ꯐꯣꯠꯈꯤꯕꯒꯤ ꯌꯦꯇꯨꯝꯒ ꯂꯪꯒꯤꯒ ꯃꯃꯤ ꯇꯥꯔꯦ ꯃꯥꯅ ꯁꯦꯠꯂꯤꯕ ꯑꯉꯧꯕ ꯗ꯭ꯔꯦꯁꯇꯨꯅ ꯑꯉꯥꯡꯕ ꯏꯅ ꯏꯍꯦꯡ ꯑꯣꯏꯅ ꯇꯩꯔꯦ ꯃꯈꯨꯠ ꯃꯁꯥꯁꯨ ꯏꯪ ꯅꯥꯏꯪ ꯁꯥꯏ ꯎꯆꯤ ꯈꯔꯁꯨ ꯃꯥꯅ ꯂꯦꯞꯂꯤꯕ ꯃꯈꯣꯡ ꯃꯄꯥꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯕ ꯌꯥꯎꯔꯦ ꯅꯨꯄꯤꯗꯨꯒꯤ ꯈꯣꯡꯗꯣꯟ ꯈꯔꯁꯨ ꯎꯆꯤꯅ ꯆꯤꯛꯈꯤꯕꯗꯧꯅꯁꯨ ꯇꯧꯏ ꯅꯨꯄꯤꯗꯨꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯈꯣꯡꯗꯒꯤ ꯅꯇꯣꯟ ꯐꯥꯎꯕ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯑꯅꯤꯗꯣ ꯈꯧꯇꯛ ꯆꯥꯏ ꯃꯁꯥ ꯅꯤꯛꯄꯤ ꯍꯧꯔꯛꯂꯦ ꯂꯥꯏꯠ ꯃꯉꯥꯜꯗꯨꯗ ꯅꯨꯄꯤꯗꯨꯒꯤ ꯆꯤꯟꯕꯥꯜ ꯃꯌꯥꯗ ꯑꯉꯥꯡꯕ ꯏꯈꯦꯡ ꯇꯩꯔꯤꯕꯗꯨ ꯎꯔꯦ ꯃꯆꯤꯟꯕꯥꯟꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯀ꯭ꯔꯣꯛ ꯀ꯭ꯔꯣꯛ ꯁꯥꯏꯗꯨꯅ ꯌꯥꯝ ꯍꯥꯎꯅ ꯆꯥꯕ ꯃꯥꯟꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯇꯧꯔꯤꯕꯗꯨ ꯎꯔꯛꯏ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯀꯣꯡ ꯅꯥꯝꯃꯗꯅ ꯅꯥꯀꯣꯡ ꯃꯄꯥꯗꯨꯗ ꯎꯆꯤ ꯃꯃꯩ ꯑꯃ ꯐ꯭ꯔꯦ ꯐ꯭ꯔꯦ ꯍꯥꯏꯔꯒ ꯂꯩꯔꯤꯕꯗꯨ ꯎꯔꯦ ꯅꯨꯄꯤꯗꯨꯒꯤ ꯈꯌꯥꯠꯇꯣ ꯌꯦꯡ ꯌꯦꯡꯅ ꯂꯥꯎꯅ ꯀꯥꯊꯣꯔꯛꯑꯦ ꯇꯨꯕꯠ ꯁꯝꯕ ꯃꯅꯥ ꯀꯛꯄꯗꯧꯅꯁꯨ ꯇꯧꯕ ꯃꯥꯒꯤ ꯈꯌꯥꯠꯇꯣ ꯍꯧꯖꯤꯛꯇꯤ ꯂꯥꯎꯅ ꯀꯥꯊꯣꯔꯛꯄꯗꯨꯗ ꯎꯔꯦ ꯅꯔꯁ ꯅꯨꯄꯤꯗꯨꯒꯤ ꯃꯌꯥ ꯃꯅꯨꯡꯗ ꯎꯆꯤ ꯑꯁꯤꯕ ꯀꯌꯥ ꯍꯥꯎꯅ ꯀ꯭ꯔꯣꯛ ꯀ꯭ꯔꯣꯛ ꯁꯥꯏꯗꯨꯅ ꯍꯥꯎꯅ ꯆꯥꯔꯤꯕ ꯃꯌꯥꯗꯒꯤ ꯎꯆꯤ ꯑꯁꯤꯕ ꯆꯥꯕꯒꯤ ꯑꯉꯥꯡꯕ ꯏꯈꯦꯡ ꯅꯨꯄꯤꯗꯨꯒꯤ ꯅꯥꯇꯣꯟ ꯃꯈꯨꯜ ꯑꯅꯤꯗꯨꯗꯒꯤ ꯎꯆꯤ ꯃꯃꯩ ꯑꯅꯤ ꯂꯤꯊꯣꯔꯛꯏ ꯑꯗꯨꯝꯅ ꯍꯦꯛ ꯂꯤꯊꯣꯔꯛꯄꯒ ꯅꯨꯄꯤꯗꯨꯅ ꯃꯈꯨꯠ ꯅꯥꯝꯃꯅ ꯅꯥꯇꯣꯟ ꯃꯈꯨꯟꯗꯨꯗ ꯃꯈꯨꯠꯇꯨ ꯊꯤꯡꯖꯤꯜꯂꯒ ꯎꯆꯤꯗꯨ ꯂꯧꯊꯣꯛꯑꯒ ꯃꯌꯥ ꯃꯅꯨꯡꯗ ꯂꯪꯁꯤꯜꯂꯦ ꯑꯗꯨꯒ ꯈꯨꯗꯛ ꯑꯗꯨꯗ ꯃꯤꯠꯃꯥꯡꯗ ꯀ꯭ꯔꯣꯛ ꯀ꯭ꯔꯣꯛ ꯁꯥꯏꯕ ꯍꯧꯔꯛꯏ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯑꯅꯤꯗꯣ ꯃꯄꯨꯛ ꯃꯈꯥꯗꯥꯡ ꯑꯣꯜꯂꯦ ꯍꯩꯅꯗꯕꯅ ꯐꯦ ꯂꯥꯎꯋꯦ ꯃꯕꯨꯛ ꯄꯥꯏꯔꯒ ꯂꯦꯞꯂꯝꯕꯗꯒꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯦ ꯑꯣꯛ ꯑꯣꯛ ꯍꯥꯏꯗꯨꯅ ꯇꯧꯔꯛꯑꯦ ꯃꯁꯥꯁꯤꯡꯗꯣ ꯅꯥꯟꯊꯣꯛꯄ ꯀꯟꯖꯍꯧꯕ ꯉꯝꯍꯧꯗ꯭ꯔꯦ ꯃꯤꯍꯨꯜ ꯃꯐꯝ ꯇꯥꯈꯤꯗ꯭ꯔꯦ ꯈꯪꯂꯛ ꯂꯥꯎꯔꯦ ꯊꯥꯗꯣꯏꯅꯦ ꯆꯦꯜꯍꯧꯔꯁꯤ ꯔꯥꯙꯤꯀꯥ ꯎꯕ ꯄꯨꯛ ꯃꯈꯥꯗꯥꯡ ꯑꯣꯟꯕꯗ ꯃꯇꯥꯡꯁꯤꯗ ꯉꯝꯍꯟꯕ ꯌꯥꯗꯦ ꯔꯥꯙꯤꯀꯥꯁꯨ ꯊꯥꯗꯣꯏ ꯆꯦꯜꯍꯧꯔꯁꯤ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯍꯪꯒꯣꯏꯕ ꯇꯨꯀꯠꯆꯕ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯊꯩꯗꯨꯅ ꯆꯦꯟꯒꯦ ꯇꯧꯕꯒꯅꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃꯅ ꯇ꯭ꯔꯣꯂꯤꯗ ꯍꯥꯞꯂꯒ ꯑꯅꯤꯗꯨꯅ ꯃꯃꯥꯏ ꯑꯣꯟꯗꯨꯅ ꯆꯦꯟꯒꯦ ꯇꯧꯔꯤꯕ ꯃꯥꯏꯀꯩꯗꯨꯗ ꯂꯥꯛꯀꯦ ꯇꯧꯕ ꯃꯄꯥꯗꯨꯃꯛꯇꯗ ꯇ꯭ꯔꯣꯂꯤꯗ ꯍꯥꯞꯂꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯅ ꯃꯈꯣꯏꯒꯤ ꯂꯝꯕꯤꯗ ꯐꯩꯖꯤꯜꯂꯒ ꯊꯝꯈ꯭ꯔꯦ
ꯃꯈꯣꯏꯒꯤ ꯂꯝꯕꯤꯗ ꯌꯦꯠꯄ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ ꯑꯅꯤꯗꯣ ꯈꯧꯇꯛ ꯆꯥꯏ ꯃꯤꯠꯀꯤ ꯌꯦꯡꯅꯦ ꯃꯄꯥꯗꯨ ꯂꯥꯟꯊꯣꯛꯂꯒ ꯆꯦꯟꯕ ꯌꯥꯔꯣꯏꯗꯕꯅꯤꯅ ꯃꯈꯣꯏꯅ ꯆꯦꯟꯕ ꯌꯥꯕ ꯑꯇꯣꯞꯄ ꯃꯥꯏꯀꯩ ꯑꯣꯏꯅ ꯊꯤꯔꯛꯏ ꯑꯅꯤꯗꯣ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ ꯀꯗꯣꯝꯗ ꯆꯦꯟꯁꯤꯒꯦ ꯃꯈꯜꯂꯦ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯆꯦꯟꯕ ꯌꯥꯕ ꯃꯐꯝ ꯈꯣꯡ ꯑꯗꯨ ꯍꯦꯛ ꯊꯥꯡꯗꯣꯛꯀꯦ ꯇꯧꯕꯒ ꯑꯁꯤꯕ ꯍꯛꯆꯥꯡ ꯌꯥꯎꯕ ꯇ꯭ꯔꯣꯂꯤꯁꯤꯡꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯐꯩꯖꯤꯜꯂꯒ ꯑꯣꯏꯅ ꯂꯩꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯦ ꯃꯇꯥꯡꯗꯨꯗ ꯑꯅꯤꯗꯣ ꯒꯇꯤ ꯂꯩꯇ꯭ꯔꯦ ꯊꯤꯂꯤ ꯊꯤꯂꯤ ꯆꯨꯕ ꯅꯣꯡꯁꯨ ꯃꯇꯥꯡ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯀꯟꯁꯤꯜꯂꯛꯑꯦ ꯃꯄꯥꯟꯗꯒꯤ ꯇꯤꯜꯀꯥꯡ ꯁꯪꯒꯨ ꯁꯪꯒꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥꯗꯨ ꯇꯞꯅ ꯄꯥꯏꯁꯤꯟꯕ ꯍꯧꯔꯛꯂꯦ ꯀꯣꯚꯤꯗ ꯇꯤꯟ ꯈꯔꯁꯨ ꯐ꯭ꯂꯣꯔꯗꯨꯗ ꯃꯕꯨꯛꯀ ꯃꯊꯥꯒꯗꯣ ꯑꯣꯟꯅ ꯇꯥꯏꯅꯅ ꯎꯄ꯭ꯔꯥꯡꯂꯨꯞꯂꯒ ꯇꯥꯗꯨꯅ ꯂꯩ ꯃꯈꯣꯡ ꯑꯄꯤꯛꯄꯁꯤꯡ ꯑꯗꯣ ꯂꯦꯡꯉꯝ ꯁꯥꯡꯉꯝꯗꯅ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯀꯥꯎꯔꯦ ꯀꯣꯚꯤꯗ ꯇꯤꯟꯁꯤꯡꯗꯣ ꯀꯔꯤꯒꯨꯝꯕꯗ ꯍꯧꯖꯤꯛꯇꯤ ꯅꯝꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯅꯝ ꯌꯥꯝꯅ ꯅꯝꯕ ꯑꯀꯟꯕ ꯃꯅꯝ ꯑꯃꯁꯨ ꯃꯥꯂꯪ ꯈꯨꯗꯨꯡ ꯏꯟꯗꯨꯅ ꯂꯣꯏꯅꯔꯦ ꯅꯝꯊꯤꯔꯕ ꯍꯤꯡꯒꯥꯏ ꯃꯅꯝ ꯃꯔꯛ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯑꯅꯤꯗꯣ ꯀꯩꯗꯧꯒꯗꯕꯅꯣ ꯈꯪꯗꯦ ꯃꯄꯥꯜꯗꯒꯤ ꯅꯣꯡꯊꯥꯡ ꯀꯨꯞꯄꯒꯤ ꯃꯉꯥꯜꯅ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯊꯣꯡꯅꯥꯎ ꯑꯍꯣꯕꯁꯤꯡꯗꯨꯗ ꯐꯥꯎꯖꯤꯜꯂꯛꯑꯦ ꯅꯣꯡꯊꯥꯡ ꯀꯨꯞꯄꯒꯤ ꯃꯉꯥꯜꯗꯨꯗ ꯍꯧꯖꯤꯛꯇꯤ ꯃꯗꯨꯗꯒꯤ ꯊꯛꯇꯣꯔꯛꯄ ꯃꯉꯥꯜꯅ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯄꯨꯝꯕ ꯉꯥꯟꯊꯣꯔꯛꯂꯦ ꯌꯦꯡꯕꯗ ꯑꯀꯤꯕ ꯐꯪꯂꯕ ꯃꯤꯑꯣꯏ ꯃꯤꯇꯧ ꯁꯨꯗꯕ ꯃꯥꯏꯊꯣꯡꯁꯤꯡꯗꯣ ꯎꯕ ꯐꯪꯂꯦ ꯇ꯭ꯔꯣꯂꯤ ꯃꯊꯛꯇ ꯐꯤ ꯑꯉꯧꯕꯅ ꯀꯨꯞꯁꯤꯜꯂꯒ ꯂꯩꯕ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡꯗꯣ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯔꯨꯕꯒꯤ ꯂꯦꯡꯈꯥꯏꯕ ꯃꯥꯟꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ ꯃꯃꯤꯠ ꯃꯃꯥꯏ ꯂꯧꯐꯝ ꯈꯪꯗꯕ ꯀꯣꯛꯀꯤ ꯁꯔꯨꯛꯇ ꯂꯦꯟꯕ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯕ ꯍꯛꯆꯥꯡ ꯀꯌꯥꯅ ꯆꯣꯡꯊꯣꯛꯇꯨꯅ ꯇꯣꯉꯥꯟꯅ ꯇꯥꯗꯨꯅ ꯌꯥꯟꯊꯔꯒ ꯂꯩꯕꯗꯣ ꯎꯔꯛꯏ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡꯗꯨꯒꯤ ꯄꯥꯔꯠꯁꯤꯡꯗꯣ ꯌꯥꯝꯈ꯭ꯔꯕ ꯎꯆꯤ ꯃꯌꯥꯝꯅ ꯑꯣꯝꯁꯤꯟꯗꯨꯅ ꯍꯛꯆꯥꯡꯁꯤꯡꯗꯨꯒꯤ ꯄꯥꯔꯠ ꯑꯃꯗꯤ ꯁꯥꯗꯣꯡꯁꯤꯡ ꯑꯗꯣ ꯁꯦꯠ ꯁꯦꯠꯇꯨꯅ ꯆꯥꯔꯤ ꯇ꯭ꯔꯣꯂꯤꯗꯨꯗ ꯂꯩꯔꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡꯗꯣ ꯍꯤꯡꯕꯗꯧꯅꯁꯨ ꯇꯧꯏ ꯂꯦꯡ ꯂꯦꯡ ꯆꯠꯂꯤ ꯍꯤꯡ ꯂꯦꯡꯅ ꯂꯦꯟꯕꯗꯧꯅꯁꯨ ꯇꯧꯏ ꯀꯅꯥꯅ ꯐꯤꯕꯝ ꯅꯥꯇꯩ ꯆꯥꯗꯅ ꯂꯩꯍꯜꯂꯤꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯉꯝꯗꯦ ꯅꯔꯁ ꯅꯨꯄꯤꯗꯨꯅ ꯑꯅꯤꯗꯨꯅ ꯆꯦꯟꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯂꯩꯕ ꯇꯨꯁꯣꯟ ꯃꯥꯟꯁꯣꯟꯅꯕ ꯃꯇꯧ ꯑꯗꯨꯗ ꯈꯦꯛꯂ ꯂꯥꯎꯅ ꯅꯣꯛꯂꯛꯏ ꯅꯔꯁ ꯅꯨꯄꯤꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯃꯆꯤꯟ ꯇꯨꯝꯕꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯑꯍꯤꯡꯕ ꯃꯈꯣꯏ ꯑꯅꯤꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯀꯟꯊꯤ ꯊꯣꯛꯅ ꯃꯥꯒꯤ ꯐꯠꯇꯕ ꯃꯌꯥꯁꯤꯡꯗꯣ ꯐꯨꯗꯣꯛꯂꯒꯦ ꯈꯟꯗꯨꯅ ꯃꯇꯤꯡ ꯐꯨꯗꯣꯛꯂꯝꯗꯥꯏꯗꯨꯗ ꯂꯝꯐꯦꯟ ꯄꯥꯠꯄꯨ ꯀꯣꯜꯂꯤꯕ ꯂꯥꯡꯒꯣꯜ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯈꯪꯍꯧꯗꯅ ꯑꯀꯤꯕ ꯃꯔꯛ ꯑꯗꯨꯗ ꯁꯥꯐꯣꯡꯂꯔꯦ ꯆꯔꯩ ꯐꯤꯔꯨꯛ ꯈꯨꯝꯅ ꯀꯥꯡꯍꯨ ꯂꯦꯡꯗ ꯊꯣꯡ ꯑꯁꯨꯝꯅ ꯀꯣꯂꯣꯏꯃ ꯄꯥꯎ ꯂꯥꯎꯔꯛꯑꯦ ꯍꯥꯏ ꯍꯥꯏ ꯊꯋꯥꯏ ꯃꯤꯔꯦꯜ ꯍꯥꯝꯆꯠ ꯍꯥꯝꯄꯣꯏꯅꯕ ꯃꯤꯔꯦꯜ ꯇꯨꯊꯨꯞ ꯅꯥꯏꯕ ꯅꯃꯨ ꯄꯨꯟꯁꯤꯗ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯏꯋꯥ ꯂꯛꯏꯕ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯁꯤꯗ ꯇꯧꯅꯤꯡꯕ ꯅꯅꯤꯡ ꯇꯧꯔꯅꯤ ꯊꯋꯥꯏ ꯅꯈꯣꯏꯕꯨ ꯄꯂꯦꯝ ꯅꯃꯥ ꯏꯕꯦꯝꯃ ꯂꯥꯡꯒꯣꯜ ꯂꯥꯏꯔꯦꯝꯕꯤ ꯑꯩꯒꯤ ꯌꯥꯏꯑꯣꯏꯕ ꯊꯧꯔꯤꯅ ꯉꯛꯁꯝꯗ ꯇꯨꯡꯗꯨꯝ ꯂꯥꯛꯇꯨꯅ ꯁꯣꯔ ꯁꯣꯔ ꯂꯥꯛꯇꯨꯅ ꯆꯤꯡꯒꯦꯗꯧ ꯊꯋꯥꯏ ꯅꯈꯣꯏꯅ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯑꯀꯤ ꯑꯈꯪ ꯄꯤꯕ ꯍꯧꯅꯕ꯭ꯔꯥ ꯂꯩꯔꯝꯃꯨꯗꯣ ꯈꯪꯒꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯡꯒꯣꯜ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯂꯦꯡꯗ ꯊꯣꯡꯂꯤꯕ ꯀꯥꯡꯍꯨ ꯀꯥꯡꯖꯩꯗꯣ ꯃꯈꯨꯠꯇ ꯍꯦꯛ ꯄꯥꯏꯕꯒ ꯈꯥꯝꯕꯤ ꯃꯩꯕꯨꯜ ꯍꯧꯅ ꯂꯤꯟ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯌꯥꯡꯒꯣꯏ ꯊꯧꯔꯤ ꯃꯌꯥꯗ ꯃꯩꯕꯨꯜ ꯍꯧꯅ ꯁꯥꯐꯣꯡꯂꯛꯂꯦ ꯑꯗꯨꯒ ꯌꯥꯡꯒꯣꯏ ꯊꯧꯔꯤ ꯌꯥꯏ ꯆꯦꯟꯕꯗꯨꯅ ꯐꯠꯇꯕ ꯊꯋꯥꯏꯁꯤꯡꯗꯣ ꯌꯥꯆꯜ ꯂꯥꯛꯇꯨꯒꯤ ꯇꯧꯔꯛꯂꯦ ꯑꯁꯨꯝꯅ ꯂꯥꯡꯒꯣꯜ ꯂꯥꯏꯔꯦꯝꯕꯤꯅ ꯂꯥꯡꯒꯣꯜ ꯀꯨꯝꯍꯩ ꯁꯥꯟꯅꯕ ꯍꯧꯔꯛꯄꯗ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯣ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯀꯞꯄ ꯂꯥꯎꯕ ꯈꯣꯡꯕ ꯍꯧꯔꯛꯑꯦ ꯃꯈꯣꯏꯕꯨ ꯁꯣꯛꯄꯤꯅꯨ ꯊꯦꯡꯕꯤꯅꯨ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯀꯥꯏ ꯀꯥꯏꯗꯨꯅ ꯆꯦꯜꯂꯦ ꯐꯠꯇ꯭ꯔꯕ ꯅꯔꯁ ꯅꯨꯄꯤꯗꯨꯒꯤ ꯇꯝꯊꯤꯕ ꯊꯋꯥꯏ ꯑꯗꯣ ꯈꯪꯍꯧꯗꯅ ꯑꯃꯨꯕ ꯀ꯭ꯋꯥꯛ ꯑꯣꯜꯂꯛꯂꯦ ꯑꯗꯨꯒ ꯂꯥꯛ ꯂꯥꯛꯇꯨꯅ ꯈꯣꯡꯂꯒ ꯊꯋꯥꯏ ꯆꯦꯛꯂꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯩ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯀ꯭ꯋꯥꯛ ꯑꯣꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯣꯡꯂꯩ ꯈꯖꯤꯛꯇꯨꯅ ꯅꯥꯟꯊꯣꯛꯀꯦ ꯇꯧꯕꯁꯨ ꯅꯪꯍꯧꯗ꯭ꯔꯦ ꯌꯥꯏꯑꯣꯏꯕ ꯂꯥꯏꯔꯦꯝꯕꯤ ꯃꯥꯒꯤ ꯂꯥꯡꯒꯣꯏ ꯊꯧꯔꯤꯅ ꯆꯦꯛꯂꯥ ꯃꯥꯒꯤ ꯈꯧꯔꯤ ꯇꯣꯡꯗꯝ ꯃꯄꯥꯗꯣ ꯌꯥꯆꯜ ꯂꯥꯛꯈ꯭ꯔꯦ ꯃꯔꯩ ꯃꯔꯥ ꯇꯧꯗꯨꯅ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯕ ꯐꯨꯗꯣꯛꯇꯨꯅ ꯃꯐꯝꯁꯤꯗꯒꯤ ꯅꯥꯊꯩꯒꯦ ꯈꯜꯂꯨꯕ ꯁꯤꯡꯌꯦꯜ ꯑꯔꯦꯝꯕ ꯑꯣꯏꯔꯦ ꯈꯨꯗꯤꯡꯃꯛ ꯑꯔꯦꯝꯕꯅꯤ ꯊꯋꯥꯏꯗꯨꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯕ ꯆꯥꯝꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯑꯀꯤ ꯇꯨꯖꯨꯡꯕꯅ ꯄꯤꯛ ꯊꯜꯂꯝꯕ ꯁꯛꯂꯣꯟꯁꯤꯡꯗꯣ ꯃꯤꯠꯅ ꯀꯨꯞꯄꯗ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯃꯃꯤ ꯁꯥꯝꯈ꯭ꯔꯦ ꯁꯛꯇꯝ ꯄꯨꯝꯕ ꯑꯀꯤꯕ ꯁꯛꯂꯣꯟ ꯃꯨꯊꯠꯈ꯭ꯔꯦ ꯂꯥꯡꯒꯣꯜ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯃꯄꯥꯜꯗꯒꯤ ꯂꯥꯏꯔꯦꯝꯕꯤꯗꯨꯁꯨ ꯃꯥꯒꯤ ꯃꯊꯧ ꯁꯤꯟꯊꯥ ꯄꯥꯡꯕ ꯂꯣꯏꯔꯗꯨꯅ ꯂꯩꯆꯤꯟ ꯈꯣꯡꯅꯦꯠꯅꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯑꯅꯤꯗꯣ ꯅꯦ ꯍꯦꯛ ꯇꯥꯏ ꯅꯤꯡꯁꯥ ꯁꯣꯔ ꯍꯣꯟꯗꯣꯛꯑꯦ ꯃꯐꯝꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯊꯣꯔꯛꯂꯦ ꯋꯥꯔꯤ ꯁꯥꯗꯨꯅ ꯍꯥꯏꯅꯩ ꯑꯅꯤꯗꯣ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯑꯃ ꯃꯊꯦꯡꯗ ꯃꯈꯣꯜ ꯃꯋꯥ ꯇꯥꯏ ꯍꯥꯏꯗꯨꯅ ꯊꯣꯛꯂꯔꯣꯏꯁꯤ ꯅꯠꯇ꯭ꯔꯗꯤ ꯅꯣꯡꯃ ꯂꯥꯏꯕꯛ ꯂꯩꯇꯗꯨꯅ
ꯆꯦꯡ ꯂꯩꯇꯕ ꯅꯨꯃꯤꯠ ꯑꯃꯗꯗꯤ ꯃꯈꯣꯏ ꯊꯋꯥꯏ ꯊꯥꯕ ꯁꯣꯏꯔꯣꯏ ꯑꯗꯨꯅ ꯃꯇꯨꯡ ꯇꯥꯕꯗꯗꯤ ꯈꯔ ꯇꯥꯁꯤꯟꯅꯗ ꯈꯔ ꯎꯁꯤꯟꯅꯗꯕ ꯇꯝꯅ ꯆꯥꯏꯗꯅ ꯍꯥꯏꯅꯔꯦ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯍꯦꯛ ꯂꯥꯛꯉꯩꯗꯒꯤ ꯑꯀꯤꯕ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤ ꯅꯪꯂꯤꯕ ꯑꯅꯤꯗꯣ ꯇꯨꯃꯤꯟ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯒ ꯃꯈꯣꯏꯒꯤ ꯕꯦꯔꯦꯟꯗꯥ ꯀꯥꯆꯤꯟ ꯑꯗꯨꯗ ꯆꯪꯁꯤꯜꯂꯒ ꯇꯨꯝꯈ꯭ꯔꯦ ꯅꯣꯡꯉꯥꯟꯒꯗꯕ ꯃꯇꯝꯁꯨ ꯈꯔꯗꯤ ꯋꯥꯠꯂꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯍꯤꯡꯁꯤꯃꯛꯇꯗ ꯕꯣꯏꯁ ꯍꯣꯁꯇꯦꯜꯗ ꯁꯂꯥꯏ ꯉꯝꯅ ꯇꯨꯝꯂꯤꯕ ꯀꯥꯗꯨꯃꯛꯇꯗꯅꯤ ꯑꯍꯤꯡ ꯃꯃꯩ ꯑꯣꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯐꯛꯂꯥꯡꯒ ꯄꯥꯟꯅꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯨꯠꯅ ꯅꯨꯡꯊꯪ ꯄꯥꯏꯔꯒ ꯌꯣꯄꯤꯒꯨꯝꯕ ꯑꯀꯟꯕ ꯄꯣꯠꯁꯛ ꯑꯃ ꯐꯛꯂꯥꯡꯒ ꯄꯥꯟꯅꯅ ꯊꯥꯕꯒꯤ ꯃꯈꯣꯜ ꯇꯥꯔꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯐꯛꯂꯥꯡꯒ ꯇꯥꯏꯅꯅ ꯊꯥꯔꯛꯄꯗꯨꯗ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕꯗꯒꯤ ꯇꯦꯕꯜꯗ ꯑꯗꯨꯝ ꯎꯏꯗꯨꯅ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗ꯭ꯔꯕ ꯁꯂꯥꯏ ꯉꯥꯟꯕ ꯇꯨꯝꯂꯝꯕꯗꯒꯤ ꯃꯃꯤꯠ ꯆꯤꯡꯂꯛꯏ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯇꯥꯔꯤꯕ ꯃꯈꯣꯜꯁꯤꯅ ꯑꯗꯨꯁꯨ ꯑꯊꯦꯡꯕꯁꯤꯗ ꯑꯁꯤ ꯈꯜꯂꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯐꯛꯂꯥꯡꯒ ꯄꯥꯟꯅꯅ ꯅꯥꯀꯣꯡ ꯊꯝꯃꯦ ꯊꯪꯅꯕ ꯀꯥꯗꯨꯗꯤ ꯃꯤ ꯂꯩꯇꯦ ꯍꯥꯏꯕ ꯈꯪꯉꯤ ꯔꯨꯝ ꯅꯝꯕꯔ 33 ꯁꯤꯗꯤ ꯃꯤ ꯂꯩꯅꯗꯦ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯒꯤ ꯑꯦꯀꯣꯃꯣꯗꯦꯁꯟꯁꯨ ꯄꯤꯗꯦ ꯃꯍꯥꯛ ꯅꯣꯂꯦꯖ ꯂꯩ ꯁꯨꯝ ꯃꯤꯅ ꯍꯥꯏꯅꯕꯗ ꯃꯁꯤꯒꯤ ꯔꯨꯝ ꯅꯝꯕꯔ 33 ꯁꯦ ꯆꯍꯤ 30 ꯍꯦꯜꯂꯛꯂꯦ ꯀꯥ ꯊꯣꯡꯂꯣꯝꯗꯨꯅ ꯂꯩꯕ ꯑꯗꯨꯒ ꯉꯁꯤ ꯃꯥꯅ ꯐꯛꯂꯥꯡꯒ ꯄꯥꯟꯅꯅ ꯅꯥꯀꯣꯡ ꯊꯝꯗꯨꯅ ꯇꯥꯕꯗ ꯀꯅꯥꯅꯣ ꯐꯛꯂꯥꯡꯁꯤꯗ ꯅꯨꯡꯗꯪ ꯌꯩꯔꯛꯂꯤꯕꯁꯦ ꯈꯜꯂꯨꯕꯗ ꯆꯃꯝꯅ ꯉꯥꯏꯔꯛꯇꯦ ꯐꯛꯂꯥꯡ ꯑꯗꯨꯗ ꯍꯦꯛ ꯅꯥꯀꯣꯡ ꯑꯗꯨ ꯊꯝꯕꯒ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤ ꯂꯩꯕꯗꯧꯅ ꯇꯧꯕ ꯃꯥꯟꯕ ꯁꯃꯤꯟ ꯈꯔꯁꯨ ꯐꯪꯂꯝꯃꯤ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤ ꯑꯅꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯥꯟꯕ ꯃꯤ ꯇꯥꯈꯤꯅꯤ ꯃꯇꯥꯒꯨꯝ ꯂꯣꯟꯅ ꯊꯨꯞꯅ ꯁꯥꯟꯅꯕ ꯃꯥꯟꯕꯒꯤ ꯏꯊꯤꯜꯁꯨ ꯐꯪꯉꯤ ꯀꯔꯤꯒꯨꯝꯕꯗ ꯀꯥꯁꯤꯒꯤ ꯃꯅꯨꯡꯗ ꯀꯞꯄ ꯂꯥꯎꯕ ꯃꯈꯣꯜꯁꯨ ꯇꯥꯕ ꯍꯧꯔꯛꯂꯦ ꯃꯈꯣꯜ ꯇꯅꯤ ꯇꯥꯔꯤꯕ ꯑꯗꯨꯕꯨ ꯃꯁꯛꯇꯤ ꯎꯗꯦ ꯁꯣꯟꯊꯥꯡꯅꯅ ꯈꯣꯟꯖꯦꯜ ꯑꯃꯅ ꯍꯥꯏꯕꯗꯤ ꯇꯥꯏ ꯑꯗꯨꯝꯅ ꯇꯧꯕꯤꯅꯨ ꯑꯩꯅ ꯀꯅꯥꯒꯤ ꯃꯐꯝꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ ꯑꯩꯒꯤ ꯏꯔꯥꯜ ꯀꯔꯤꯅꯣ ꯃꯗꯨꯗ ꯍꯥꯟꯅ ꯍꯥꯏꯕꯤꯌꯨ ꯏꯔꯥꯜꯁꯨ ꯂꯩꯇꯕ ꯑꯩꯉꯣꯟꯗ ꯃꯤ ꯑꯃꯒꯤ ꯃꯔꯥꯜ ꯊꯪꯖꯤꯟꯕꯤꯔꯛꯀꯅꯨ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯄꯥꯝꯂꯤꯕꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ ꯑꯗꯨꯗꯤ ꯅꯠꯇꯦ ꯃꯁꯦꯟ ꯃꯔꯥꯡ ꯑꯣꯏꯕ ꯆꯟꯅꯩ ꯅꯩꯕ ꯋꯥꯐꯝ ꯑꯃꯗ ꯑꯩꯕꯨ ꯄꯨꯗꯨꯅ ꯆꯠꯂꯒ ꯏꯔꯥꯜꯇꯗꯤ ꯁꯤꯕꯤꯅꯨ ꯑꯩ ꯇꯁꯦꯡꯅ ꯅꯈꯣꯏꯒꯤ ꯅꯐꯝꯗꯗꯤ ꯂꯥꯟꯈꯤꯗꯕꯅꯤ ꯑꯁꯤ ꯍꯥꯏꯔꯗꯅ ꯅꯨꯄꯥ ꯑꯃꯒꯤ ꯁꯣꯟꯊꯥꯡꯅꯕ ꯈꯣꯟꯖꯦꯜꯗ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯄꯥꯡꯒꯜ ꯊꯣꯛꯇꯕ ꯃꯒꯨꯝ ꯍꯤꯡꯅ ꯍꯤꯡꯅ ꯍꯥꯏꯕꯗꯨ ꯇꯥꯔꯛꯂꯦ ꯁꯂꯥꯏ ꯉꯥꯟꯕ ꯅꯨꯄꯥꯁꯤꯅ ꯍꯥꯏꯕꯁꯦ ꯇꯥꯔꯒ ꯃꯁꯥ ꯄꯨꯝꯕꯗꯨ ꯇꯨ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯆꯨꯝꯈꯤꯕ ꯈꯪꯍꯧꯗꯦ ꯆꯥꯟꯅꯅ ꯀꯥꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤ ꯂꯩꯕ ꯖꯥꯠꯂ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯃꯄꯨꯛꯅꯤꯡꯁꯨ ꯆꯤꯡꯅꯔꯛꯂꯦ ꯀꯥꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕꯁꯤ ꯃꯥꯒ ꯆꯍꯤ ꯂꯣꯡꯒ ꯃꯥꯟꯅꯔꯝꯗꯧꯁꯨ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯃꯥ ꯌꯥꯝ ꯇꯨꯁꯣꯟ ꯃꯥꯟꯁꯣꯟꯅꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯤꯅ ꯅꯩꯍꯠꯄꯤꯕꯒꯤ ꯑꯁꯤꯅꯤ ꯁꯂꯥꯏ ꯉꯥꯟꯕꯅ ꯈꯜꯂꯤ ꯃꯍꯥꯛ ꯃꯅꯨꯡꯗ ꯉꯥꯡꯂꯤꯕꯁꯤꯡꯗꯨ ꯇꯥꯔꯨꯕꯗꯒꯤ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯗꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯀꯟꯅꯤꯡꯕ ꯐꯥꯎꯔꯝꯃꯤ ꯃꯥ ꯈꯨꯠꯇ ꯇ꯭ꯔꯣꯁ ꯂꯥꯏꯠ ꯄꯥꯏ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯂꯒ ꯆꯦꯟꯊꯣꯔꯛꯑꯦ ꯊꯪꯅꯕ ꯔꯨꯝ 33 ꯗꯨꯒꯤ ꯊꯣꯡꯗꯨ ꯍꯥꯡꯇꯣꯛꯀꯦ ꯇꯧꯕꯒ ꯀꯥꯗꯨꯒꯤ ꯊꯣꯡꯗꯨꯗꯤ ꯋꯥꯏꯈꯨꯁꯨ ꯑꯆꯧꯕ ꯑꯃꯅ ꯄꯣꯔꯣꯟ ꯆꯦꯠꯅ ꯂꯣꯜꯂꯦ ꯃꯍꯥꯛ ꯃꯇꯝꯗꯨꯗ ꯃꯁꯥꯗ ꯇꯧꯐꯝ ꯈꯪꯗꯦ ꯋꯥꯏꯈꯨꯁꯣꯗꯣ ꯐꯛꯀꯥꯏꯔꯒ ꯊꯣꯡꯗꯨ ꯍꯥꯡꯇꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯄꯥꯛ ꯍꯦꯛ ꯉꯝꯗꯦ ꯃꯔꯝꯗꯤ ꯃꯗꯨꯗ ꯂꯣꯜꯂꯤꯕ ꯋꯥꯏꯈꯨꯁꯣꯗꯣ ꯏꯆꯝ ꯆꯝꯕ ꯁꯣ ꯑꯃꯗꯤ ꯅꯠꯇꯦ ꯈꯪꯅꯤꯡꯕ ꯂꯥꯡꯇꯛꯅꯕ ꯍꯥꯏꯕ ꯏꯊꯤꯜꯁꯤꯅꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯊꯃꯣꯏ ꯑꯍꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯅꯤ ꯑꯍꯨꯝꯁꯤꯅ ꯍꯧꯖꯤꯛꯇꯤ ꯑꯃꯠꯇ ꯑꯣꯏꯈꯤꯕꯅ ꯁꯂꯥꯏ ꯉꯥꯟꯕꯕꯨ ꯅꯝꯖꯥ ꯅꯝꯊꯤꯛꯅꯕ ꯉꯝꯈꯤꯗꯦ ꯃꯥꯅ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯀꯅꯥꯒꯤꯅꯣ ꯈꯪꯅꯤꯡꯕꯅ ꯍꯦꯟꯅ ꯂꯥꯡꯇꯛꯅꯕꯗꯨꯅ ꯃꯥꯒꯤ ꯂꯨꯇꯣꯡ ꯈꯨꯗꯤꯡꯗ ꯀ꯭ꯌꯨꯔꯤꯌꯣꯁꯤꯇꯤ ꯍꯥꯏꯕꯁꯤꯅ ꯃꯥꯡ ꯊꯥꯔꯤ ꯃꯥꯛ ꯁꯣꯗꯣ ꯍꯥꯡꯇꯣꯛꯅꯕ ꯇꯧꯔꯤ ꯑꯗꯨꯕꯨ ꯍꯣꯠꯅꯖꯦ ꯍꯥꯏꯕꯗꯅꯤ ꯈꯨꯗꯤꯡꯃꯛ ꯑꯔꯦꯝꯕ ꯇꯥꯔꯒꯗꯕ ꯉꯥꯛꯅꯤ ꯐꯅ ꯐꯀꯥꯏꯅꯕ ꯍꯣꯠꯅꯔꯁꯨ ꯃꯗꯨꯒꯤ ꯄꯥꯡꯒꯜ ꯃꯉꯣꯟꯗ ꯂꯩꯈꯤꯗ꯭ꯔꯦ ꯌꯣꯄꯤ ꯊꯥꯕꯒꯤ ꯃꯈꯣꯜ ꯇꯥꯔꯝꯕꯗꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯇꯥꯈꯤꯗ꯭ꯔꯦ ꯃꯈꯣꯜ ꯑꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯒ ꯃꯅꯨꯡꯗꯒꯤ ꯃꯥꯒꯤ ꯅꯥꯄꯗ ꯇꯥꯔꯝꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯁꯣꯟꯊꯥꯡꯅꯕ ꯈꯣꯟꯖꯦꯜꯁꯨ ꯑꯃꯨꯛ ꯍꯟꯅ ꯇꯥꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯈꯣꯟꯖꯦꯜꯗꯨꯅ ꯂꯦꯞꯈꯤꯕꯗ ꯃꯁꯥꯗ ꯆꯥꯅꯤꯡ ꯇꯥꯔꯝꯗꯕꯗꯣ ꯆꯥꯅꯤꯡ ꯇꯥꯔꯦ ꯃꯁꯥꯗꯣ ꯐ꯭ꯔꯁꯇ꯭ꯔꯦꯁꯟꯅ ꯂꯥꯡꯒꯣꯏ ꯆꯜꯂꯕꯁꯨ ꯈꯔꯗꯤ ꯑꯗꯨ ꯅꯦꯝꯊꯔꯦ ꯊꯣꯡꯗꯨꯗ ꯑꯃꯨꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯁꯥꯗꯨ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯧꯔꯛꯂꯦ ꯀꯗꯣꯝꯗꯒꯤ ꯑꯄꯥꯏꯕ ꯄꯥꯏꯁꯤꯜꯂꯛꯄ ꯋꯥꯈꯜꯗ ꯈꯜꯂꯨꯔꯤꯕꯅꯣ ꯃꯅꯨꯡꯁꯤꯗ ꯃꯤ ꯂꯩꯒꯅꯤ ꯃꯄꯥꯟꯗ ꯏꯆꯥꯎ ꯆꯥꯎꯅ ꯃꯤꯅ ꯄꯥꯛ ꯍꯦꯛ ꯍꯥꯡꯕ ꯉꯝꯗꯕ
ꯑꯆꯧꯕ ꯁꯣ ꯑꯃꯅ ꯄꯨꯅꯥ ꯊꯥꯗꯨꯅ ꯀꯅꯥꯝꯇ ꯃꯐꯝꯁꯤꯗ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯂꯣꯜꯂꯦ ꯃꯁꯤꯗꯕꯨ ꯊꯧꯏ ꯍꯥꯏꯗꯨꯅ ꯑꯀꯜ ꯑꯔꯤꯟꯁꯤꯡꯂꯨꯔꯁꯨ ꯑꯔꯦꯝꯕ ꯇꯥꯒꯅꯤ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯅꯨꯄꯤ ꯀꯥꯡꯉꯤ ꯇꯧꯐꯝ ꯈꯪꯗꯦ ꯆꯅꯞ ꯈꯣꯏꯅꯄꯗꯧꯅꯗꯤ ꯇꯧꯔꯤ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯃꯣꯕꯥꯏꯜꯗ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯦ ꯒꯥꯔꯤ ꯌꯦꯡꯂꯨꯕꯗ ꯄꯨꯡ 2 ꯇꯥꯔꯦ ꯉꯥꯏꯍꯥꯛ ꯊꯣꯡꯖꯤꯟ ꯑꯗꯨꯗ ꯂꯦꯞꯄꯝꯃꯒ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯂꯛꯂꯦ ꯀꯥꯗꯨ ꯍꯦꯛ ꯆꯪꯉꯛꯄꯒ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯦ ꯇꯦꯕꯜꯗ ꯊꯝꯂꯤꯕ ꯏꯁꯤꯡ ꯕꯣꯇꯜ ꯑꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯂꯧꯔꯒ ꯊꯛꯏ ꯏꯁꯤꯡ ꯑꯗꯨ ꯊꯛꯅ ꯊꯛꯅ ꯐꯛꯂꯥꯡ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯐꯛꯂꯥꯡ ꯑꯗꯨꯗ ꯌꯦꯡꯅ ꯃꯍꯥꯛ ꯃꯥꯅ ꯏꯪꯂꯤꯁꯇ ꯇꯝꯂꯛꯈꯤꯕ ꯂꯦꯁꯟ ꯑꯃ ꯅꯤꯡꯁꯤꯡꯂꯛꯂꯦ ꯗ ꯐꯦꯁ ꯑꯣꯟ ꯗ ꯋꯥꯜ ꯐꯛꯂꯥꯡꯗ ꯇꯥꯔꯕ ꯃꯥꯏꯊꯣꯡ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯐꯛꯂꯥꯡꯒꯤ ꯃꯥꯏꯊꯣꯡ ꯍꯥꯏꯒꯗ꯭ꯔꯥ ꯋꯥꯔꯤ ꯑꯃ ꯋꯥꯔꯤꯗꯨꯗ ꯁꯨꯄꯔꯅꯦꯁꯅꯦꯜ ꯑꯣꯏꯕ ꯊꯤꯝ ꯑꯃ ꯑꯣꯏꯅ ꯄꯨꯏ ꯅꯤꯄꯥ ꯑꯃꯅ ꯐꯛꯂꯥꯡꯗ ꯁꯨꯝ ꯌꯦꯡꯂꯒ ꯐꯛꯂꯥꯡ ꯑꯗꯨꯗ ꯊꯥꯔꯤꯕ ꯃꯆꯨ ꯃꯃꯦꯟꯁꯤꯡ ꯑꯗꯣ ꯁꯨꯝ ꯀꯨꯏꯔꯛꯄꯒꯤ ꯃꯟꯊꯔꯛꯄꯅ ꯗꯤꯁꯀꯣꯂꯔꯦꯁꯟ ꯂꯥꯛꯇꯨꯅ ꯐꯛꯂꯥꯡ ꯑꯗꯨꯗ ꯃꯤꯑꯣꯏꯕꯒꯤ ꯃꯥꯏꯊꯣꯡ ꯃꯥꯟꯕ ꯑꯃ ꯑꯣꯏꯅ ꯅꯤꯄꯥꯗꯨꯒꯤ ꯃꯃꯤꯠꯇ ꯎꯔꯛꯄ ꯑꯗꯨꯒ ꯉꯁꯤ ꯃꯥꯅ ꯊꯦꯡꯅꯈꯤꯕ ꯐꯛꯂꯥꯡꯗ ꯌꯨꯄꯤ ꯊꯥꯕꯒꯤ ꯃꯈꯣꯜ ꯇꯥꯕꯁꯤꯒ ꯑꯅꯤꯁꯤ ꯀꯔꯤꯗ ꯀꯗꯥꯏꯗꯕꯨ ꯈꯦꯠꯅꯔꯝꯗꯧꯕꯅꯣ ꯃꯄꯥ ꯏꯕꯨꯡꯉꯣ ꯌꯨꯍꯦꯟꯕ ꯂꯧꯗꯨꯅ ꯁꯂꯥꯏ ꯉꯥꯟꯕꯁꯨ ꯑꯃꯨꯛꯇꯪ ꯄꯥꯈꯤꯕ ꯊꯦꯡꯅꯈꯤꯕ ꯂꯦꯁꯟ ꯑꯃꯠꯇ ꯀꯥꯎꯗꯦ E.V. ꯂꯨꯀꯁꯅ ꯏꯕ ꯗ ꯐꯦꯁ ꯑꯣꯟ ꯗ ꯋꯥꯜ ꯍꯥꯏꯕ ꯃꯁꯛ ꯃꯆꯨ ꯑꯣꯟꯕ ꯁꯛꯇꯝ ꯑꯣꯏꯖꯔꯁꯨ ꯍꯣꯡꯕ ꯅꯥꯏꯕ ꯁꯛꯂꯣꯟ ꯄꯨꯕ ꯐꯛꯂꯥꯡꯗ ꯇꯥꯕ ꯃꯥꯏꯊꯣꯡꯒꯤ ꯋꯥꯔꯤꯗꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯏ E.V. ꯂꯨꯀꯁꯀꯤ ꯃꯥꯁꯇꯔꯄꯤꯁ ꯍꯥꯏꯒꯗ꯭ꯔꯥ ꯋꯥꯔꯤꯁꯤꯅ ꯃꯉꯣꯟꯗ ꯅꯤꯡꯁꯤꯡꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯍꯜꯂꯦ ꯐꯛꯂꯥꯡꯗ ꯁꯛꯂꯣꯟ ꯄꯨꯕ ꯃꯥꯏꯊꯣꯡꯗꯨꯃꯛ ꯑꯣꯏꯗ꯭ꯔꯒꯁꯨ ꯐꯛꯂꯥꯡꯒ ꯄꯥꯟꯅꯅ ꯇꯥꯈꯤꯕ ꯁꯣꯟꯊꯥꯡꯅꯔꯕ ꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯨꯕꯗꯨꯅ ꯈꯛꯇꯕ ꯍꯦꯛ ꯆꯥꯏ ꯃꯍꯥꯛ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯃꯁꯥꯗꯣ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯅꯕ ꯍꯣꯠꯅꯔꯤ ꯐꯛꯂꯥꯡ ꯑꯗꯨꯗꯒꯤ ꯃꯤꯀꯨꯞ ꯑꯃꯠꯇ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯒꯤ ꯅꯥꯊꯩꯇ꯭ꯔꯦ ꯃꯥꯒꯤ ꯃꯅꯥꯗ ꯉꯁꯥꯏ ꯇꯥꯈꯤꯕ ꯁꯣꯟꯊꯥꯡꯅꯔꯕ ꯈꯣꯟꯖꯦꯜꯗꯨ ꯈꯛꯇ ꯇꯥꯔꯤ ꯑꯍꯤꯡ ꯃꯃꯩ ꯑꯣꯏꯔꯛꯂꯕ ꯃꯅꯤꯡ ꯇꯝꯂꯕ ꯅꯣꯡꯖꯨ ꯃꯔꯛ ꯑꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯑꯅꯧꯕ ꯁꯛꯂꯣꯟ ꯑꯃ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯃꯪꯗ ꯐꯥꯎ ꯃꯪꯂꯨꯗꯦ ꯑꯁꯨꯝꯅ ꯆꯔꯥꯡꯅꯕ ꯋꯥꯈꯜ ꯃꯔꯛꯇ ꯅꯣꯡꯖꯨꯗꯨꯒꯤ ꯇꯟꯊꯥꯗ ꯑꯗꯨꯃꯛ ꯃꯥꯗꯤ ꯃꯥꯒꯤ ꯕꯦꯗꯇ ꯆꯪꯂꯛꯂꯒ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯔꯨꯝ ꯅꯝꯕꯔ 33ꯁꯤꯒꯤ ꯃꯅꯨꯡꯗ ꯆꯍꯤ 30ꯒꯤ ꯃꯃꯥꯡꯗ ꯃꯦꯗꯤꯀꯦꯜ ꯇꯝꯕ ꯁꯥꯇ꯭ꯔ ꯑꯃ ꯃꯊꯟꯇ ꯁꯨꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯈꯤ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯨꯡꯗꯒꯤ ꯔꯨꯝ ꯅꯝꯕꯔ 33ꯁꯤ ꯁꯣ ꯂꯣꯟꯈꯤꯕꯅꯤ ꯑꯊꯤꯡꯕ ꯊꯝꯈꯤꯕꯅꯤ ꯀꯅꯥꯁꯨ ꯆꯪꯕ ꯌꯥꯗꯅꯕ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯒꯤ ꯃꯔꯝꯗ ꯀꯅꯥꯁꯨ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯅꯗꯦ ꯃꯦꯗꯤꯀꯦꯜ ꯇꯝꯕ ꯂꯣꯏꯈꯤꯕ ꯃꯃꯥꯡꯒꯤ ꯕꯦꯁ ꯀꯌꯥꯁꯨ ꯔꯨꯝ ꯅꯝꯕꯔ 33ꯒꯤ ꯃꯔꯝꯗ ꯈꯪꯂꯁꯨ ꯀꯅꯥꯅꯁꯨ ꯃꯣꯃꯥ ꯂꯥꯎꯅꯗꯦ ꯍꯥꯏꯗꯣꯛꯅꯗꯦ ꯔꯨꯝ ꯅꯝꯕꯔ 33ꯒꯤ ꯋꯥꯔꯤꯗꯤ ꯑꯔꯣꯟꯕ ꯋꯥꯔꯤꯅꯤ ꯀꯅꯥꯁꯨ ꯃꯊꯤ ꯐꯣꯡꯗꯦ ꯋꯥꯔꯤꯁꯤ ꯁꯥꯇ꯭ꯔꯁꯤꯒꯤ ꯃꯤꯁꯤꯒꯤ ꯃꯇꯥꯡꯗ ꯆꯦꯛꯃꯨꯛ ꯂꯥꯎꯅꯗꯦ ꯃꯔꯝꯗꯤ ꯑꯁꯤꯕꯇꯅꯤ ꯑꯔꯣꯏꯕꯗ ꯃꯥꯡꯖꯕꯁꯦ ꯑꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯈꯨꯗꯤꯡꯃꯛꯀꯤ ꯑꯔꯣꯏꯕ ꯄꯟꯊꯨꯡꯅꯤ ꯑꯗꯨꯕꯨ ꯃꯁꯤꯅ ꯑꯔꯣꯏꯕ ꯄꯟꯊꯨꯡ ꯑꯣꯏꯔꯁꯨ ꯑꯋꯥꯕ ꯏꯄꯥꯛꯇ ꯇꯤꯜꯂꯤ ꯃꯇꯥꯡ ꯆꯥꯗ꯭ꯔꯕꯗꯤ ꯑꯁꯤꯕꯁꯨ ꯆꯍꯤ ꯅꯧꯅ ꯄꯨꯟꯁꯤꯒꯤ ꯑꯁꯥ ꯀꯌꯥꯅ ꯑꯉꯟꯕ ꯑꯌꯨꯛꯀꯤ ꯁꯌꯧꯗ ꯑꯃꯨꯕ ꯂꯩꯆꯤꯟꯅ ꯑꯁꯤꯕ ꯀꯧꯕꯅ ꯁꯥꯇ꯭ꯔꯗꯨꯒꯤ ꯄꯨꯟꯁꯤꯗꯣ ꯈꯨꯝꯖꯤꯟꯈꯤ ꯑꯁꯤꯕꯅ ꯁꯥꯇ꯭ꯔꯗꯨꯒꯤ ꯃꯁꯦꯛ ꯃꯉꯥꯜ ꯄꯨꯝꯕ ꯃꯌꯥꯏ ꯆꯥꯝꯈꯤ ꯑꯁꯤꯕꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯑꯔꯣꯟꯕ ꯄꯥꯎꯈꯣꯡ ꯑꯃꯗꯤ ꯂꯥꯏꯕꯛꯀ ꯅꯛꯅꯔꯨꯕ ꯊꯦꯡꯅꯔꯨꯕꯁꯤꯡꯒꯤ ꯃꯐꯝꯗ ꯑꯔꯣꯟꯕ ꯄꯥꯎꯈꯣꯡꯁꯤ ꯆꯜꯂꯤ ꯉꯁꯤꯁꯨ ꯑꯔꯣꯟꯕ ꯄꯥꯎꯈꯣꯡꯁꯤ ꯁꯂꯥꯏ ꯉꯥꯟꯕꯒ ꯍꯦꯛ ꯂꯥꯏꯕꯛ ꯊꯦꯡꯅꯔꯨꯕꯗꯒꯤ ꯆꯥꯁꯤꯟ ꯁꯨꯖꯤꯟꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯂꯥꯏ ꯉꯥꯟꯕꯗꯨ ꯃꯥꯒꯤ ꯀ꯭ꯂꯥꯁ ꯌꯥꯎꯅꯕ ꯃꯥꯒ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯅꯤ ꯕꯤꯅꯣꯏ ꯄꯣꯜꯁꯜꯒ ꯂꯣꯏꯅꯅ ꯀ꯭ꯂꯥꯁ ꯆꯠꯂꯦ ꯀ꯭ꯂꯥꯁ ꯂꯣꯏꯔꯕ ꯃꯇꯨꯡ ꯂꯟꯆ ꯕ꯭ꯔꯦꯛꯀꯤ ꯃꯇꯥꯡꯗ ꯑꯍꯨꯝꯗꯣ ꯑꯆꯥꯄꯣꯠ ꯆꯥꯅꯕ ꯀꯦꯟꯇꯤꯟ ꯂꯣꯝꯗ ꯂꯥꯛꯑꯦ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯁꯂꯥꯏ ꯉꯥꯟꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯁꯂꯥꯏ ꯉꯥꯟꯕ ꯇꯨꯡ ꯎꯊꯣꯔꯛꯑꯦ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ HRD ꯑꯦꯀꯥꯗꯃꯤꯗ ꯇꯝꯃꯤꯟꯅꯔꯛꯄꯤ ꯑꯦꯟꯖꯦꯂꯤꯀꯥ ꯑꯣꯏꯔꯝꯃꯦ ꯑꯦꯟꯖꯦꯂꯤꯀꯥꯒꯤ ꯀ꯭ꯔꯁꯅꯦ ꯁꯂꯥꯏ ꯉꯥꯟꯕ ꯏꯪꯉꯪꯉꯛꯑꯦ ꯑꯦꯟꯖꯦꯂꯤꯀꯥꯅ ꯀꯧꯔꯛꯄꯗꯨꯗ ꯌꯥꯝ ꯃꯑꯣꯡ ꯇꯥꯅ ꯕꯦꯁꯄꯥ ꯑꯃꯗ ꯃꯃꯥꯟꯅꯕꯤ ꯑꯦꯂꯤꯁꯀ ꯂꯣꯏꯅꯅ ꯂꯥꯛꯑꯦ ꯕꯤꯅꯣꯏꯅ ꯑꯦꯂꯤꯁꯀꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯉꯥꯎꯔꯤ ꯁꯂꯥꯏ ꯉꯥꯟꯕ ꯑꯃꯗꯤ ꯑꯦꯟꯖꯦꯂꯤꯀꯥ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯦ ꯑꯦꯟꯖꯦꯂꯤꯀꯥ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ ꯁꯤꯗ ꯂꯥꯛꯏꯅꯦ ꯀꯩ ꯂꯩꯒꯦ ꯍꯥꯏꯁꯦ UBI ꯂꯝꯐꯦꯟ ꯕ꯭ꯔꯥꯟꯁꯇ ꯑꯩꯒꯤ ꯑꯦꯀꯥꯎꯟ ꯑꯃ ꯍꯥꯡꯕ ꯂꯥꯛꯑꯃꯅꯤꯗ ꯑꯣ ꯑꯗꯣ ꯅꯪ ꯁꯥꯝ ꯑꯣꯜꯂꯝꯃꯤ ꯉꯥꯟꯕ ꯑꯩꯕꯣ ꯍꯣꯏ ꯑꯣꯜꯂꯝꯃꯦ ꯑꯗꯣ
कैंटीन द चटके तौरमिनी नुंसा का सारे लंबी सिददी लंबी वावैना तारनी चंगलगा फमलुसे चारा कॉफी रमा आइदी वा खंगदे हाइदना हाइगे तौरिने अदो फागी तौगने हो याय चंगुसे एलिस एंजेलिका बिनोय पोलसल अमदी सलाइंगनबा मखोय लोइनमक कैंटीन लोमदा लाए हेग यौबगा मखोय मसेन इंट्रो तौने इकोय कोइना नोक नोक तुना फमे चानबा मेन्यूदे येंगलगा ऑर्डर तौवे ऑर्डर दो ngaina ngaina wari sanarame एलिस हाइबी इरांग फबिदो बिनोयदा लोन लोने ngasai बिनोयना हाइफेट मंगोंदा येंगलमदो उरुबदगी मतंग चादना मेलै लांगवी एलिसने मीने तौथोरपना खजिक माने हेंजिनबना मयाम करा हेनबी इरांग कैथेल काबी एलिसनबु हेन मथोय हाबे माइ माइ ओनसिनदुना फमलिबा बिनोयदा चांस लगे हाइबगी मतागो मिचीना थोक थोक खजिले अमदुसु नुपीनेगा मिचीनेगा खजिलपगासे वाखलगासे कैनोमा तौवे असुक सांगना इंखलको पाखंगी मतमसिदा लैसाबी मतना मंगोंदा इरांग तौरक्ट्रे अदुबु ngasi मागी मियेंगदुना एलिस हाइबा नुपीचे मागी ममिता सदानबा थमोय लांगथाकपा ओइना उरे मखोयनिदि अतैना सानरिबा वारिदु चंगलमदे मिचाननबा होनरिंगे सलाइंगानबगा एंजेलिका खदांग खदांग नोमनरे मी मसादी डॉक्टर तमनबनिना पुंगतोक चाउथोकरेने नोय मेडिकल तंबगे हुनबी इगो वांगबसे आइडिया महिनदे गानबा एंजेलिका की वादो ताबदा गानबदो नोंमी ददना हाइदे यारे बेमा आइबु इगो गाइना हाइबा ताबने नंगी नोंग तौसिना आइगी इयोंगी तौसिना कैदोरबा नंगदो काकमले नोंगतसु फोन तौरक्ते नंगु मेडिकल तमदोरेसे सेलेक्शन तौदोरे हाइबगी पार्टी अमतसु पिरमुदना फेयरवेल की टाइपता अदुसु नते लिमलाइटगी अथंद नत्रो चेमंग मांगखिबदो एंजेलिका की मरुग लेबो वांगांगदुदा तुमिले सलाइंगानबा महांगना तुमिल लेसिनख्रगा हेना वाबा मोय नुंगदा एंजेलिका की मरो लोले मसिगी नुपासे खंगचिन हजिनदबा याम हाय मागी थोइचनबा खंगचिन उसिनदबा मतौसिना कयादा मागी मफमदा उबा थांबा ngamद्रबा अचुब पोलुम अमा ओहेलिबा सलाइंगानबदा मातन नुसिखिबने थमोइद मथंदा पोरफोक साकपदन क्रस्ति क्रस्ने क्रस्ता होरगा क्रस्ता दुमा लोसिनखिबा तारद्र खलबदा वादबा ngamदे एंजेलिका साउसिनबा मता ओलगा नोइ नुपागे हुनबी लेमथोगा तोपसे याम हाइको नत्रा करी लाइ उंगनरगे एंजेलिका ngasi nangna aigi famda mari mukhong samnadaba wa mayam ama ngangsibo siboina ngangge ngangliro nganba nang yam sawrmale se sawrno aisu medical khalaba matung yam sarang khoiragnak aduna nakhoi kanamtada ai inform tawramdre without notice yamna short period ai medical tamba changkhibane rimsta ado ai party ma aigi side ke pirge sakau budi wali mayase aigi sutile होइने हौजी अक्टोबर निको याहे पार्टी अदो पार्टी से गेट टुगेदर की टाइप तौना तौरसे क्लास ऑफ 2018 हाइना तौरसे ग्रेट आइडिया गानबा नंगसे कोक्ति साथिना लैको अइना हाइनिंगबा वाइ हमदी हाइरे तबु थबक ओइना उत्पा ngambra हाइबदो येंखिबा तारे हाइदोखिबो वादी गांगनसिको गानबा नंगना गेट टुगेदर तौनी हाइरम लगामु नारोंदा लोना तुमिन मांगखिनी मांग होए कैसु असुमना नोंग नोक तुना वारी सानना मखोइना ऑर्डर तौखिबा मेन्यूसु टेबल दुदा थेंदुना लेरे वारी सानना अचापोतो चाबा होरले बिनोय एलिस पोलसन मखोइमसु नोंग नोक तुना वारी सानरे गायक्ति पोलसलदो नाइतोम तारबने अदुबु मासु मयामदुगी मरक्ता अदुम इतिनख्रे एंजेलिका याम हाइसिंगबु नुपिनी सलाइंगानबबु मान इतततना लुम्बा लाइ नुपा नुपी राइट चप मानरे अदुना नुपीना नुपा लुम्बा कछु कायदब्रा खले थवैगी सलाइंगानबु उननबगिदम सिंगजमैदगी रिम्स हॉस्पिटल ताना बैंक अकाउंट हांगबा लागलिबने मनांग नकपा बैंक की ब्रांच ना मरांग कायने लेरबु मतमसिदा मा बैंक अकाउंट हांगनबा रिम्स की UBI लंपेन पा ब्रांच ताना लाइ अंगकपने नुक्सी भाइबसे तायुनबु थबक ngakतने माना तहोलेसे अवैताना
natai chabadi tawhande salai nganbaga punduna harau harau chamin thakminaba punba mikupse magi bafamdadi mamal yame amaromda salai nganbadi chumchatne school amatada class amatada punna taminakpanina classmate ni haibigi wakhaldagi atopa wakhal amata ma khalude mokhoi singdo saba thakpa loirduna bill piramlaga canteen dagi nong nong tuna thole Angelica na mi misadi yadene ko doctor gaido oidorbanina aikhoi ga se unaba changbi banate ngasi beng tala amdradi unaba chu phanglamdaba yai ado message to khara khara tharo sak phajaba sangba kanda hoi me sangda toine asumna ngang lepaga wari chanarba matung mayum halaga haidana Angelica bidai khusa haiduna mamit mamai ithak thak Vespa do thongna thongna mamai duna tung hanna salai nganbe yengna thaubuda khanguduna magi Vespa duna mi ma thome oncology department gi get mamang du maktada lambi gi matai da sumna chali bi thadoido Radhika na manung thang bane nupi macha ma gari na ta e haiduna mayam dom sinare mai laune nupi macha ma gari na thenge tawriba matawdo laptak na lehuba salai ngan bamadi mama na bani tu sure Angelica gi Vespa na mi ma thomboi thapoi tawdo uhaure mokoi hum du chu chansile somda namu gari na thongkibi chaina khangbu ngamdaduna makhong yet thangbado pairaga humanga na pikangi tafong khangde milu duna pirang ihona misna ani do umcho chole chaina khangbu ngamdaduna hojikti ma ona thoina khang Radhika na Angelica do onsle adu kayam saunai de nami tu udro kadai de pange lukham da pan braba lambi gi matai da sumna chaliba sibu takyaw na talibra pakhra lamini khong lambi sida Angelica mara le taba sardo nai na koi na chali che lambi gi matai da yam naksin male aidi chumna thaujarapane wagi wa chumna ngango mit lukham da pan bagai na haije sari na saksing duga kari thoena ngangja sari no lawai nupi Radhika is somdi imphal oire lawai di lamna khaide hauna lo chat khang da baduda lawai ni haidana hojikan myam na hainari do somom ta tadribo na khoi imphal geunabi la laga ongkhatlaga chumba sarkan Elisu matang aduda mama nabi Angelica gi mating pangsile is khunung changbiye kai thangbi seliba phane kai ibana sum khukak lakak ne pisumne na phoini khangdriba jangal dawna songli do na saktuga lawai nu piseng na khoina lambi chat bai traga ai khoida onsilaga hekta taina ba yabra Radhika yam sauning lame wai khudinge achum sakna bo honabda mi butonya lawai haidana tatna panbade mak sojikti magi maching do lai khangni lawai nupi agi iching asi haraga magi honabi makhud yawre chinpheng phabi Angelica madi Alice ki mamai duda khupak na thajile mayam changduna khanabadu khamame uhobo makaina Vespa tharuk lebi nupi macha ni sina la le haine asok pase yengbagi muhut lambi lamjawda khanabasidi phajamandi haiduna khamdukna ba yawre soktun lebi thadoidi khanaba ga changlamde asokpodu gi chaina duni angakpa madile ngasi gi khunai da asokpodu chanchillaga changchillaga kadai da kari choi haidana hangbagi muhut kumai yengbadongna yenglaga le machin tani choliba ontongna su nungai khidre tawrichi khutti yawbo mata nate khara mana video namdugi live thadugi status share tawdugi Facebook ta upload tawdugi honari masini ngasi gi khunai sigi mawung mato Radhika na khut yawrubudagi ani duchu khut halagle Radhika mathandaga nupi ani duga lamba pare wakhal taraba nupi miyai chanbi kharana sangsillaga khanabado khamna bonare salai ngan buchu hojikti chansillagle soktun lebi thadogi makhongdo tap launa koidana pai asida sokpra kadai da soke wai sini hana mang thariba salai ngan buchu tingak yengduna le magi khubo mapado hek pairubda thadoi kai hena chaina phawbudung tawe asok pukhongdo thadoi milu de pirang ihuna misna anina ithak thakale milu pirang lagda sojaina na tariba samlang lagtagi milu pirang iroina na chaina khangbu ngamdadun yengai hek mi chanarure saktam dubada khangning ningsing lai imoini hotel da nomu ukiba saktam dune wakhal da laksile salai ngan bana sokpra kadai da soke adubuma
karimta khumde piroinaba miyengduna chaina khangbu ngamde takpade thadoisu hoi mai haide uchina china khanabadi khamdokre khanabadu losinkre radika chu changsilagla thadoi haibe ngaubi nangonda kaide sokena hanglise icham cham natene faraju patraju doctor ni nangbu ngawrbo thadoi na sol pignare khuse yamnai thadoi du radika na samdaga pukhale salangan mana asokpase casualty faudang pusi mafamsu yam lamnaba nate khong thangbada warba thadoi khudak aduda gari macha ma arrange tawraga inak nakpa casualty faw puraklame khudak aduda makhong asokpado fanaba first aid pire x-ray amasu khudak aduda lawre thoidongna kaihana sokpadi oiramde khara duk singri thupaga gari na thomjanbaga sprain tawbo oiramne saruda kaihana sokpadi oiramde khonggi saruk aduda salanganba binoy polsul humna hona biduna laikat na nabo honari radika su marak aduda maithong dumi pai thabai bakloina thadoi gi awabduda saruk ya somdana kamdauri bespa aduda tonglaga sauning baga kaiga angelica alice kaloina na mayum yongno blai anido isau langne angelica yam saunai re karisu leitabi lawai nupi dugi overacting duda pangtha duna ibu thawa sada khai asokpa lawai nupi duda hena pung sanction bada aigi punsina leringai sukau kawba ngamloi ai yam pende ngasi ki numitse elisna fingat ki nenje magi do profession na matang du oirambe after all mag doctor ni aduna doctor ma oibagi mathau to boiramase angelica na khube fana aina sumgira langira matang duda aina lalamba thosu ma aigi mating pangpham thoktabra lawai nupi duna ibani da khut tharakibado ma ukhiba natra magi mimangda thokpa thodok amabu karigida mama khangsin usinade miya maraktuda asokpa nupi do khaktani magi mita ukhiba magi mita ayima isau sauna leplaga leibido ma ukhidi elisna yam khanjilurnu se mana asokpa do laikan nanabu honari do nangonda mayamna uriba saklondo na thaiki naba oiramasu ya angelica na khume magi mo matok do ai suya yaningde magi do ai bu thoksaw sadabagi mami ma yam chawna tabui magi do ai ngonda mirai rini ai bu koisu leitana mamal yaudana khallini ai ngasidi chapchana khangle ma de ai bu hana de hauna thoksaw sadana lakpane ngasisu adumak thoksaw sadana leiri karam numit thada mana ai bu thawoi wawoi bekiba numit yaukhrbaga ai tana maktabu nungsirubana iral oheuribani asi hairga yam sauna ningamdana pindebagi maina hingningna kaplakle angelica amaromdana elesu magalu nutinabi matasina hingningna kappa urga nungai jaramde themjinna bohonaje asokpudubu laing nabo honaringe salangan mana makoi nida wai ama faw haram dabadugidam masida wa ama puthoktuda thawoina sauribani khangle asauba khambanba saksaba humna mai oina chaglale magi thamoida khambi maiku khuba horale maiku sina thamoi sibu kaya da wahaleba angelica do hingning na kape hoi mai haramda salai nganbana thausawa sadaba mataudo khantharu masada ikaiba poe somdamu kamdauri rimski casualty da hida kapade makhongda phawriba sena kholdo khardi phare adubu ngasidi nongmagi casualty da ahinga malen batare singi tupa himan khibana thadoi bilaingliba doctor duna advice pirame madudagi ngasigi numisida hogut kankhalga khaksat pe yaro chatpa taradi soidana khudong thiba nangane aduna doctor gi advice do hiktok pe yadrdu casualty do nele imung manungi myosin accident thokpagi pawda dun hangbalai kaishu kaihena soktabanina ahing sedum radika ga casualty da lecture ni adun inthore somdana anaba ruba laing neba lakpanina mokhoi singdusu watlomda chatkre luna tinajabi mokhoi ani khakta tarak lehoriba hidak amasu nurse na kaplambaduna maramoi numidang waramduda isi sikitumli thadoi magi manakta mamana biduna nakanduda changle hidak tu kaplubaga ngasagi khongnabagi china kholdugi pharakpaga mapa chanana tumkhibani marabak thibadagi thirabi thadoigi khalubuda amuksu nungai jaramde asumna ningai dina tumlinge radika su war male matado sangna
मासु उइबा होरगले चेंथोक चेंजनगा तौबदा वारदुना ngasi masado wabana pop tare adudani isi kai phamung nakan aduda thariba pak aduda tumtakhiba somda namu hostel ki ka aduda salaingan ba lairik pana pana wakhal da tawre samlang marum dagi yenglakpada piroi na ba miyeng do page kawba ngamde saina marakta yenglakhiba miyeng du de yawki top topa nungsi gi magul phadok laba samlang gi marum dagi yengakhiba munni yengkhiba miyeng do kaya da meyai kakhiba meyai karaba miyengduna pakhang thamoibu ngahon budongna tawi magi muruba misna anina lone yenglakpa miyengdo kari lewabu yawriba magi thamoibu humsum sumkhiba dongna tawi lairiki mayik amadi angubu chena khudingda magi saktamna laije irolungda atiya magi mami tabagumna taba horakle lairiki ngoba jebang khudingda nangaurori matagum magi wakalna kolomoi iri wari yama maha laik paba khojan khidra salangan bana karigino ngasigi numisida aina sam laktuk nariba karigino aina suki mate khoyang khosong nariba haujikti hostel gi mopalda thokpusu yar thengjilakpa maramdi pung 10 hele haujikti ngasagi le sabidugi anabadugi maramda aidi hangning bane nungsu nungaite hek yengbada magi matawdo yamna lapa athapa mafamdagi male mado aisi tasingna magi dama khalurubdi yam nungaiti Angelicana mami thakpadi thokpa ngakdani karigumba mana hanna tunai lamba taradi accident do thoklamdrasu yabani asi khalladuna masa mathanda nungai jaramde adubu wakhalbu laksin baiba control tawba ngamba salaingan bane ngayakti sakhangdabi lamlan bidugi wakhal ipakta irak narurasu mak masagi mathauda pungning changduna magi tokphum tokpu mathauda laik pabaduda mu kok thadari ebalem dugi mangal duda yam pungning cheithoktana class notes singdo mak pare thongnaw nam amasu hangi mana leiba hostel do second floor ne magi hek thongnaw mapa duda gulmor soba masawi matam moduna gulmor do ngangna le chat tamlam madegi atam chijal lakpadegi mana iken kan matam morekle mapal dana nungsina liri sit pa horgle nungthi nungmungbagi weather sida mak yamna pungning changna thongnawdagi liri sichalakpa malangbagi saumda laik pare karigumba kandana amu muksu thongnawdu de yengthe gulmordugi makhungda yam ngana street lamp amasu thanduna leri yam wakhal tan mak laik paringi tanjaduda street lamp gi mangaldo amuk hengan amuk hemam khable samna arabda flickering tawre amuk hek nganing laga ngan amuk hek mamning laga mam तान मई kai kai maingal aduna adumna torakpaduda pungning chengna laik pariba salangan begi wakhalda chinchinba oragle laik parambade phuklau na hugulagla kari wakhalda gi no khangdi thongna odu tamna lai aduga gulmor makhongi street lamp madu yengthukluba matamdadi gulmor dugi makhongda nupa ama lepag leibadu re adubu street lamp dugi mangal duna amu hingan amu he mam tawbuduna gulmor makhongda leplibadu kanano haibadi Making uba punglamde nungthi nungmongbadagi nungsu thili churukle liri situna maning makha tamna silamba nungsichu ahing aduda lawn sile adubu nupa adudi gulmor mokhong aduda nung sotpaka sangdaba makai tumi leptuna le nung duda madi ningai din lepe dupa duna adumna nung chotpado changtaba makai lepaga leibudu ubada salangan ba ingangai soijinna nabadare ningtham ta se oiramdai ainga saunaba sidama mathanda leplibasibu karigino gulmor makhungsida pungsu ayawre tawrisi magi sibu mi ngari jala adubu asuk thengra kansida kanabu ngaigane natragana magi se lambi lamangna ba habidura amadi soidan tarongani magi mongsi hairode othokna nungai khidre tawrise asi khaladana haipetang gulmor duda amu yengi asumna yenglinge khangawdana asi babu thorpo manbagi mawongda nupa ama maikoi chapu paiga gulmor makhong ma padu tamna lakpadu ure maingal duda maik sing patrasu ma oi nupa duna maikoi chapu paiga mathanta lagre
मागी मतुंगदा कनासु लाकपा उदे मखुत्ता पाइरिबा मैकोइ चफुदो गुलमोर मखोंग अदुदा लेपग लेरिबा नुपादुदा थोक्लाउना सिनरमलगा खुदक अदुदा मफम अदुदगी मांख्रे तौरिबा सिंगदो सलाइंगानबगी मिनमांगदा ngaktani माकती मान उरिबा सिंगदो थाजरसि कदाय थाजरुसि कदाय मया कादुना लेरे माकना करिनो मसा मथंदा हाइफम खंगलमदे तिंगक तिंगक येंगदुना ले अमुकसु ममितनिदो नोइदुना येंगे हेक येंगदे येंगलुरगना गुलमोर मखोंग अदुदा लेप्तुना लेरम नुपादो अमुक हन उबा फंगित्रे मदुगी मुहुत गुलमोर मखोंग अदुदा मैकोइ चफु अमखक तोंगाना थमलगा लेबदु उरे सलाइंगानमदा ए करिनो तौरिबा मतौसिबो सिबो ओइबा याब्राने गुलमोर मखोंगदा लेप्लम नुपादुना कदाइदा चटख्रबा खलुबदा मागी वाखलदो मखोंग ममै समनद्रे निंजिंग मांजिंगा गुलमोर मखोंग अदुदा लेबा मैकोइ चफुदुदा मा मुन्ना येंगलगा लेरि येंगनेंगना मैकोइ चफुदो गुलमोर मखोंग अदुदगी अकोइबदा लेमाइदुदगी थोक्लाउना पाइखलगलगा अकोइबदुदा कोइपाइ पाइरगा मागी कागे हेक थांगनबा का लेबा थोंनाउ लोलगा लेबा दोमदा चफुदो सप्त्र अमग लोइनना पाइसनखि थांगनबा कागे थोंनाउ दापा मिंसेलदो काइरगा फ्लोरदुदा मैकोइ चफुदो पोप लाउना तारगा काइबगी मोंगने माना तारिबा मखोलदो सलाइंगानबा मचिनदा सोले ए करी मतौनिगे सिदे सलाइंगानबा खल्लुबदा ngaakti kokchaubi kai मा थोंनाउ मयादा लेप्लमबदगी अमुक फलांगा पानना मना कोंगदो थमे करी करंबा मखोल तागे हायदना अमुक तारमे थांगनबा कादुदा लेबा पोचे चखाइबा मानबा लंखाइबा मानबगी मखोल तारमे माक मखोलदु तारबदगी हेना मसादुदा चरांग खोइरांगने कादुदा करी तौरबनो खंगनिंगबा हेमनखिबने मागी कागी थोंगदो हांगलगा थोले अदुगा थांगनबा का रूम नंबर 33 दुगी थोंजिल मपादुदा लेप्लारे सलाइंगानमना कना लेगे थोंगांगो थोंगांगो थोंशांगो हाबने मनुंगदा कना लेगे थोंशांगो हांगो हांगो हाबने वासेगा सोसो बोलोलिबा थोंगदुदा थोंगदु थिल्ले थिल्ले हाबतने अदुबु कनानसु मनुंगदगी होय माय हायरक्ते वथंदा थोंगदु थिनबदा अंगाव भाइबदु ओरे थोंगदु थिनबा होरबसु कादुगी मनुंगदगी कनानसु होय माय खुमक्त्रबसु अदुम कादुगी मनुंगदा पोचै लखाइबा मानबगी मखोल सिंगदो अदुमक तारे सलाइंगानबा तोफम खंगदे कना लगे मनुंगदा कना लगेबा कौबुसि तारदि अमुक्ता रेस्पोंस अमता पिरो असि हायरगा मुक्सु कोइलाउ लाउरे अदुबु कनामतना पखुम पिरक्त्रे माक मसादी कासिगी अरोनबा वारिदी मा खंगलमदे कासिगी मनुंगदा तारिबा मखोलसिंगसिदि तमना लाइसारे अहिंगसिदा मनिंग मखा तमना तमनरे माक पोले इलुजन अमना तोंगान तोंगान बसकलोल अमदा माकी मपा युहनबसु मागुमना ना ओरिङै पाखंग ओरिङै मतमदा थेंगनेखिबा कंडिशन दुमंगने माकसु थेंगनरिब्रा चानन मसी जिन नमदी हेरिडिटी न ओहलिब्रा अवापने माकी ओइबा फिबमदो थांगनबा रूम नंबर 33 जिग मनुंगदा कइनो मदि लेरे मसी मा करिनु खंदोक्तबा यादे हाइबगी वखलदा सबयुंग खन्नुन लेरमे थोंजिनदुदा तफुम खंगन लेपलिगे मखोइगी होलगी लंबीदुदने मथंत लेपलिगे मागी तुंगलुमदगी मीमा हाइफेट मागी मपादा फारगा चटखिबा मानबगी समिनमा फावबा होरले ममीमा हाइफेट थोंग अमदी फलांग पानना लालगा चटखिबगी समिननि मान फंगलबसे थोंगदुदा ओनसिलगा लेपलंबदगी तुंग ओनथोक्तुना येंथुकलुबा मतमदा नुपा अमा होलगी लंबीदुदा मखोंग खोंथांगदो खर खलप थांगना चटखिबदो मा उरे नुपादो ओनथोंगना सुथुना यांगना मखोंगदो थांगदुना चले असुक थेंगलुबा मतमसिदा कनानो होलसिगी लंबीदा मथंता चलिबसिबु खलुबदा ngaya खंजाने नुपासिगी तुंग्यान ताबा सौंग सदादा सबानसिगी हाइरोदे मी अयाम्बा हॉस्टेल लैरिबसिंगसिदि खंगे अदुगा हॉस्टेल लर मतना अथेंग नुमिदांगदा कनासु होलगी लंबिसिदा चथोक्सिन तौनदे मागी मागी कादा चंगलगा लाइक पारगा लैबा ngaktani अदुना मा वखलदु चरांगने अमुक्ता उद्रिबा मसक मसा खंगदबा मी अमना कमदौना मीसु चंगबा यादबा मफमसिदा चंगलुलिबनो मीदु उरुबदगी मागी वखल
ꯗꯥꯏꯚꯔꯠ ꯇꯧꯈ꯭ꯔꯦ ꯔꯨꯝ ꯅꯝꯕꯔ 33ꯒꯤ ꯃꯅꯨꯡꯗ ꯀꯅꯥ ꯂꯩꯔꯤ ꯈꯪꯅꯤꯡꯂꯝꯕꯒ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯥ ꯍꯣꯁꯇꯦꯜꯒꯤ ꯍꯣꯜ ꯂꯝꯕꯤꯗꯨꯗ ꯆꯠꯂꯤꯕꯗꯣ ꯀꯅꯥꯅꯣ ꯈꯪꯅꯤꯡꯕ ꯍꯦꯟꯃꯟꯈꯤꯕꯅ ꯇꯨꯡ ꯏꯟꯅꯔꯛꯂꯦ ꯃꯥꯡꯗ ꯆꯠꯂꯤꯕ ꯅꯨꯄꯥꯗꯨꯗꯤ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯒꯝ ꯒꯝ ꯆꯠꯂꯦ ꯇꯨꯡ ꯇꯝꯅ ꯑꯗꯨꯃꯛ ꯇꯥꯟꯅꯔꯛꯂꯦ ꯁꯂꯥꯏ ꯉꯥꯟꯕ ꯑꯗꯨꯕꯨ ꯇꯥꯟꯅꯔꯒ ꯁꯨꯝ ꯅꯨꯄꯥꯗꯨꯅ ꯂꯥꯞꯊꯣꯛꯈꯤꯕꯁꯨ ꯍꯦꯜꯂꯦ ꯆꯦꯟꯆꯠ ꯆꯠꯇꯨꯅ ꯁꯂꯥꯏ ꯉꯥꯟꯕꯁꯨ ꯏꯟꯅꯗꯨꯅ ꯇꯥꯟꯅꯔꯛꯂꯦ ꯈꯪꯍꯧꯗꯅ ꯅꯨꯄꯥꯗꯣ ꯗꯣꯂꯥꯟꯒꯤ ꯁ꯭ꯇꯦꯌꯔ ꯂꯩꯕ ꯑꯗꯣꯝꯗ ꯀꯥꯈꯠꯈꯤ ꯅꯨꯄꯥꯗꯨꯅ ꯆꯠꯄ ꯃꯥꯏꯀꯩ ꯑꯗꯨꯗ ꯑꯗꯨꯃꯛ ꯏꯟꯅꯗꯨꯅ ꯃꯥꯁꯨ ꯆꯠꯂꯦ ꯆꯠꯅ ꯗꯣꯂꯥꯟ ꯃꯇꯣꯟ ꯌꯧꯔꯦ ꯃꯊꯛꯇ ꯁꯤꯟꯇꯦꯛꯁ ꯃꯌꯥꯝ ꯑꯃꯁꯨ ꯈꯤꯜꯂꯒ ꯂꯩꯔꯤ ꯑꯗꯨꯝꯅ ꯃꯊꯛꯇ ꯌꯧꯕꯒ ꯅꯨꯄꯥꯗꯨ ꯁꯤꯟꯇꯦꯛꯁ ꯃꯔꯨꯝ ꯑꯃꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯤꯃꯥꯡꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯏꯉꯪꯉꯛꯑꯦ ꯁꯂꯥꯏ ꯉꯥꯟꯕ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯃꯣꯕꯥꯏꯜꯒꯤ ꯐ꯭ꯂꯥꯁ ꯂꯥꯏꯠꯇꯨ ꯊꯥꯜꯂꯗꯨꯅ ꯁꯤꯟꯇꯦꯛꯁ ꯃꯔꯨꯝ ꯑꯗꯨꯗ ꯀꯣꯌꯦꯡꯉꯤ ꯍꯧꯖꯤꯛꯇ ꯆꯪꯁꯤꯟꯈꯤꯕ ꯅꯨꯄꯥꯗꯣ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯒꯤ ꯁꯃꯤꯟ ꯈꯖꯤꯛꯇ ꯐꯥꯎ ꯐꯪꯗꯦ ꯑꯍꯤꯡꯗꯨꯗ ꯇꯦꯔꯦꯁ ꯃꯊꯛꯇ ꯃꯍꯥꯛ ꯃꯊꯟꯇꯅ ꯂꯩꯔꯤꯕꯗꯣ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯈꯣꯌꯦꯡ ꯌꯦꯡꯂꯝꯃꯒ ꯃꯍꯥꯛ ꯒꯇꯤ ꯂꯩꯇ꯭ꯔꯗꯨꯅ ꯇꯦꯔꯦꯁ ꯃꯊꯛ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯑꯦ ꯍꯦꯛ ꯀꯨꯝꯊꯔꯛꯄꯒ ꯃꯥꯒꯤ ꯀꯥꯗꯨ ꯇꯝꯅ ꯂꯥꯛꯑꯦ ꯃꯥꯒꯤ ꯔꯨꯝꯗꯨꯗ ꯆꯪꯁꯤꯜꯂꯒ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯜꯂꯦ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯕꯅꯤꯅ ꯃꯍꯥꯛ ꯇꯨꯝꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ ꯇꯨꯝꯊꯒꯦ ꯍꯥꯏꯗꯅ ꯃꯃꯤꯠ ꯑꯅꯤꯗꯣ ꯎꯏꯁꯤꯟꯕꯒ ꯉꯁꯥꯏꯒꯤ ꯃꯥꯅ ꯍꯣꯜꯒꯤ ꯂꯝꯕꯤꯗ ꯎꯈꯤꯕ ꯅꯨꯄꯥꯗꯣ ꯃꯁꯦꯡ ꯃꯔꯥꯡ ꯑꯣꯏꯅ ꯎꯕ ꯍꯧꯔꯛꯏ ꯃꯥꯒꯤ ꯃꯃꯤꯠꯇ ꯅꯨꯄꯥꯗꯣ ꯒꯨꯜꯃꯣꯔ ꯃꯈꯣꯡꯗ ꯂꯦꯞꯄꯒ ꯂꯩꯕꯗꯧꯅ ꯎꯔꯛꯏ ꯀꯗꯣꯝꯗꯒꯤ ꯍꯥꯏꯖꯤꯜꯂꯨꯔꯒ ꯃꯃꯤꯠꯇ ꯎꯔꯛꯏꯅꯣ ꯈꯜꯂꯦ ꯃꯁꯤꯕꯨ ꯋꯥꯈꯜꯅ ꯑꯣꯏꯍꯜꯂꯤꯕ꯭ꯔꯥ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯑꯃ ꯈꯪꯂꯝꯗꯦ ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠꯇꯣ ꯄꯥꯡꯊꯣꯔꯛꯑꯦ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯃꯥꯒꯤ ꯃꯃꯤꯠꯇ ꯎꯈꯤꯕ ꯅꯨꯄꯥꯗꯣ ꯒꯨꯜꯃꯣꯔ ꯃꯈꯣꯡꯗ ꯂꯦꯞꯄꯒ ꯂꯩꯗ ꯂꯩꯔꯝꯗꯧ ꯃꯥꯟꯗꯅ ꯃꯍꯥꯛ ꯆꯪꯁꯤꯟꯈ꯭ꯔꯦ ꯊꯣꯡꯅꯥꯎ ꯃꯌꯥꯗꯨꯗ ꯃꯍꯥꯛꯇꯤ ꯇꯨꯝꯒꯦ ꯍꯥꯏꯗꯅ ꯈꯟꯕꯒꯤ ꯃꯌꯥꯏꯗꯨꯅ ꯊꯣꯡꯅꯥꯎ ꯅꯥꯝꯃꯗꯣ ꯂꯣꯟꯁꯤꯟꯕ ꯀꯥꯎꯔꯝꯂꯦ ꯑꯗꯨꯃꯛ ꯅꯥꯝꯃꯗꯨꯗꯤ ꯀꯥꯗꯨꯗ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯆꯪꯂꯁꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯌꯥ ꯀꯥꯗꯨꯅ ꯂꯩꯔꯤ ꯊꯣꯡꯅꯥꯎꯗꯒꯤ ꯃꯥ ꯒꯨꯜꯃꯣꯔ ꯃꯈꯣꯡꯗꯨꯗ ꯌꯦꯡꯉꯦ ꯁ꯭ꯇ꯭ꯔꯤꯠ ꯂꯦꯝꯞꯗꯨꯗꯒꯤ ꯊꯛꯇꯣꯔꯛꯄ ꯃꯉꯥꯜꯗꯨꯗ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯉꯦ ꯑꯗꯨꯕꯨ ꯑꯝꯇ ꯍꯦꯛ ꯎꯗꯦ ꯒꯨꯜꯃꯣꯔꯗꯨꯗꯤ ꯏꯍꯥꯡ ꯍꯥꯡꯉꯦ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯃꯒ ꯃꯍꯥꯛ ꯍꯧꯖꯤꯛ ꯇꯨꯝꯕ ꯆꯪꯂꯛꯂꯦ ꯇꯨꯝꯊꯒꯦ ꯍꯦꯛ ꯇꯧꯕꯒ ꯈꯣꯟꯖꯦꯜ ꯑꯃꯃꯨꯛ ꯇꯥꯔꯦ ꯈꯣꯟꯖꯦꯜꯗꯨꯅ ꯅꯨꯄꯥ ꯑꯃꯒꯤ ꯑꯣꯏꯅ ꯇꯧꯏ ꯅꯤꯡꯉꯝꯗꯕ ꯄꯦꯟꯗꯕꯅꯤꯅ ꯐꯨꯝꯕꯪꯅꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯩ ꯁꯤꯅꯤꯡꯗ꯭ꯔꯤꯌꯦ ꯑꯩ ꯍꯤꯡꯅꯤꯡꯉꯦ ꯈꯣꯟꯖꯦꯜꯁꯤꯅ ꯃꯥꯒꯤ ꯅꯥꯀꯣꯡ ꯑꯗꯨꯗ ꯁꯤꯡꯌꯥ ꯌꯩꯔꯦ ꯑꯋꯥꯕ ꯑꯃꯅꯤ ꯃꯉꯣꯟꯗ ꯑꯣꯏꯔꯤꯕꯗꯨ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯃꯉꯣꯟꯗ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯉꯦ ꯃꯁꯥꯗꯨ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯕ ꯑꯋꯥꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯍꯜꯂꯦ ꯃꯁꯥꯗꯨ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯈꯣꯏꯔꯥꯡꯉꯦ ꯁꯂꯥꯏ ꯉꯥꯟꯕꯅ ꯀꯅꯥꯅꯣ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯅ ꯅꯤꯡꯉꯝꯗꯕ ꯑꯍꯤꯡ ꯈꯨꯗꯤꯡꯗ ꯑꯋꯥ ꯄꯥꯎ ꯃꯦꯜꯂꯤꯕ ꯉꯁꯤꯒ ꯊꯥꯅ ꯑꯍꯤꯡ ꯑꯅꯤ ꯁꯨꯔꯦ ꯑꯩꯅ ꯈꯣꯟꯖꯦꯜꯁꯤ ꯇꯥꯔꯤꯕ ꯆꯥꯅꯅ ꯑꯩ ꯃꯤꯁꯛ ꯑꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯅꯤꯡꯂꯛꯂꯦ ꯑꯗꯨꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯃꯥꯅ ꯉꯥꯡꯂꯛꯂꯤꯁꯦ ꯃꯁꯤꯒꯤ ꯃꯔꯤ ꯃꯈꯣꯡꯁꯤꯅꯤ ꯑꯩꯅ ꯈꯪꯗ꯭ꯔꯤꯁꯦ ꯁꯂꯥꯏ ꯉꯥꯟꯕ ꯀꯣꯛꯇꯨ ꯁꯥꯏ ꯈꯣꯟꯖꯦꯜꯁꯤ ꯇꯥꯔꯨꯕꯗ ꯑꯁꯨꯝꯅ ꯈꯣꯟꯖꯦꯜꯁꯤꯅ ꯆꯃꯝꯅꯕ ꯂꯩꯔꯤꯉꯩ ꯃꯁꯥꯗꯣ ꯇꯤꯡꯂꯤ ꯌꯥꯡꯂꯤ ꯃꯍꯥꯛ ꯇꯨꯝꯅꯤꯡꯕ ꯐꯥꯎꯔꯝꯃꯦ ꯈꯪꯍꯧꯗꯅ ꯃꯍꯥꯛ ꯇꯨꯝꯊꯈ꯭ꯔꯦ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯣ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯕ ꯃꯔꯛꯇ ꯑꯔꯣꯏꯕ ꯄꯟꯈꯩ ꯑꯣꯏꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯗꯣꯏꯁꯨ ꯃꯈꯣꯡꯗꯨ ꯈꯔ ꯁꯥꯐꯔꯦ ꯀꯦꯖꯨꯑꯦꯂꯤꯇꯤꯗꯒꯤ ꯗꯤꯁꯆꯥꯔꯖ ꯇꯧꯔꯦ ꯁꯤꯛꯂꯤ ꯃꯈꯣꯡ ꯅꯥꯝꯃꯗꯨꯗꯤ ꯆꯠꯄꯗ ꯀꯌꯥ ꯃꯉꯝ ꯁꯥꯟꯕ ꯑꯣꯏꯗ꯭ꯔꯦ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯗꯤꯁꯆꯥꯔꯖ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏꯅ ꯂꯩꯕ ꯑꯣꯟꯀꯣꯂꯣꯖꯤ ꯗꯤꯄꯥꯔꯠꯃꯦꯟ ꯂꯩꯕ ꯑꯗꯣꯝꯗ ꯂꯥꯛꯄꯗ ꯇꯥꯟ ꯍꯦꯛ ꯆꯥꯟꯅꯅ ꯁꯛꯎꯗꯕ ꯃꯄꯨ ꯃꯥꯒꯤ ꯊꯧꯖꯤꯟꯁꯤꯟꯅꯔ ꯈꯪꯗꯦ ꯊꯥꯗꯣꯏꯒ ꯔꯥꯙꯤꯀꯥꯒ ꯄꯨꯜꯂꯤꯉꯩ ꯇꯥꯟꯗꯣ ꯍꯦꯛ ꯆꯥꯟꯅꯅ ꯁꯂꯥꯏ ꯉꯥꯟꯕꯒ ꯕꯤꯅꯣꯏꯒꯁꯨ ꯄꯦꯊꯣꯂꯣꯖꯤ ꯗꯤꯄꯥꯔꯠꯃꯦꯟ ꯂꯣꯝꯗꯒꯤ ꯀ꯭ꯂꯥꯁ ꯂꯣꯏꯔꯒ ꯍꯦꯛ ꯊꯣꯛꯂꯛꯄꯗ ꯊꯦꯡꯅꯔꯨꯔꯦ ꯔꯥꯙꯤꯀꯥꯅ ꯊꯥꯗꯣꯏ ꯌꯦꯡꯉꯣ ꯑꯁꯤꯒꯤ ꯃꯁꯛ ꯐꯖꯕ ꯆꯤꯡꯂꯦꯝꯕ ꯗꯣꯛꯇꯔꯁꯤꯅꯅꯦ ꯉꯔꯥꯡ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯕꯗꯣ ꯑꯗꯨꯅ ꯃꯤꯅ ꯇꯧꯕꯤꯃꯜ ꯈꯪꯗꯦ ꯁꯣꯏꯗꯅ ꯍꯥꯏꯅꯈꯤꯕ ꯇꯥꯔꯦ ꯅꯪꯕꯨ ꯊꯥꯒꯠ ꯋꯥꯍꯩ ꯑꯃꯇ ꯑꯣꯏꯔꯁꯨ ꯅꯪ ꯍꯥꯏꯐꯝ ꯊꯣꯛꯄꯅꯦ ꯊꯥꯗꯣꯏꯅ ꯅꯪꯅ ꯍꯥꯏꯗꯣ ꯌꯥꯝ ꯆꯨꯝꯃꯤ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯨꯗ ꯃꯥꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯥꯒꯤ ꯃꯐꯝꯗ ꯋꯥꯍꯩ ꯑꯃꯇ ꯑꯣꯏꯔꯁꯨ ꯍꯥꯏꯕꯗꯤ ꯍꯥꯏꯍꯧꯗ꯭ꯔꯦ ꯑꯗꯣ ꯔꯥꯙꯤꯀꯥ ꯀꯔꯤꯅꯣ ꯑꯩꯅ ꯃꯥꯒꯤ ꯃꯐꯝꯗ ꯍꯥꯏꯗꯣꯏꯁꯤꯕꯣ ꯔꯥꯙꯤꯀꯥꯅ ꯍꯥꯏꯔꯦ ꯂꯣꯏꯔꯦ ꯁꯤꯕꯨ ꯅꯪꯕꯨ ꯑꯉꯥꯡ ꯃꯆꯥꯔꯕ ꯑꯩꯅ ꯑꯃꯨꯛ ꯈꯨꯠ ꯊꯤꯟꯗꯨꯅ ꯁꯤ ꯍꯥꯏꯒꯗꯕꯅꯤ ꯑꯃꯨꯛ ꯇꯥꯛꯅꯈꯤꯗ꯭ꯔꯕ
yahi be nang ama ko Radhika aidi ikai jeda kari wahino aina doctor sida haidu shibo paksilakri be manang se mina mateng pangladi kari haipum thoke thadoine kumi kari haiduin haise e nangsi pura angang niko aidi wa ngang bai ta bse nang khangi natro he namitu dane khudomi je thillaga takte da khai Radhika ai ko ngaure kari haiduino ba he nang be manang thank you haibu wai sibu haibada nang siradro wa ngang babu haiti kari no ba nang na tawdu je thadoine khume o nangi se thank you haiba natro si phawbudi ai chu haiba haini hoi ai nang na haibado hairage ba aduni dana mine wa khangde haidu sharu wahai am tawresu haibana fai natro asumna ni do wari chane footpath ta lagliba bidoy amadi salangan babu yenglaga mising na singbi khara thawna laibira dikan koijadana yam chamna respect amaga loina na kawrme doctor somda makhoi ni do class loirba matungda wari da ungduna lakpane aduna makhoi gi opposite mayok na bada laklibi thadoy amadi Radhika du uramde adubu Radhika na korokpudu tabada response tipire nokladuna Radhika amadi thadoy gi manakta makhoi ju changsile matam gi belu mangan be ade habagi matang khuning chaklauna thile Radhika na thadoy da naronda aduga thadoy na haga da wado hayu haidana ingi tawre nang ngawrori matagum thadoy shu marai do lakak tawduna salangan beglaga doctor thank you kai gi thank you na aisha doctor na ai gi teng pang birambagi adugi bu yareda thank you haidrasu aso open yaroppada doctor akhoi gi di sokliba midugi mateng pang bai bse akhoi gi mathawni Radhika salangan ba madi thadoy ani na sanari wari do masu yaukshile aduga doctor haibda dilaiba doctor hogi ithau oiramadi ai adubu kanana so hujiki matamda mateng pangnadrabani isin inau phawba thang sanarba matam sida hujikpu amagi mateng amana pangnadraba matamne doctor na imanabi sigidamak mateng pangbiramse yam thagat ningai ni salangan mana khume pangtha thagat pire Radhika na hare thagat pagi wangak na sade doctor matang du da binoy do khaman ba phaw mana de Radhika do em tawjabani Radhika na magi mamangda salangan ba thagat pase masada saksaba madi phaw salangan ba madi Radhika gi marak thana ma sum yauksile noina khangoi akhoi bai gi pukchel di yam chawbane mi gi mateng yam pangba kanbane aduni harise ado adom suni doctor binoy tinglawi Radhika na mongoda adom amadi doctor haiba wai anise sizinarkpa matamda wakhalda yamna nungaiba ma phaw Radhika na mu makha tare doctor su yaukibane ai kaudi ko chen duna honabi kibdo khangde kari haigadabano lairaba atona ta michang sangal leijadaba akhoi gi dama doctor hoina mateng pangbi base wakhalda yam nungaiba ma phaw binoy Radhika gi wai singduda yam nungaiba ma de phaw thadoy di tumin leptun le amaromda salangan badi thadoy da haipet chipet yengdun le asumna mokoi mari do leptun wari chanari tanja atu damu Angelica ga Alice ka do salangan ba lumba lakku matang ni handak marakse irang sukara ma henman masase Angelica anamba matamda Rims Hospital gi compound manungda lumba he lakpane ngarang ngasi hayeng haiba humse makhoi ani gi mafamdadi chapmane khenaba laite tense ahungi wantho present tense past tense future tense ahuma chapmane chapi tharga chatpa thamoini min silakpana dupasi phaitoin haijilakpa ma yawbana ma ikai ki dupi oibigi athoiba sajatto kauthoklamnaga thawiki salangan class loiba timing se unaba yanaba soidena thengnaba sanaba sinba yaba plan makhan kaya yatuna lakpane gari do rims ki gate lomdagi maithakpi ni do thawjilakpada ngaire ure ingangana noklaga footpath ta leptuna makhoi marina no kheduna wari sarido pespa do thawrumbadagi hawjikti ma break khangba pai Angelica damn it lawai nupi nisina tawja sarise lawai nupi na harakpaduda kanano haidana Alice na mamit ani do korokor auto nengle ure foot kun muki distance da wari sanarga lairibado
ꯑꯦꯂꯤꯁꯅ ꯑꯦ ꯑꯁꯤꯗꯤ ꯉꯔꯥꯡꯒꯤ ꯒꯥꯔꯤꯅ ꯊꯣꯡꯉꯝꯕꯗꯣ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯑꯅꯤꯁꯦ ꯈꯨꯅꯨꯡ ꯆꯨꯕꯤ ꯉꯥꯛꯇꯅꯤꯗ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯖꯥꯠꯅꯣ ꯅꯣꯛ ꯅꯣꯛꯇꯨꯅꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯦ ꯑꯦꯂꯤꯁ ꯑꯩꯗꯤ ꯃꯤꯠꯁꯦ ꯌꯥꯝ ꯅꯥꯔꯦ ꯇꯧꯔꯤꯁꯦ ꯉꯔꯥꯡ ꯃꯈꯣꯡꯗ ꯇꯛꯄꯒꯤ ꯃꯍꯨꯠ ꯀꯥꯔ ꯑꯃ ꯊꯣꯝꯂꯝꯂꯒ ꯁꯣꯏꯅꯥꯏꯍꯜꯂꯝꯕꯅ ꯐꯕꯖꯥꯠꯅꯤ ꯑꯦꯂꯤꯁ ꯚꯥꯏ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯂꯋꯥꯏ ꯅꯨꯄꯤꯁꯤꯡꯁꯦ ꯌꯥꯝ ꯇꯧ ꯉꯝꯗ꯭ꯔꯥ ꯇꯧꯁꯤꯟꯅꯔꯒ ꯃꯈꯣꯏꯗꯤ ꯅꯨꯄꯥ ꯌꯥꯝꯅ ꯐꯥꯕ ꯍꯩ ꯍꯥꯏꯅꯔꯤꯗꯨꯗꯤ ꯑꯗꯨꯁꯨ ꯍꯥꯏꯅꯕꯅꯤ ꯉꯔꯥꯡꯗꯤ ꯁꯨꯛꯇꯣꯛ ꯄꯩꯊꯣꯛꯇꯨꯅ ꯁꯣꯏꯈꯤꯕꯗꯨꯒꯤ ꯑꯗꯨꯒ ꯉꯁꯤꯅ ꯃꯗꯨꯒꯤ ꯇꯥꯌꯣꯟꯅꯕꯗ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯇꯧꯔꯤꯁꯦ ꯇꯧ ꯌꯥꯝ ꯉꯝꯗ꯭ꯔꯥ ꯃꯁꯥꯅ ꯃꯁꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯦ ꯃꯈꯣꯏ ꯑꯅꯤꯁꯦ ꯈꯪꯗꯖꯥꯠꯂꯣ ꯅꯣꯡꯃꯇ ꯃꯁꯥꯁꯤꯡꯁꯦ ꯐꯖꯅ ꯃꯤꯡꯖꯦꯜꯒꯁꯦ ꯃꯃꯨꯠ ꯇꯥꯅ ꯌꯦꯡꯗꯕ ꯖꯥꯠꯂꯣ ꯑꯩꯅꯦ ꯈꯣꯏꯗꯧ ꯌꯥꯝꯅ ꯁꯥꯎꯒꯠꯂꯛꯇꯣꯔꯦ ꯑꯦꯂꯤꯁꯅ ꯅꯊꯟꯇꯅꯦ ꯄ꯭ꯔꯣꯛ ꯆꯥꯛꯂꯒ ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯣꯏꯀꯣ ꯑꯦꯟꯖꯦꯂꯤꯀꯥꯅ ꯈꯨꯝꯃꯤ ꯑꯩꯒꯤ ꯂꯝꯕꯤꯁꯤꯗ ꯂꯋꯥꯏ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯌꯦꯜꯂꯛꯀꯗꯣꯏꯖꯥꯠꯂꯣ ꯈꯜꯂꯨꯕꯗ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯅꯨꯄꯤ ꯀꯥꯡꯉꯤ ꯑꯦꯟꯖꯦꯂꯤꯀꯥ ꯕꯦꯁꯄꯥꯗꯨ ꯈꯥꯝꯂꯒ ꯃꯈꯨꯠ ꯃꯁꯥꯗꯣ ꯊꯦꯛꯇꯨꯅ ꯈꯥꯡꯉꯤ ꯑꯃꯨꯛ ꯐꯤꯕꯝ ꯑꯗꯨꯗ ꯕꯥꯏ ꯆꯥꯟꯁ ꯊꯦꯡꯅꯕ ꯁꯥꯔꯒ ꯆꯪꯁꯤꯟꯒꯗꯕꯗꯣ ꯃꯥꯒꯤ ꯃꯨꯠꯀꯗꯣ ꯂꯣꯏꯅ ꯇꯦꯛꯏ ꯇꯁꯦꯡꯅ ꯑꯦꯟꯖꯦꯂꯤꯀꯥ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥꯗꯣ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ ꯃꯔꯝ ꯆꯥꯏ ꯆꯥꯗꯦ ꯈꯪꯗꯕ ꯃꯈꯩ ꯃꯁꯥ ꯃꯊꯟꯇꯅꯤ ꯄ꯭ꯔꯣꯛ ꯆꯥꯛꯂꯤꯁꯦ ꯂꯝꯕꯤ ꯃꯇꯥꯏꯗꯨꯗ ꯒꯥꯔꯤꯗꯣ ꯈꯥꯝꯂꯒ ꯑꯅꯤꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯎꯕꯗ ꯂꯝꯕꯤꯗ ꯆꯠꯂꯤꯕꯁꯤꯡꯗꯨꯅ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯕ ꯍꯧꯔꯛꯂꯦ ꯍꯦꯛ ꯌꯦꯡꯕꯗ ꯃꯑꯣꯡ ꯑꯃ ꯃꯥꯜꯂꯦ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯅꯔꯦ ꯍꯥꯏꯕꯒꯤ ꯃꯃꯤ ꯏꯆꯥꯎ ꯆꯥꯎꯅ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯌꯦꯡꯕꯗ ꯈꯪꯉꯤ ꯑꯗꯨꯅ ꯃꯤꯁꯤꯡ ꯑꯆꯠ ꯑꯋꯣꯡꯁꯤꯡꯅ ꯌꯦꯡꯅꯔꯛꯄꯅꯤ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯄꯜꯂꯝꯂꯒ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯐꯨꯠꯄꯥꯠꯇ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯃꯈꯣꯏ ꯃꯔꯤꯗꯨꯁꯨ ꯀꯥꯏꯅꯔꯦ ꯋꯥꯔꯤ ꯁꯥꯟꯅꯕꯗꯒꯤ ꯈꯪꯂꯦ ꯑꯣꯟꯀꯣꯂꯣꯖꯤ ꯗꯤꯄꯥꯔꯠꯃꯦꯟꯗ ꯑꯅꯥꯕꯒꯤ ꯁꯦꯕꯥ ꯂꯥꯛꯄꯅꯤ ꯑꯔꯨꯕ ꯀꯦꯟꯁꯔ ꯍꯥꯏꯕ ꯑꯅꯥꯕꯁꯤꯅ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯗꯨꯒꯤ ꯆꯩꯊꯦꯡ ꯑꯗꯨ ꯐꯪꯂꯦ ꯁꯂꯥꯏ ꯉꯥꯟꯕꯒ ꯕꯤꯅꯣꯏꯒꯁꯨ ꯀꯦꯟꯇꯤꯟꯂꯣꯝꯗ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯑꯅꯤꯗꯨꯅ ꯑꯃꯨꯛ ꯋꯥꯠꯂꯣꯝꯗ ꯑꯁꯨꯝꯅ ꯃꯇꯝ ꯁꯧꯖꯤꯟꯈꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯃꯥꯏꯀꯩꯗ ꯀꯣꯔꯧ ꯃꯥꯁꯨ ꯅꯦꯝ ꯅꯦꯝ ꯀꯨꯝꯈ꯭ꯔꯦ ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯁ꯭ꯇꯣꯞꯇ ꯆꯥꯛ ꯊꯣꯡꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ ꯔꯥꯙꯤꯀꯥ ꯑꯃꯗꯤ ꯊꯥꯗꯣꯏ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯅꯤꯗꯣ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯩ ꯔꯥꯙꯤꯀꯥꯒ ꯊꯥꯗꯣꯏꯒꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ ꯉꯁꯥꯏꯒꯤꯗꯣ ꯀꯩꯕꯣ ꯗꯣꯛꯇꯔ ꯑꯅꯤꯗꯣ ꯌꯥꯝ ꯂꯦꯝꯗ꯭ꯔꯥ ꯂꯦꯝꯃꯦ ꯗꯣꯛꯇꯔꯅꯤ ꯍꯥꯏꯗꯨꯅ ꯄꯣꯡꯊꯣꯛ ꯆꯥꯎꯊꯣꯛꯄꯒꯤ ꯃꯃꯤ ꯃꯆꯦꯠ ꯑꯃ ꯐꯥꯎ ꯇꯥꯕ ꯎꯗꯦ ꯑꯅꯤꯗꯣ ꯌꯥꯝ ꯆꯤꯡ ꯂꯦꯝꯃꯤꯀꯣ ꯍꯣꯏ ꯑꯗꯣ ꯊꯥꯗꯣꯏ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯕꯤꯌꯨꯔꯥ ꯍꯥꯏꯌꯣ ꯀꯔꯤ ꯋꯥꯅꯣ ꯅꯁꯥꯗꯣ ꯌꯥꯡꯗ꯭ꯔꯣ ꯀꯔꯤꯕꯣ ꯍꯣ ꯉꯁꯥꯏꯅꯦ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ ꯊꯥꯒꯠ ꯋꯥꯍꯩ ꯑꯃꯇ ꯑꯣꯏꯔꯁꯨ ꯍꯥꯏꯍꯧꯔꯤꯗꯣ ꯌꯥꯡꯉꯦ ꯑꯗꯨꯕꯨꯗꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯔꯒ ꯈꯨꯟꯅꯥꯏ ꯑꯃꯒꯤ ꯃꯁꯛ ꯑꯣꯏꯔꯤꯅꯤ ꯔꯥꯙꯤꯀꯥ ꯅꯪꯁꯦ ꯉꯁꯤꯗꯤ ꯋꯥ ꯑꯔꯨꯕ ꯌꯥꯝ ꯉꯥꯡꯉꯤ ꯋꯥ ꯑꯔꯨꯕ ꯉꯥꯛꯇ ꯉꯥꯡꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦ ꯊꯥꯗꯣꯏ ꯅꯪꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯗꯣꯛꯇꯔ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯗꯣꯛꯇꯔ ꯁꯂꯥꯏ ꯉꯥꯟꯕ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯉꯤꯗꯣ ꯑꯥꯊ꯭ꯔ ꯑꯃꯗꯤ ꯂꯩꯕ ꯃꯥꯜꯂꯦ ꯃꯤ ꯆꯨꯝꯅ ꯁꯨꯝ ꯌꯦꯡꯕ ꯑꯣꯏꯔꯝꯒꯅꯤ ꯋꯥꯈꯜꯗꯣ ꯌꯥꯝ ꯋꯥꯡꯂꯨꯔꯅꯨ ꯋꯥꯈꯜ ꯌꯥꯝ ꯋꯥꯡꯕꯒꯤ ꯋꯥꯐꯝꯗꯤ ꯅꯠꯇꯦ ꯄꯥꯈꯪ ꯑꯃꯅ ꯂꯩꯁꯥꯕꯤ ꯑꯃꯗ ꯂꯣꯟꯅ ꯂꯣꯟꯅ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯕꯗꯣ ꯏꯆꯝ ꯆꯝꯅ ꯌꯦꯡꯕ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯔꯥꯙꯤꯀꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯑꯉꯛꯄꯗꯤ ꯄꯣꯛꯏ ꯊꯥꯗꯣꯏꯗꯣ ꯅꯣꯛꯑꯒ ꯈꯥꯡꯖꯩ ꯅꯪꯁꯤꯗꯤ ꯃꯤꯠꯌꯦꯡ ꯃꯤꯅꯣꯛꯇꯒ ꯌꯥꯝ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕ ꯃꯥꯜꯂꯤꯀꯣ ꯅꯪꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄ ꯋꯥꯉꯥꯡ ꯋꯥꯇꯥꯁꯦ ꯃꯤ ꯏꯆꯝ ꯆꯝꯅ ꯌꯦꯡꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯀꯔꯤ ꯍꯥꯏꯕ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯑꯔꯣꯏꯕꯗ ꯍꯥꯏꯕꯗꯣ ꯃꯤ ꯏꯆꯝ ꯆꯝꯅ ꯌꯦꯡꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯑꯕ ꯑꯣ ꯄꯥꯈꯪ ꯑꯃꯅ ꯂꯩꯁꯥꯕꯤ ꯑꯃꯗ ꯏꯆꯝ ꯆꯝꯅ ꯌꯦꯡꯉꯝꯗꯣꯏꯕ ꯍꯣꯏ ꯏꯆꯝ ꯆꯝꯅ ꯆꯝꯐꯨꯠꯅꯤ ꯍꯥꯏꯔꯒ ꯆꯤꯅꯤꯒ ꯌꯥꯝ ꯊꯛꯆꯤꯟꯕ ꯆꯝꯐꯨꯠꯂ ꯊꯥꯗꯣꯏ ꯏꯕꯦꯝꯃ ꯅꯪꯅ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯦ ꯃꯤ ꯃꯆꯥꯗꯤ ꯗꯣꯛꯇꯔꯅꯤ ꯑꯩꯅ ꯁꯣꯛꯇꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯃꯥꯒꯤ ꯃꯊꯧ ꯑꯃ ꯑꯣꯏꯅ ꯑꯩꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯕ ꯈꯛꯇꯅꯤ ꯃꯁꯤꯗ ꯑꯩꯅ ꯗꯣꯛꯇꯔꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤ ꯑꯍꯦꯟꯕ ꯋꯥꯈꯟꯕꯨ ꯈꯜꯂꯨꯗꯣꯏꯅꯣ ꯊꯥꯗꯣꯏ ꯑꯩꯁꯨ ꯑꯉꯥꯡꯗꯤ ꯅꯠꯇ꯭ꯔꯦ ꯃꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯍꯥꯏꯕꯁꯦ ꯄꯥꯛ ꯍꯦꯛ ꯂꯣꯠꯄ ꯌꯥꯕ ꯅꯠꯇꯦ ꯃꯥꯒꯤ ꯃꯤꯌꯦꯡ ꯅꯥꯌꯦꯡꯗꯣ ꯐꯣꯡꯗꯣꯛꯇꯕ ꯋꯥꯍꯩ ꯂꯤꯁꯤꯡꯅꯤ ꯐꯨꯝꯗꯨꯅ ꯄꯨꯔꯤꯕꯗꯣ ꯔꯥꯙꯤꯀꯥ ꯅꯪꯒꯤ ꯋꯥꯇꯥꯁꯤꯗꯤ ꯀꯕꯤ ꯆꯪꯗꯧ ꯃꯥꯜꯂꯤꯀꯣ ꯑꯗꯨꯁꯨ ꯅꯨꯄꯤ ꯀꯕꯤ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯊꯥꯗꯣꯏꯒꯤ ꯃꯅꯦꯗꯣ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯂꯥꯛꯏ ꯊꯥꯗꯣꯏ
Noi pabado kainom tawkhre ICU da insinkhre nangbo amta lao thadoi masada itak thakale wakhal amada nga tawduna lei nauribi mai thungdo maksile yam pakhana kaidoragi pababo chak thongbugi stop to muthale Radhika su pawdu tabda nungaite makhoi humdo ICU leba room da lai chemotherapy torbugi chena khul khangba ngamdabaga masa to sum sontarakpaga chaw thawu inti nungani yadabaga kainom tawkhiduna sor hondo warakpadagi ICU da insin khibane ICU leriba watlomda maglai Radhika suktan thanade ICU manung da changbugi ayaba di pidabani thongjin da lepaga lai thadoido kapti kapning labane makhol thukna adubu miya mangduda kaptana ba honari mitlu-dagi pido chintharaktana honabada kayadi wakre thingna ba honabada adubu tarakanu haibadi yate hayai amunba ngamjabi khajai namaduda pigi ichal nairei matamduda manena asoi phawda thoklaga wari charu chaiduna kauthore Radhikana ICU gi thong mapalduda lepaga lehawe mani bema leimaga loinana mag berandagi kachinama leplare lakpada ngari lawai lutonda tablauna lai maniga thadoiga awai khum tawnare thadoi bema nangi se thamoi se kandi kalliko napa sigi anaba mata siga nangko haibiti haini asuk yam anam kallise laina sina nangi napa se sirasu siba nangna hatpa jo hatpa chamana dro karibu khenarige ine karino haibiri dubo aina pababu kaitobogi hatuino hatpa natradi kari hayo hairino aina haibo wado ilambadi noi napagi phibam se asi yongna sokchilamo ai gyan taba ngamdre ine he sarkari hospital sida angangi chakthong bi sanaba manba layeng basina aruba nabasida kaidowdino mapalamda achobala nai hospital amada naha ne yenglamlabdi nakhoi pabagi phibam se asi yongna sokchilamo aina ibo chobada leiro haire mongonda lerdi nang paba layeng bada changadaba sen mayam du mana puthokani hairedana ibe ma thadoi ikhut lan thoktradi mina chu makhut to lan thoroi khangaba thadoi taba ngamjre mani leimagi wado akai biligli machena hanjin hanin yat patongna tawre chinpheng phabi mani di lepte ai ki mai su yengde nama pokta bise pokta bini haina basinganu bema namana swaiba inde nangdi pokta bi atomini haiduna haina basiluko nang pasigi maraiba nangi khutta leire hingange na khutta siange nangi na khutta khalu khalu ine na haidi se aigidi mangjaba tongjaba leite thadoi saina masing khangdra leimagi puba thangba ngamjaba wai sing asine achobu maigi chingama pokhaiba ga chamane naujaribi magi mafamda asuk kanba wai ingange nangi khutta leire siange nangi khutta leire wai sing sina khondang yeirare hingna ingage nung khongbugu leplambadagi gati leitraduna phamlaga khududa khutto chorga kachinduda kable amadudi nang horore matago nganglai aikhoisu noidongna tawu matamdane pungning nungserpa matangda yam kablai adubu kappana karisu kanaba purakhide kapu adubu ne kappaga ne awana kokane habdi leite lai laklaga kapkanu haidana nangonda thembigedaba wafamdi mangda phau mangluranu se hojik se merani mathangdana ne hiyangai pangkhalakpasida taibo chawbuga waloisunanaba tawsi asi haiga phet lauramlaga leimadu chatkre adubu tuson mansonabi thadoidi kachinduda kaphori khangi masu kaplaga kaisu magi punsida ahongba khak leiru adubu kaplaga nungaibadongna phawe nakongdadi singya yeri thadoi leikidribi mamado minmangda ure imagi bema thadoi icha yam warabo icha gi matause yengba ngamdrene thadoi kablambadagi mamaidu leithure minmangda jare phingok setpi magi mamado ure mama ubuda hene na kapai ima nacha yam wari ma minungsi leitraba taibang pansida kari imana na chabu hundoklamlino imagi bema thadoi imagi laibab thirambana ichabu chiko nakon mangamdre masigi dama nang namaibu warogan thadoi
Ima, nachadi lambi amada lamuknare punchi jelamada iraknare nachabu kanbiyu ima ligli machet pairaga nachadi khutta I thopa makai sanari ima nachagi khutta yuriba ningamdaba pendaba ligli machet se ima na satok piramu thadoi ima bu kadi hare sige lairam le asi lebaksida ichagi mata wengba ngamdraduna ima la ibani adubu imadi nangi thongna hapa natana atai karisu tawba ngamlo ima brahma phawguna miyoibagi mapokse pogamdana pokpo mapokni haiduna kaliyena hai adubu nachadi miyoi mapokse kalaksadre asi harga hena onda thoina kape asumna thadoi sikraba mabu poklami mamaga wari sanaringe radhika na mabu wakal tanaba masano me thadoi se wakal amta tause mafam sida kana su laiti se hogolo thadoi radhika gi wado tabada wakal tarak podongna tawe magi mimangda ukhiba magi apokpi pale mamado lairamdra swai lawe mikup khargi mamangdani mabu ek pokpi pale mamado ukhiba adubu thangnaba mikupta pale mamadu lemdrabududari magi wakhalnani haiba ma khanglakle thadoi radhika bu kolga hingningne kaplai Radhika haujiktani aibu pokpi imado aigi nakta laklamba machaibu warabra haidana hangami radhika su thadoi ki kairaba wahai singduda kaplai khonto kairaba atra mapung phadraba wahai ki atra matat tatlaba samjinba yadraba mapung phadraba wahai sing asina mangondasu chaina piri taibang palsida khwaidigi polum puba chaina pibase apokpi palemima kainabagi maisaksina soidana oigane maisaksigi mairidagi kahatlabi thadoigi banagda leplubana radhika su maisa phawi radhika na thadoi bu themjile asumna nido beranda du ta kaplingi salai nganbado mathanda wat amadagi tholakpaga mapa hek chanarure ani dunna leriba mapa do lalaga chatke do boybana lambi ni haidun lakpa matam laptangna kaplaga leribado salai nganbasu ude sidi nan mana kambi kibaduni khale kappaga lerise kaidobu yarabano hanglur sira khale angakpane laibagna hanjin salai nganba modi thadoiga thingnaba sile perperp sangsile adubu ma ngayakti pilar amagi mapada chaplepe mina thawai nungaitana kaplaga leribadуда kari wai hairuni khalabada ningjing mangjing leptuna lering thadoi amadi radhika na sanari warido takre thadoi amadi radhika anido awai khum tawnare radhika pabagi oiribe phibam nongmagi soksil esum pabagi khalaga macha leriba nupaduda aigi punsi se sinabana chumladra paba layengbada changadaba sendo nupaduda puthokpini hai pabagi khalaga ai inen haiba inkrage asi hairaga hingningne kape thadoido radhika na khume thadoi yum panba phagi nate pakra oirasu nupado pharambadi ai adubu nangdi leshabini ngasi phawbada chanaina baba famamtasu nangi punchida mari leinadri nangdi dak ama phaw leitri amubu mayek masu matana nangdi sangdri nangi khongthang soidri nangi apamba punchi khungloi khanbada nangi chawna rat leiri makoina thajayon nupaduda nang kamdongna leiduino khangde radhika pabagi layengnaba sensu leite pabagi hingba sibugi dorido aigi khutta lei radhika pabagi thawai telan ki tello aigi ifamda leire asi harga thadoido amuka hena kappe pilar duda lepaga leiriba salanganba makoina sanariba warido mayek sengna tare thadoigi punchigi maramda ngasidi mayek sengna khangle maraibak thibadagi thirabi amani haiba khangle lairibagi chenadi masing yami haibado ngasidi khangle ngasi thadoina kappa ubase magi thamoido kaibadongna tawe wai amata phaw hairamdana salanganbusu thadoigi matawdo yengba ngamdraduna mafam adudai nathekre kari thungnadana muksu thadoigi mafamda kari haiga magi awabadu themjilukane somda radhikana thadoigi mitki pido thingnaba honnabada awaba haibadu oire kappado usina chindi fare
ꯃꯈꯣꯏ ꯑꯅꯤꯗꯣ ICU ꯂꯩꯕ ꯑꯗꯣꯝꯗ ꯂꯥꯛꯑꯦ ꯆꯥꯔꯝ ꯊꯛꯂꯝ ꯈꯪꯗꯦ ꯇꯨꯃꯤꯟ ꯇꯥꯁꯤꯜꯂꯒ ꯐꯟꯁꯥꯡꯗꯨꯗ ꯅꯤꯡꯗꯣꯜ ꯄꯣꯝꯅ ꯑꯃꯨꯛ ꯊꯥꯗꯣꯏꯗꯣ ꯇꯨꯃꯤꯟꯅ ꯐꯝꯃꯦ ꯔꯥꯙꯤꯀꯥꯁꯨ ꯃꯅꯥꯛꯇꯨꯗ ꯔꯥꯙꯤꯀꯥ ꯍꯣꯏꯒꯤ ꯌꯥꯝ ꯐꯕ ꯑꯃꯅ ꯁꯥꯒꯩ ꯅꯥꯇꯩ ꯆꯥꯎꯏ ꯃꯤꯁꯨ ꯂꯣꯏꯅ ꯃꯕꯨꯛ ꯐꯩ ꯆꯝꯊꯣꯛꯏ ꯃꯔꯥꯏꯕꯛ ꯊꯤꯕꯗꯒꯤ ꯊꯤꯔꯕꯤ ꯊꯥꯗꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗ ꯔꯥꯙꯤꯀꯥꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯀꯩꯁꯨ ꯍꯥꯏꯗꯦ ꯔꯥꯙꯤꯀꯥꯅ ꯇꯧꯒꯗꯕ ꯊꯕꯛꯇꯣ ꯃꯥꯏꯄꯨꯅꯅ ꯄꯨꯕꯤꯅꯕ ꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯅꯕ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯂꯩ ꯑꯗꯨꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯔꯥꯙꯤꯀꯥꯅ ꯊꯥꯗꯣꯏꯒ ꯂꯣꯏꯅꯕꯗ ꯐ꯭ꯔꯤ ꯊꯥꯕꯅꯤ ꯃꯔꯝꯗꯤ ꯔꯥꯙꯤꯀꯥ ꯊꯥꯗꯣꯏꯒꯤ ꯑꯋꯥꯕ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗꯕꯒꯤꯁꯨꯅꯤ ngasi Radhika thengnaramdrabadi maga loinaramdradi thadoido wakhangna puba ngamdraduna depression narambe punchida mathau tabadi asengbu marup mamani masimadi thadoigi mafamda nongdama mapu mana tambiramle thadoi tumille wakhaldadi tumillaite turelgi ichelgumba wakhalda irong longbugum marong long kaino aina tawgodoise kaino aina paikhatkadaba lawgadaba phire पाबगी खलगा आई निपादुदा लैरद्रा पाबना इमादौना ताइबंग पासे थाथोक्तुना चटखिबा थोक्लबा करिनो आइना ओहिगदोसे वखल मयाम खनबा हरगले मतम जोखि नुमिदांगी पुंग 10 हाइरगले थादोइदो मपा संगी न्यायदुना फनसांग अदुदा मची लेंगदे मिन्ना कुप्तना थोंगदुदा येंग राधिकाना फानदुदा ngaथरगा कोचेन चेनबगी वारदुना उइरि थादोइ थोंगदु सुम येंगदुना लैरमबदे मागी ममिता ICU की लोलिब थोंगदो तबना मथंदा हांगतोरपदोंग उरे थोंगदो हेक हांगतोपगा सना मचुमदी लुपा मचुगी लेचिल मफोल मयाम अमा लासिंग मफोलगा पांखक ओइदुन मनुंग सानादुन लैबदु उरे मदु हेक उबदा स्वाइलावि थादो लेचिल मफोल मरक्तुदा नुपा अमा लेपगा लैबदोंग तौबुरे नुपादुगी मसक्तुदी मयेक्सिना उबा फंगदे अमुबा फी अमना खाउनरगा ममाय ममितो उहनबा यादे हाइबगी मतांग तुमिल लेपगले नुपादुना फमुंगदे तादुन लैबा मागी मपाबो मुन्ना येंगबदौना तवे तुमदुना लैबा मपागी मनाक तमना चंगसिन बौरगले निपादुना मागी मपादो येंगलगा हाइरे हौगतलो से हौगतलो हौजिक नंगदी तुमबगी मतम नते मिकअप थोओ से अइना नंगबु लौबा लाक्लबदि से हौगतलो मयामना नंगबु आदा ngaiduna लैरि से मतम से यारक्ट्रे तुमदुना लैबा थादोइगी मपादो नुपादुन हौदोकपा तारदुना मिकअप थोक्ले पिरोइनबा मियेंगना थादोइदा अमुक्तंग नुक्सिना येंगला काइरे इपागी बेमा थादोइ नंग पाबबु वारौनुको नंग पाबदी नंगी इमागी मनाक्ता चटलगे नंगी पाबगी मतम लोइरे नंगी पाबबु लौबा लाक्ले असी हायगा थादोइगी मपादो तुमलमदगी फुकलाउन हौगलगलगा नुपादुगी मतुंग इंदुना चटखिगदौ तौइ मतमदुदा थादोइना मिलु पिराक यौना लाउरे पाबा ngaiko nang चटखिबा यारोइ पाबा असी हायरगा लाउरे राधिका सु उइबोइ तुमोइ तौरमबदगी मिकअप थोक्ले अदुगा मंग मचेत ताइबंग मचेता मंगलाकनरिबि थादोइबु मसानोमदुना कौरपदगी मदो वखल तारे ICU की थोंगदो येंगनेंगना मादि तुमथकिबा खंगौद्रे मकु मंग मतेक अमा मंगलुरे राधिकाना थादोइबु थिमजिले थादोइ से वखल अमुक्ता ताउसे थादोइदो मिहुल मफम तारगले मान हौजिकता मंगद उखिबदो ममानबिदुदा तम्मे राधिकाना मंगनि हाइदुना थिमजिले मंगदा तौबु खुदिमा ताइबंगदा मंगफाउनगने हाइबा लैते हाइदुना थिमजिनबिरमे कप्पा फरुबा थादोइदो अमुक हेना मकु मंगदुना कप्पले अदुबु राधिकाना कप्पा थिमजिले राधिकादो अवाबा मने थेमजिनबा होनबदा थादोइदो कप्पा हेमनमना मखोल सिरे इसिंग बोतल लरुगे लेरमुलेंगदना हाइदना राधिकाना हाइरमे अदुगा राधिकादो मखोइगी ऑन्कोलॉजी डिपार्टमेंट की वाटलैबा दोमदा लाइ इसिंग बोतल लरुनी हाइदना इसिंग बोतल की वाखलना चंचल चली राधिका मतमदु नुमिदांगी पुंग 12 खरा हेलगले वार्ड की कॉरिडोर दुदा लाइ असुमना लाकपदुदा राधिका की मतुंगदा मी अमा लाकपगी समिन फंगले मतुंगदा मी अमा इनरकपदौना समिन अदु फंगबदा मा हाइफेट ममाइदु लैथोक्तुना येंगले मागी तुंगदा मीदी उदबा ममी अमा लेपगा लैबदोरे ममी दुदा उबदा राधिका स्वाइलावे खंगप्रे खंगे खोंफम अनि हंदोकलगा मा खंगौदना खुदि थिजलगा तुसले राधिका खौतोक चाय मसादु
ꯇꯨ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯆꯨꯡꯕ ꯍꯧꯔꯛꯑꯦ ꯃꯁꯛꯇꯤ ꯎꯗꯕ ꯃꯃꯤꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯤ ꯀꯅꯥꯅꯣ ꯅꯪ ꯃꯁꯛ ꯃꯁꯥꯁꯨ ꯈꯪꯗꯕ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯏꯐꯝꯗ ꯇꯝꯅ ꯂꯥꯏ ꯁꯥꯔꯤꯁꯦ ꯅꯆꯤꯟ ꯄꯥꯟꯗ꯭ꯔꯣ ꯀꯅꯥꯅꯣ ꯍꯥꯏꯌꯣ ꯅꯪ ꯑꯁꯨꯝꯅ ꯔꯥꯙꯤꯀꯥꯗꯣ ꯃꯥꯒꯤ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯃꯃꯤꯗꯨꯗ ꯌꯦꯡꯂꯒ ꯂꯥꯎꯍꯠꯂꯦ ꯑꯗꯨꯒ ꯇꯨꯔꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯃꯍꯥꯛ ꯆꯦꯟꯅꯕ ꯍꯣꯠꯅꯔꯤ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯈꯣꯡ ꯑꯅꯤꯗꯣ ꯐ꯭ꯂꯣꯔꯗꯨꯗꯒꯤ ꯎꯔꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯃꯌꯣꯜ ꯆꯣꯡꯈꯠꯂꯛꯑꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯤꯠꯇ ꯃꯥꯒꯤ ꯃꯈꯣꯡ ꯑꯅꯤꯗꯣ ꯎꯔꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨꯅ ꯆꯦꯟꯕ ꯌꯥꯗꯅꯕ ꯍꯥꯏꯗꯅ ꯇꯞꯅ ꯇꯞꯅ ꯌꯦꯠꯁꯤꯟꯕ ꯍꯧꯔꯛꯂꯦ ꯑꯗꯨꯒ ꯀ꯭ꯔꯛ ꯀ꯭ꯔꯛ ꯂꯥꯛꯁꯤꯜꯂꯦ ꯃꯤ ꯇꯥꯅꯕ ꯃꯍꯥꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯂꯥꯎꯒꯦ ꯇꯧꯕꯁꯨ ꯃꯁꯥꯗꯣ ꯇꯅꯤꯛ ꯇꯅꯤꯛꯂꯦ ꯂꯥꯏꯌꯦꯡ ꯐꯥꯔꯦ ꯈꯣꯟ ꯊꯣꯛꯈꯤꯗ꯭ꯔꯦ ꯂꯥꯎꯒꯦ ꯈꯜꯂꯝꯕ ꯃꯍꯥꯛ ꯂꯥꯎꯕꯁꯨ ꯉꯝꯗꯦ ꯀꯌꯥꯗ ꯋꯥꯅ ꯈꯥꯡꯂꯤ ꯃꯍꯥꯛ ꯃꯈꯣꯡꯗ ꯌꯦꯠꯁꯤꯜꯂꯤꯕ ꯎꯔꯤ ꯋꯥꯔꯤꯗꯣ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯃꯇꯥꯡꯗꯨꯗ ꯃꯤ ꯑꯃꯠꯇ ꯂꯥꯛꯂꯒ ꯀꯟꯕꯤꯔꯕꯗꯤ ꯍꯥꯏꯕ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯜꯂꯦ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯃꯤꯠꯇ ꯎꯔꯤꯕꯁꯤꯡꯁꯦ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯉꯥꯛꯇ꯭ꯔꯥ ꯈꯟꯕꯗ ꯑꯃꯨꯛꯁꯨ ꯑꯋꯥꯕ ꯑꯃ ꯍꯥꯏꯕꯗꯣ ꯃꯁꯥꯗ ꯑꯣꯏꯔꯦ ꯊꯥꯖꯕ ꯊꯥꯖꯗꯕꯅꯤꯅ ꯃꯁꯥ ꯁꯥꯒꯠ ꯂꯥꯛꯇꯨꯅ ꯃꯥꯕꯨ ꯑꯃꯅꯁꯨ ꯆꯤꯡꯅꯕ ꯍꯣꯠꯅꯔꯤ ꯃꯃꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ ꯅꯦꯅꯦ ꯅꯦꯅꯦ ꯁꯦ ꯑꯩꯒꯤ ꯏꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ ꯑꯩꯒꯤ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯕꯤꯌꯨ ꯅꯦꯅꯦ ꯑꯩꯒꯤ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯗ꯭ꯔꯤ ꯐꯥꯎ ꯑꯩꯒꯤ ꯊꯋꯥꯏꯅ ꯃꯐꯝꯁꯤꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯅꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯄꯂꯦꯝ ꯏꯃꯥꯕꯨꯁꯨ ꯁꯦꯟꯅ ꯈꯥꯏꯅꯍꯟꯕꯤꯔꯦ ꯅꯦꯅꯦ ꯃꯤꯅ ꯍꯨ ꯄꯤꯖꯗꯨꯅ ꯏꯃꯥꯒꯤ ꯋꯥꯌꯦꯜ ꯑꯩꯒꯤ ꯋꯥꯌꯦꯜ ꯇꯧꯕꯗ ꯅꯦꯅꯦꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯅꯦꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯤꯗꯨꯅ ꯔꯥꯙꯤꯀꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯤ ꯔꯥꯙꯤꯀꯥꯗꯤ ꯈꯔ ꯀꯤꯕꯒ ꯍꯧꯖꯤꯛꯇꯤ ꯃꯥ ꯑꯀꯤꯕꯅ ꯂꯥꯡꯒꯣꯏ ꯆꯟꯕꯅ ꯃꯁꯝ ꯃꯅꯥ ꯆꯞ ꯆꯞ ꯌꯨꯡꯂꯦ ꯀꯔꯤꯅꯣ ꯇꯧꯒꯗꯕꯁꯦ ꯈꯜꯂꯨꯕꯗ ꯃꯃꯤ ꯑꯣꯏꯅ ꯃꯤꯠꯃꯥꯡꯗ ꯁꯨꯝ ꯂꯦꯞꯄꯝꯕꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯑꯀꯤꯕ ꯁꯛꯂꯣꯟ ꯑꯃꯗ ꯅꯥꯏꯔꯛꯂꯦ ꯃꯁꯝ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯄꯨꯟꯕꯤ ꯃꯁꯝ ꯁꯥꯏ ꯀꯛꯄꯤ ꯐꯨꯔꯤꯠ ꯃꯟꯖꯨꯅꯕ ꯑꯃꯒ ꯏꯁꯀꯔꯠ ꯑꯃꯟꯕ ꯑꯃꯒ ꯃꯈꯣꯡ ꯑꯗꯨꯅ ꯏꯍꯥꯡ ꯍꯥꯡꯂꯗꯅ ꯃꯁꯥꯁꯨ ꯍꯦꯛ ꯌꯦꯡꯕꯗ ꯉꯧꯔꯣꯛ ꯉꯧꯏ ꯏ ꯊꯥꯡꯕꯁꯨ ꯃꯥꯟꯗꯦ ꯍꯦꯛ ꯁꯣꯛꯂꯨ ꯊꯦꯡꯂꯨꯕ ꯃꯇꯝꯗ ꯎꯟꯗꯧꯅ ꯏꯪꯕ ꯃꯥꯟꯕ ꯃꯤꯠꯄꯥꯟꯗꯅ ꯑꯃꯨꯕ ꯗꯥꯛ ꯁꯔꯀꯜ ꯃꯥꯟꯕ ꯈꯥꯝꯇꯦꯛꯂꯒ ꯂꯩꯔꯤ ꯃꯁꯝ ꯃꯅꯥꯗꯣ ꯏꯐꯥ ꯐꯥ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯈꯤ ꯍꯥꯏꯗꯅ ꯃꯌꯥꯗꯣ ꯈꯤꯒꯠꯂꯒ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯐꯤꯕꯝ ꯀꯥꯏꯔꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯃꯥꯏꯊꯣꯡꯅꯤ ꯃꯥꯒꯤ ꯂꯥꯏꯕꯛ ꯃꯄꯥꯗꯨꯗ ꯌꯦꯇꯨꯝꯒ ꯂꯪꯒ ꯐꯣꯠꯈꯤꯕꯒꯤ ꯃꯃꯤ ꯌꯥꯝ ꯆꯥꯎꯅ ꯇꯥꯔꯤ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯑꯗꯨꯝꯅ ꯐꯤꯕꯝ ꯀꯥꯏꯅ ꯂꯩꯕ ꯎꯔꯒ ꯔꯥꯙꯤꯀꯥꯗꯨ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ ꯅꯍꯥꯟ ꯅꯣꯡꯃ ꯃꯥꯅ ꯎꯈꯤꯕꯗꯤ ꯃꯌꯦꯛ ꯁꯦꯡꯄꯥꯠꯇꯅ ꯂꯣꯟꯅ ꯃꯔꯨ ꯃꯌꯥꯗꯒꯤ ꯎꯈꯤꯕꯅꯤ ꯑꯗꯨꯒ ꯉꯁꯤꯅ ꯐꯦꯁ ꯇꯨ ꯐꯦꯁ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯃꯤꯠꯀ ꯃꯤꯠꯀ ꯃꯤꯆꯥꯟꯅꯅ ꯎꯕꯅꯤ ꯑꯗꯨꯅ ꯃꯥ ꯇꯨ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯆꯨꯡꯉꯤ ꯏꯇꯠ ꯇꯠꯇꯅ ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯊꯥꯗꯣꯏꯗꯁꯨ ꯍꯦꯛ ꯌꯦꯠꯂꯦ ꯍꯥꯏꯕ ꯈꯪꯉꯤ ꯑꯗꯨꯅ ꯃꯍꯥꯛ ꯋꯥ ꯉꯥꯡꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯅꯨꯄꯤ ꯃꯆꯥꯁꯤꯗꯤ ꯑꯁꯤꯕ ꯀꯧꯕ ꯂꯥꯏꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯑꯁꯤꯕ ꯊꯋꯥꯏ ꯀꯌꯥꯕꯨꯁꯨ ꯂꯧꯕ ꯉꯝꯕ ꯂꯣꯏꯅꯕ ꯉꯝꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯀꯤꯕ ꯐꯥꯎꯔꯦ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯤꯠ ꯀꯨꯞꯇ ꯀꯩ ꯔꯥꯙꯤꯀꯥꯗꯣ ꯆꯦꯟꯕ ꯌꯥꯅꯕ ꯐꯤꯕꯝ ꯑꯃꯗꯤ ꯁꯦꯝꯃꯤ ꯑꯗꯨꯕꯨ ꯐꯤꯕꯝꯒ ꯁꯦꯝꯕ ꯅꯪꯍꯧꯗꯦ ꯔꯥꯙꯤꯀꯥꯗꯣ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯃꯥꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯈꯠꯂꯦ ꯑꯗꯨꯒ ꯆꯤꯡꯈꯠꯂꯦ ꯈꯨꯗꯛ ꯑꯗꯨꯗ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯦ ꯑꯃꯅ ꯇ꯭ꯔꯣꯂꯤ ꯑꯃ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯃꯄꯥꯗꯨ ꯇꯝꯅ ꯂꯥꯛꯑꯦ ꯇ꯭ꯔꯣꯂꯤꯗꯨ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯥꯡꯗ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯝꯅ ꯍꯦꯛ ꯂꯦꯞꯄꯒ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯎꯔꯤ ꯋꯥꯔꯤꯅ ꯃꯈꯣꯡ ꯌꯦꯠꯁꯤꯜꯂꯒ ꯂꯩꯔꯝꯕꯤ ꯔꯥꯙꯤꯀꯥꯕꯨ ꯊꯥꯗꯣꯛꯄꯤꯔꯤ ꯇꯧꯕꯇꯕꯨ ꯔꯥꯙꯤꯀꯥꯒꯤ ꯃꯁꯥꯗꯣ ꯃꯤꯠꯅ ꯀꯨꯞꯄꯗ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯇ꯭ꯔꯣꯂꯤ ꯃꯊꯛ ꯑꯗꯨꯗ ꯍꯤꯞꯄꯜꯂꯦ ꯑꯗꯨꯒ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯐꯝ ꯂꯩꯕ ꯀꯥꯗꯣꯝꯗ ꯇ꯭ꯔꯣꯂꯤꯗꯣ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯏꯟꯗꯨꯅ ꯄꯨꯈꯤ ꯑꯁꯤꯕ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯈ꯭ꯌꯥꯠꯇꯒꯤ ꯇꯤꯟ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯔꯤ ꯌꯥꯝ ꯊꯋꯥꯏ ꯇꯥꯅ ꯏꯜꯂꯦ ꯔꯥꯙꯤꯀꯥ ꯁꯥꯡꯅ ꯌꯦꯇꯥꯔꯤ ꯇ꯭ꯔꯣꯂꯤ ꯃꯊꯛ ꯑꯗꯨꯗ ꯌꯣꯠꯁꯕꯤꯅ ꯌꯣꯠ ꯎꯕꯗ ꯇꯞ ꯅꯞꯁꯤꯟꯗꯨꯅ ꯂꯩꯕꯒꯨꯝ ꯔꯥꯙꯤꯀꯥꯒꯤ ꯃꯁꯥꯗꯣ ꯇ꯭ꯔꯣꯂꯤꯗꯨꯗ ꯇꯞ ꯅꯞꯁꯤꯜꯂꯒ ꯂꯩꯕꯗꯧꯅ ꯇꯧꯏ ꯃꯍꯥꯛ ꯀꯔꯤꯁꯨ ꯂꯦꯡ ꯑꯣꯠꯄ ꯉꯝꯗ꯭ꯔꯦ ꯃꯁꯥꯗꯣ ꯑꯗꯨꯃꯛ ꯃꯆꯤ ꯂꯦꯡꯗꯅ ꯌꯥꯇꯥꯗꯨꯅ ꯂꯩ ꯔꯥꯙꯤꯀꯥ ꯃꯁꯥꯗꯨ ꯀꯤꯕꯅ ꯏꯄꯥꯏ ꯍꯧꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯅ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯃꯈꯨꯠꯇ ꯁꯣꯏꯗꯅ ꯃꯍꯥꯛ ꯁꯤꯕ ꯇꯥꯔꯦ ꯈꯜꯂꯤ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ
ꯑꯁꯤꯕ ꯊꯋꯥꯏꯁꯤꯅ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯂꯥꯟꯕꯤꯒꯗꯧꯔꯦ ꯈꯜꯂꯝꯃꯤ ꯂꯥꯎꯁꯤ ꯂꯥꯎꯉꯝꯗ ꯍꯣꯏ ꯃꯥꯏ ꯍꯥꯏꯉꯝꯗ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯊꯋꯥꯏꯗꯨꯅ ꯃꯥꯕꯨ ꯇ꯭ꯔꯣꯂꯤ ꯃꯊꯛꯇ ꯍꯥꯞꯄꯒ ꯏꯟꯕꯗꯨꯗꯗꯤ ꯃꯔꯣꯟ ꯃꯔꯤ ꯊꯣꯛꯈꯤꯗ꯭ꯔꯦ ꯃꯁꯥꯗꯣ ꯃꯅꯨꯡꯗꯗꯤ ꯀꯞꯂꯦ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯂꯥꯎꯅ ꯍꯥꯏꯗ꯭ꯔꯒꯁꯨ ꯃꯁꯥꯗꯣ ꯑꯅꯝꯍꯥ ꯆꯨꯔꯦ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯍꯥꯟꯅ ꯐꯣꯔꯦꯟꯁꯤꯛ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯏꯔꯝꯕ ꯄꯣꯁ ꯃꯣꯔꯇꯦꯝ ꯇꯧꯕ ꯃꯇꯝꯗ ꯃꯤꯒ ꯂꯩꯇꯕ ꯂꯝꯕꯤ ꯑꯃꯗ ꯇ꯭ꯔꯣꯂꯤꯗꯣ ꯏꯟꯗꯨꯅ ꯆꯠꯂꯦ ꯑꯁꯨꯝꯅ ꯏꯟꯗꯨꯅ ꯂꯥꯛꯄꯗ ꯊꯥꯗꯣꯏꯒ ꯍꯦꯛ ꯃꯥꯌꯣꯛ ꯌꯥꯗꯨꯅ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯊꯦꯡꯅꯔꯦ ꯊꯥꯗꯣꯏꯁꯨ ꯏꯁꯤꯡ ꯂꯧꯕ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯃꯟꯗꯦ ꯍꯥꯏꯗꯨꯅ ꯔꯥꯙꯤꯀꯥꯗꯣ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯥꯛꯄꯅꯦ ꯋꯥꯔꯠꯇꯁꯨ ꯂꯩꯍꯧꯗꯦ ꯃꯗꯨꯗꯒꯤ ꯃꯁꯥꯗ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯔꯛꯄꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯁꯣꯏꯗꯅ ꯇꯥꯔꯝꯂꯅꯤ ꯍꯥꯏꯕꯒꯤ ꯁꯃꯤꯟ ꯑꯃ ꯐꯪꯂꯛꯄꯗꯒꯤ ꯊꯥꯗꯣꯏ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯈꯤꯕꯅꯤ ꯊꯥꯗꯣꯏꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯊꯋꯥꯏ ꯃꯤꯌꯦꯜꯗꯨ ꯌꯦꯡꯂꯒ ꯂꯥꯎꯔꯛꯑꯦ ꯉꯥꯏꯈꯣ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯕꯨ ꯄꯨꯗꯨꯅ ꯆꯠꯀꯦ ꯊꯧꯔꯥꯡꯉꯤꯕ ꯆꯠꯀꯦꯁꯨ ꯅꯊꯟꯇ ꯆꯠꯈꯣ ꯃꯥꯕꯨꯗꯤ ꯊꯅꯝꯃꯣ ꯅꯪꯗꯤ ꯑꯁꯤꯕ ꯊꯋꯥꯏꯅꯤ ꯅꯪꯒ ꯃꯇꯧ ꯀꯔꯝꯅ ꯑꯍꯤꯡꯕ ꯑꯩꯈꯣꯏꯒ ꯄꯨꯟꯒꯅꯤ ꯅꯨꯄꯤ ꯃꯆꯥꯗꯨꯗꯤ ꯊꯋꯥ ꯁꯥꯗ ꯃꯌꯥꯗꯨ ꯍꯤꯒꯠꯂꯛꯑꯦ ꯅꯣꯀꯦꯝ ꯍꯥꯏꯒꯤꯝꯅꯦ ꯊꯥꯗꯣꯏꯅ ꯃꯥꯡꯗ ꯂꯦꯞꯄꯗꯨ ꯎꯔꯒ ꯔꯥꯙꯤꯀꯥ ꯃꯊ꯭ꯋꯥꯏ ꯍꯤꯡꯉꯅꯤ ꯈꯟꯖꯔꯝꯃꯤ ꯊꯥꯗꯣꯏ ꯎꯕꯗ ꯄꯥꯡꯒꯜ ꯊꯧꯅꯥ ꯃꯥꯡꯈꯤꯕ ꯄꯨꯝꯕ ꯍꯟꯖꯤꯜꯂꯛꯄꯗꯧꯅ ꯇꯧꯏ ꯊꯥꯗꯣꯏꯅ ꯊꯧꯅꯥ ꯐꯕꯤ ꯑꯃꯒꯨꯝ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯔꯒ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯊꯋꯥꯏꯗꯨꯅ ꯍꯥꯏꯔꯦ ꯑꯩꯒꯤ ꯋꯥꯌꯦꯜ ꯐꯪꯈꯤꯗ꯭ꯔꯦ ꯑꯩꯒꯤ ꯏꯇꯦꯡ ꯀꯅꯥꯅꯁꯨ ꯄꯥꯡꯅꯤꯡꯗ꯭ꯔꯦ ꯑꯗꯨꯅ ꯃꯥꯁꯨ ꯑꯁꯤꯕ ꯃꯔꯛꯇ ꯇꯤꯜꯂꯁꯅꯨ ꯑꯩꯒꯤ ꯂꯝꯕꯤꯗ ꯌꯦꯠꯀꯦ ꯈꯜꯂꯛꯀꯅꯨ ꯍꯟꯗꯣ ꯆꯠꯈ꯭ꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯇ꯭ꯔꯣꯂꯤꯗꯣ ꯏꯟꯒꯦ ꯇꯧꯏ ꯈꯨꯗꯛ ꯑꯗꯨꯗ ꯊꯥꯗꯣꯏ ꯃꯈꯨꯠꯇ ꯄꯥꯏꯔꯛꯄ ꯃꯩꯈꯦꯠ ꯎꯄꯨ ꯃꯅꯨꯡꯗꯨꯗꯒꯤ ꯃꯩꯈꯦꯠ ꯃꯔꯨ ꯈꯔ ꯑꯃꯨꯛꯇ ꯂꯧꯊꯣꯛꯂꯒ ꯈꯦꯠꯂꯤ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯊꯋꯥꯏꯗꯨ ꯇꯝꯅ ꯂꯪꯉꯤ ꯃꯩꯗꯨ ꯆꯨꯔꯒ ꯂꯪꯁꯤꯟꯕꯗꯨꯗꯗꯤ ꯊꯋꯥꯏꯗꯣ ꯁꯞꯇ꯭ꯔ ꯀꯥꯏꯅ ꯌꯥꯝ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯑꯆꯥꯛꯄ ꯃꯩꯗꯨ ꯀꯤꯕꯗꯒꯤ ꯑꯃꯨꯛ ꯃꯩꯈꯨ ꯑꯣꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯔꯥꯙꯤꯀꯥꯁꯨ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯊꯋꯥꯏꯗꯨꯅ ꯍꯦꯛ ꯃꯥꯡꯈꯤꯕꯒ ꯇ꯭ꯔꯣꯂꯤ ꯃꯊꯛ ꯑꯗꯨꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯆꯕ ꯉꯝꯖꯔꯦ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯃꯩꯗꯤ ꯃꯩꯅꯤ ꯂꯥꯏ ꯇꯤꯟꯅ ꯉꯝꯃꯤ ꯍꯥꯏꯅꯕ ꯂꯩ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯃꯩꯗꯤ ꯃꯈꯣꯏꯒꯤ ꯃꯩ ꯃꯌꯥꯏ ꯄꯨꯝꯕ ꯆꯥꯝꯍꯟꯕ ꯉꯝꯃꯤ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡꯅ ꯉꯁꯤꯗꯤ ꯊꯥꯗꯣꯏꯅ ꯔꯥꯙꯤꯀꯥꯒꯤ ꯊꯋꯥꯏꯕꯨꯁꯨ ꯀꯟꯕꯤꯔꯝꯂꯦ ꯔꯥꯙꯤꯀꯥ ꯑꯃꯗꯤ ꯊꯥꯗꯣꯏ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ICUꯒꯤ ꯋꯥꯠꯂꯣꯝꯗ ꯂꯥꯛꯑꯦ ꯉꯁꯤꯒꯤ ꯑꯍꯤꯡꯁꯦ ꯃꯀꯨ ꯃꯪ ꯑꯃꯒ ꯃꯪꯐꯥꯎꯅꯕꯒ ꯆꯞ ꯃꯥꯟꯅꯩ ꯔꯥꯙꯤꯀꯥꯗꯣ ꯐꯅ ꯊꯥꯗꯣꯏꯅ ꯀꯟꯕꯤꯔꯛꯂꯁꯨ ꯃꯁꯥꯗꯣ ꯄꯥꯈꯠꯄ ꯊꯀꯠꯄ ꯐꯥꯎꯕ ꯍꯟꯗ꯭ꯔꯦ ꯁꯣꯝꯗ ꯑꯃꯨꯛ ꯀꯝꯗꯧꯔꯤ ꯑꯍꯤꯡꯁꯤꯗ ꯉꯁꯤꯗꯤ ꯂꯥꯏꯔꯤꯛꯀ ꯄꯥꯗ꯭ꯔꯦ ꯋꯥꯕꯅ ꯈꯝ ꯊꯦꯡꯉꯤ ꯑꯗꯨꯅ ꯅꯤꯡꯉꯥꯏꯗꯅ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩ ꯁꯂꯥꯏ ꯉꯥꯟꯕ ꯆꯥꯎꯔꯥꯛꯅ ꯄꯨꯡ 12ꯃꯨꯛ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯣ ꯀꯣꯛ ꯀꯣꯛ ꯂꯥꯎꯅ ꯍꯥꯡꯗꯣꯛꯎ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯊꯤꯜꯂꯔꯦ ꯑꯗꯨꯒ ꯕꯤꯅꯣꯏꯒ ꯃꯥꯟꯅꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯁꯂꯥꯏ ꯉꯥꯟꯕꯕꯨ ꯍꯧꯗꯣꯛꯂꯔꯦ ꯁꯂꯥꯏ ꯉꯥꯟꯕ ꯚꯥꯏ ꯁꯦ ꯊꯣꯡ ꯆꯨꯝꯗ ꯍꯥꯡꯗꯣ ꯚꯥꯏ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯡ ꯑꯗꯣ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯤ ꯑꯗꯨꯝꯅ ꯊꯣꯡꯗꯨ ꯊꯤꯟꯗꯨꯅ ꯕꯤꯅꯣꯏꯅ ꯍꯧꯗꯣꯔꯛꯄꯗꯨ ꯇꯥꯔꯗꯨꯅ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯑꯦ ꯁꯂꯥꯏ ꯉꯥꯟꯕ ꯃꯁꯥꯁꯨ ꯌꯥꯝ ꯐꯤꯡꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯈꯟꯗꯨꯅ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯑꯦ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯕꯤꯅꯣꯏꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯦ ꯕꯤꯅꯣꯏꯅ ꯉꯥꯟꯕ ꯏꯃꯔꯖꯦꯟꯁꯤ ꯑꯃ ꯂꯥꯛꯑꯦ ꯄꯣꯜꯁꯜꯗꯣ ꯃꯁꯥ ꯌꯥꯝ ꯉꯝꯗ꯭ꯔꯦ ꯀꯦꯖꯨꯂꯤꯇꯤ ꯐꯥꯎꯕꯗ ꯆꯠꯂꯨꯁꯦ ꯕꯤꯅꯣꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯃꯁꯥꯁꯨ ꯏꯄꯥ ꯄꯥꯈꯠꯂꯦ ꯑꯗꯨꯅ ꯑꯅꯤꯗꯣ ꯄꯣꯜꯁꯜꯒꯤ ꯀꯥꯔꯣꯝꯗ ꯆꯪꯂꯦ ꯄꯣꯜꯁꯜꯅ ꯕꯤꯅꯣꯏꯗ ꯀꯣꯜ ꯇꯧꯔꯛꯄꯅꯦ ꯃꯥꯅ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯤꯉꯩ ꯑꯅꯤꯗꯣ ꯆꯪꯗꯨꯅ ꯍꯧꯖꯤꯛꯇꯤ ꯄꯣꯜꯁꯜꯕꯨ ꯀꯦꯖꯨꯂꯤꯇꯤ ꯇꯝꯅ ꯁꯝꯗꯨꯅ ꯄꯨꯔꯛꯑꯦ ꯁ꯭ꯇꯣꯃꯥꯁ ꯏꯟꯐꯦꯛꯁꯟꯒ ꯐꯨꯗ ꯄꯣꯏꯖꯅꯤꯡꯒ ꯄꯨꯜꯂꯝꯃꯦ ꯃꯕꯨꯛꯇꯣ ꯂꯦꯡꯕ ꯊꯤꯟꯕ ꯇꯧꯔꯝꯕꯗꯣ ꯄꯣꯜꯁꯜꯒꯤ ꯈꯔ ꯐꯔꯦ ꯑꯁꯨꯝꯅ ꯑꯍꯤꯡꯗꯣ ꯃꯈꯣꯏ ꯌꯨꯝꯗꯣ ꯄꯣꯜꯁꯜ ꯃꯁꯥ ꯉꯝꯗꯕꯅꯤꯅ ꯀꯦꯖꯨꯂꯤꯇꯤ ꯋꯥꯔꯗꯇꯨꯗ ꯑꯣꯏꯅ ꯑꯍꯤꯡ ꯌꯥꯔꯛꯂꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯣꯜꯁꯜꯗꯨ ꯈꯔ ꯐꯕꯗꯒꯤ ꯀꯦꯖꯨꯂꯤꯇꯤꯗꯒꯤ ꯗꯤꯁꯆꯥꯔꯖ ꯇꯧꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯀ꯭ꯂꯥꯁ ꯌꯥꯎꯗ꯭ꯔꯦ ꯑꯣꯃꯤꯠ ꯇꯧꯔꯦ ꯉꯁꯤꯗꯤ ꯄꯣꯊꯥꯕꯅ ꯐꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯕꯅꯤ ꯃꯃꯥꯟꯅꯕꯗꯨꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯕꯤꯔꯝꯂꯒ ꯑꯅꯤꯗꯣ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯅꯪꯅꯕ ꯊꯣꯛꯂꯛꯂꯦ ꯁꯣꯝꯗꯅ ꯊꯥꯗꯣꯏꯒꯤ ꯃꯄꯥꯒꯤ ꯐꯤꯕꯝꯁꯨ ꯀꯌꯥ ꯐꯕ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯅ ICUꯗ ꯑꯗꯨꯃꯛ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯔꯤ ꯊꯥꯗꯣꯏ ꯔꯥꯙꯤꯀꯥ ꯑꯅꯤꯗꯣ ꯁꯨꯛꯊꯥ ꯍꯦꯛ ꯊꯥꯗꯣꯛꯅꯗꯦ ꯁꯣꯝꯗ ꯑꯃꯨꯛ ꯑꯌꯨꯛ ꯑꯗꯨꯗ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯂꯥꯛꯑꯦ ꯁꯂꯥꯏ ꯉꯥꯟꯕ ꯑꯃꯗꯤ ꯕꯤꯅꯣꯏ ꯉꯁꯤꯗꯤ ꯍ꯭ꯌꯨꯃꯦꯟ ꯁ꯭ꯀꯦꯂꯦꯇꯟꯒꯤ ꯁꯤꯁꯇꯦꯝꯒꯤ ꯃꯔꯝꯗ ꯑꯃꯗꯤ ꯕꯣꯟꯁꯀꯤ ꯃꯇꯥꯡꯗ ꯀ꯭ꯂꯥꯁ ꯑꯃ ꯇꯧꯒꯗꯧꯔꯤ ꯃꯥꯡꯂꯝꯆꯠꯇ
donation tokthoklamaba imung manunggi miyosingna lawkhidraba leiron chankhidraba haksang polangduni display tawduna thamliba medical gi class to pin drop of silence de room mado Dr. Medana class lawgadu thorang tawri binoy amadi salai nganbasu thangnana phamine class to start tawdore Dr. Meda dear student ngasidi human skeleton system gi matangda class ni tawduse as all of you have seen the skeleton display here is a real specimen student ma'am dugi marta amana I had doubt ma'am why it is mentioned as a real specimen Dr. Meda kume that's good you are asking a sensible question masida ina real specimen haina specially mention tawrise atai maram kasuki budi nate ngasi na khoi ma'am na uriba skeleton se aseng human amagi donate skeleton ne asumna medana harakpa aseng skeleton haiduna satra mayam ado maya kai hawjiki matamda medical science tampham kyada plastic ne saba natraga atopa makhalgi artificial man made oiba saru polang oina sijinnare yam tangna aseng human skeleton si sijinnare satra singi maraktagi amana mu question arise tawre ma'am kainumta hange yaye haining ido hairo ma'am skeleton si before 40 years ki mamang dadi real oina sijinaba yabado ISTA na sijinaba yaba yadabagi maramda lo ma'am ek ma'am am hojikti chemde masida aikoi sida human skeleton asengba use tawrise kamai tawrino ma'am nangi question si yam interesting oi yam impact laiba question ni ai explain tawge auditorium da present tawriba nakoi loina khangjilo ISTA haibadi human tissue authority act haidana 2004 da ek ama worldwide ta chandarakpa horake ek sigi makhada laws kara guidelines kara inek tawi madudi ek sigi makhada dead body akangnaba khara family members na ayaba pirba matung body dubu dispose tawba incinerate tawba natragana body dugi part natraga tissue khara medical tamba satra singi dama donate tawba yai tabu masidi private oiba yade doctor amana medical satra amada nayumda pujakro haidana pibasu yade authority amagi makhada ISTA na piba license parba matamdada dead body amagi magi skeleton si last but not least educational purposes ta sizinaba yagani Dr. Medana hairiba singdo student singdo puning changna tarame Dr. Medana mu makha tare human tissue engna yengsilisi postmortem examination tawba anatomical examination amadi removal and storage of human tissue tawbada mana piba instruction makhada tawgadabani any hospital authority natraga doctor na tawningba pangtaw tawba yade Dr. Medana hairiba singdu student loinama humduna chale professor mo ibada matik yam chai khale satra yamana oja haiba chigi mugun se asuki matik wangi haibe oja na takpi tambi bida su satra gi puningda itil piga dawrin hawjikte mu makha tarakpada display tawdun thamliba human skeleton du damu maipunare skeleton gi matangda explain tawba horle Dr. Medana noina 10+2 tamakmo kanda soidana thengnarmani madudi human skeleton haibse internal framework of human body haibani mi amada yawriba bone si 206 aduga at the age of 21 bone density si complete way nakoi myang gi mangda thamduna nakoi myang gi mangda thamduna lariba skeleton si human skeleton haibse part ani thokna khaidoi axial haiba maga aduga appendicular haiba maga asi hairga Dr. Meda mukhuta pointer ma pairga skeleton gi part ani do satra singdu da explain kana tawre amuk pointer du pairga explain tawre axial skeleton si vertebral column rib cage skull asigi saruk si oigadawni aduga appendicular skeleton na shoulder girdle pelvic girdle and the bones of upper and lower limbs niko in axial there are 80 bones vertebral column dana lairsi 32 to 34 bones asumna Medana explain tawringe salangan bedo yam tumning ba ma forme fourth row ge corner du da phamlaga ma uiba horgle khangaude uirak padigi ma class tu da tumthaki ba khangaude minute manga mu kanaga ma makeup thole ma na makeup tholak padadi auditorium dong na toba classroom dugi manung da ma mathanta lerame
ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯕꯤꯅꯨꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯀ꯭ꯂꯥꯁꯇꯨꯒꯤ ꯊꯣꯡꯅꯥꯎ ꯄꯨꯝꯕꯁꯨ ꯂꯣꯟꯁꯤꯜꯂꯝꯂꯦ ꯏꯍꯥꯡ ꯍꯥꯡꯂꯕ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯋꯥꯏꯠ ꯕꯣꯔꯗꯇꯨꯗ ꯃꯥꯔꯀꯔꯅ ꯌꯥꯝ ꯆꯥꯎꯅ ꯊꯥꯔꯦ ꯁꯂꯥꯏ ꯉꯥꯟꯕ ꯅꯥꯀꯟꯗ ꯉꯁꯥꯏꯒꯤ ꯗꯤꯁꯄ꯭ꯂꯦ ꯇꯧꯕꯒꯤ ꯁ꯭ꯀꯦꯜꯇꯟꯗꯣ ꯋꯥꯏꯠ ꯕꯣꯔꯗ ꯃꯄꯥꯗꯨꯗ ꯂꯦꯞꯄꯦ ꯁꯂꯥꯏ ꯉꯥꯟꯕ ꯃꯁꯥꯗꯣ ꯐꯦꯡꯉꯤ ꯕꯤꯅꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯏꯀꯧ ꯀꯧꯏ ꯃꯍꯥꯛꯀꯤ ꯁꯤꯠꯇꯨꯗꯒꯤ ꯃꯍꯥꯛ ꯍꯧꯒꯠꯂꯛꯑꯦ ꯑꯗꯨꯒ ꯁꯤꯔꯤꯗꯨꯗ ꯀꯨꯝꯃꯛꯏ ꯀꯥꯗꯨꯗ ꯀꯅꯥꯁꯨ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ꯭ꯔꯦ ꯃꯥꯒ ꯂꯣꯏꯅꯔꯤꯕ ꯍꯥꯏꯕꯕꯨ ꯁꯨꯞꯅꯇꯒꯤ ꯃꯥꯒꯤ ꯈꯣꯡꯎꯞ ꯃꯈꯣꯜ ꯑꯗꯨ ꯈꯛꯇꯅꯤ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯆꯥꯎꯈ꯭ꯔꯕ ꯀ꯭ꯂꯥꯁꯔꯨꯝꯗꯨꯒꯤ ꯃꯅꯨꯡꯗ ꯃꯥꯒꯤ ꯀ꯭ꯂꯥꯁꯃꯦꯠ ꯑꯃꯠꯇ ꯂꯩꯕ ꯎꯗꯦ ꯁꯔꯨ ꯄꯣꯂꯥꯡꯗꯨ ꯈꯛꯇꯅꯤ ꯋꯥꯏꯠ ꯕꯣꯔꯗ ꯃꯅꯥꯛꯇ ꯆꯞ ꯂꯦꯞꯄꯒ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯔꯤꯕ ꯀꯅꯥꯝꯇ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯎꯔꯛꯇ꯭ꯔꯕꯗꯨꯗ ꯃꯍꯥꯛ ꯄꯔꯄꯛ ꯊꯣꯡꯖꯤꯜꯂꯣꯝꯗ ꯂꯥꯛꯏ ꯑꯗꯨꯒ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯀꯥꯗꯨꯒꯤ ꯃꯄꯥꯜꯗ ꯊꯣꯛꯇꯣꯏꯒꯤ ꯊꯧꯔꯥꯡ ꯇꯧꯏ ꯑꯗꯨꯕꯨ ꯀꯥꯗꯨꯒꯤ ꯊꯣꯡꯗꯨꯗꯤ ꯃꯄꯥꯜꯗꯒꯤ ꯂꯣꯜꯂꯝꯂꯦ ꯑꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯄ ꯌꯥꯗ꯭ꯔꯦ ꯁꯂꯥꯏ ꯉꯥꯟꯕ ꯀꯅꯥ ꯂꯩꯒꯦ ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯇꯣꯛꯑꯣ ꯕꯤꯅꯣꯏ ꯁꯦ ꯑꯩ ꯃꯅꯨꯡꯗ ꯂꯩꯌꯦ ꯊꯣꯡꯁꯦ ꯍꯥꯡꯇꯣꯛꯑꯣ ꯑꯁꯨꯝꯅ ꯊꯣꯡꯗꯨ ꯃꯁꯥꯅ ꯀꯟꯅ ꯊꯣꯡ ꯍꯥꯡꯗꯣꯛ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯊꯤꯜꯂꯤ ꯅꯤꯡꯁꯤꯡꯕꯒꯤ ꯃꯃꯤꯗꯤ ꯂꯦꯡꯗꯅ ꯂꯩ ꯑꯆꯨꯝꯕꯒꯤ ꯑꯋꯥꯡꯕ ꯄꯜꯗꯣ ꯑꯗꯨ ꯃꯉꯥꯏ ꯃꯃꯤꯒꯤ ꯃꯊꯥꯗ ꯂꯦꯡ ꯑꯍꯤꯡꯕꯅ ꯆꯠꯂꯤ ꯉꯁꯤꯗꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯃꯃꯤ ꯑꯃꯅ ꯂꯥꯛꯁꯤꯟꯗꯨꯒꯤ ꯁꯂꯥꯏ ꯉꯥꯟꯕꯒꯤ ꯇꯨꯡꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤ ꯁꯂꯥꯏ ꯉꯥꯟꯕ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯅꯥꯏꯇꯣ ꯈꯪꯍꯧꯗ ꯁꯔꯨ ꯄꯣꯂꯥꯡꯗꯨ ꯃꯥꯒꯤ ꯃꯃꯤꯠꯇ ꯂꯤꯡꯉꯛꯄꯗꯧꯅ ꯇꯧꯏ ꯋꯥꯏꯠ ꯕꯣꯔꯗ ꯃꯅꯥꯛꯇ ꯁꯨꯝ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯒꯤ ꯃꯗꯨ ꯎꯕꯗ ꯃꯤꯍꯨꯜ ꯆꯨꯈꯤꯗ꯭ꯔꯦ ꯁꯂꯥꯏ ꯉꯥꯟꯕ ꯈꯣꯡꯄꯨꯝ 2-3 ꯍꯟꯗꯣꯛꯏ ꯁꯔꯨ ꯄꯣꯂꯥꯡꯗꯣ ꯌꯥꯝ ꯅꯣꯛꯀꯦꯝ ꯍꯥꯏꯒꯦꯝꯅꯕꯒꯤ ꯃꯑꯣꯡꯗ ꯁꯂꯥꯏ ꯉꯥꯟꯕ ꯌꯦꯡꯂꯒ ꯃꯈ꯭ꯌꯥꯠꯇꯣ ꯂꯥꯎꯅ ꯀꯥꯊꯣꯔꯛꯑꯦ ꯑꯗꯨꯝꯅ ꯀꯥꯊꯣꯔꯛꯄꯗꯨꯗ ꯁꯔꯨ ꯄꯣꯂꯥꯡꯗꯨꯒꯤ ꯃꯈ꯭ꯌꯥꯠꯇꯒꯤ ꯑꯃꯨꯕ ꯃꯩꯈꯨ ꯃꯌꯥꯝ ꯑꯃ ꯄꯥꯏꯊꯣꯔꯛꯑꯦ ꯑꯁꯨꯝꯅ ꯄꯥꯏꯊꯣꯔꯛꯄꯅ ꯑꯃꯨꯕ ꯃꯩꯈꯨꯗꯨꯅ ꯀꯥꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯁꯟꯗꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯁꯟꯗꯣꯔꯛꯄꯗꯨꯅ ꯁꯂꯥꯏ ꯉꯥꯟꯕ ꯑꯃꯨꯕ ꯃꯩꯈꯨꯗꯨꯅ ꯃꯍꯥꯛ ꯁꯣꯔ ꯍꯣꯟꯕ ꯉꯝꯗ꯭ꯔꯦ ꯂꯣꯛ ꯈꯨꯕꯗꯧꯅ ꯑꯍꯨ ꯍꯥꯏꯗꯨꯅ ꯇꯧꯔꯛꯑꯦ ꯃꯈꯅꯥꯎ ꯆꯔꯝ ꯐꯨꯡꯒꯠꯂꯦ ꯃꯍꯥꯛ ꯌꯥꯝ ꯋꯥꯅ ꯈꯥꯡꯉꯦ ꯃꯇꯝꯗꯨꯗ ꯕꯤꯅꯣꯏꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯔꯛꯑꯦ ꯁꯂꯥꯏ ꯉꯥꯟꯕ ꯀꯩꯗꯧꯔꯒꯦ ꯚꯥꯏ ꯁꯂꯥꯏ ꯉꯥꯟꯕ ꯕꯤꯅꯣꯏꯒꯤ ꯃꯈꯣꯜ ꯇꯥꯕꯗꯒꯤ ꯃꯃꯤꯠꯇꯨ ꯄꯥꯡꯊꯣꯔꯛꯑꯦ ꯑꯣ ꯍꯥꯏꯔꯒ ꯀꯣꯛꯇꯨ ꯄꯥꯏ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯂꯝꯕ ꯐꯩ ꯂꯋꯥꯏꯗꯣ ꯍꯨꯃꯥꯡ ꯀꯥꯡꯂꯨꯔꯕꯅꯤ ꯃꯍꯥꯛ ꯀꯔꯝꯕ ꯁꯔꯛꯇ ꯇꯨꯝꯊꯔꯨꯕꯅꯣ ꯈꯪꯍꯧꯗ꯭ꯔꯦ ꯀ꯭ꯂꯥꯁ ꯃꯅꯨꯡꯗꯨꯗ ꯎꯏꯕꯒꯥꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯔꯝꯒꯅꯤ ꯃꯪ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯪ ꯑꯃ ꯃꯪꯕꯗꯧꯅ ꯃꯁꯥꯗ ꯐꯥꯎꯏ ꯃꯃꯥꯏ ꯃꯃꯤꯠ ꯍꯨꯃꯥꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯂꯝꯃꯤ ꯁꯂꯥꯏ ꯉꯥꯟꯕꯅ ꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯀ꯭ꯂꯥꯁꯁꯨ ꯂꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯕꯤꯅꯣꯏꯅ ꯅꯪꯗꯤ ꯐꯖꯅ ꯇꯨꯝ ꯂꯩꯔꯝꯃꯤ ꯁꯂꯥꯏ ꯉꯥꯟꯕꯅ ꯑꯩꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯚꯥꯏ ꯀꯔꯝꯕ ꯁꯔꯛꯇ ꯇꯨꯝꯂꯨꯏꯅꯣ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅ ꯀ꯭ꯂꯥꯁ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯧꯅꯕꯤ ꯀꯥꯟꯇꯤꯟ ꯂꯩꯕꯗꯣꯝꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯑꯦ ꯁꯂꯥꯏ ꯉꯥꯟꯕꯗꯨ ꯇꯔꯪ ꯃꯥꯂꯪ ꯑꯃ ꯃꯁꯥꯗꯨ ꯆꯠꯂꯦ ꯕꯤꯅꯣꯏꯗ ꯃꯆꯤꯟꯅ ꯊꯣꯛꯅ ꯍꯥꯏꯗꯣꯛꯂꯨꯗ꯭ꯔꯒꯁꯨ ꯃꯁꯥ ꯃꯊꯟꯇ ꯋꯥꯍꯪ ꯍꯪꯖꯔꯤ ꯀꯔꯤꯅꯣ ꯉꯁꯤ ꯃꯥꯅ ꯎꯈ꯭ꯔꯤꯁꯦ ꯀꯦꯟꯇꯤꯟꯗꯒꯤ ꯀꯣꯐꯤꯒ ꯆꯥꯅꯕ ꯂꯥꯏꯠ ꯁ꯭ꯅꯦꯛ ꯈꯔ ꯂꯧꯔꯒ ꯃꯔꯨꯞ ꯑꯅꯤꯗꯣ ꯖꯨꯕꯤꯂꯤ ꯍꯣꯜꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯄꯥꯔꯛꯇꯨꯗ ꯆꯪꯂꯛꯂꯒ ꯃꯐꯝ ꯆꯥꯕꯗ ꯕꯦꯟꯁ ꯑꯃꯗ ꯌꯦꯡꯂꯒ ꯑꯅꯤꯗꯨ ꯐꯝꯂꯝꯃꯤ ꯉꯁꯤꯗꯤ ꯁꯂꯥꯏ ꯉꯥꯟꯕꯗꯣ ꯃꯁꯥꯗꯨ ꯏꯐꯨꯟ ꯐꯨꯟꯕꯗꯧꯅ ꯌꯥꯝꯅ ꯗꯦꯖꯤ ꯑꯣꯏꯕꯗꯨꯗ ꯕꯤꯅꯣꯏꯅ ꯐ꯭ꯔꯦꯁ ꯏꯌꯥꯔ ꯑꯏꯪꯕꯗ ꯅꯨꯡꯁꯤꯠ ꯈꯔ ꯐꯨꯍꯜꯂꯕꯗꯤ ꯁꯂꯥꯏ ꯉꯥꯟꯕ ꯃꯁꯥꯗꯣ ꯈꯔ ꯐꯒꯗ꯭ꯔꯥ ꯈꯟꯕꯗꯒꯤ ꯐꯝꯕꯅꯤ ꯑꯅꯤꯗꯣ ꯄꯥꯔꯛ ꯑꯃꯒꯤ ꯃꯅꯨꯡꯗ ꯐꯝꯂꯒ ꯑꯆꯠ ꯑꯍꯣꯡꯁꯤꯡ ꯆꯠꯂꯤꯕꯗꯣ ꯌꯦꯡꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩ ꯕꯦꯟꯁꯇꯨꯗ ꯐꯝꯂꯒ ꯃꯇꯝꯗꯨꯗ ꯁꯂꯥꯏ ꯉꯥꯟꯕꯒꯤ ꯀꯣꯜ ꯂꯥꯛꯑꯦ ꯀꯣꯜ ꯑꯗꯨ ꯂꯥꯛꯄꯒ ꯁꯂꯥꯏ ꯉꯥꯟꯕ ꯑꯦꯟꯖꯦꯂꯤꯀꯥꯒ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ ꯍꯜꯂꯣ ꯍꯦꯜꯂꯣ ꯉꯥꯟꯕ ꯀꯥꯏꯗ ꯂꯩꯒꯦ ꯖꯨꯕꯤꯂꯤ ꯍꯣꯜ ꯃꯃꯥꯡꯗ ꯂꯩꯌꯦ ꯗ꯭ꯋꯦꯂꯔꯁ ꯇꯤ ꯂꯝꯐꯦꯟ ꯁꯨꯄꯔ ꯃꯥꯔꯀꯦꯠ ꯐꯥꯎꯕꯗꯪ ꯂꯥꯛꯎꯗꯅ ꯕꯤꯅꯣꯏꯒ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯁꯦ ꯁꯨꯝ ꯂꯥꯛꯑꯣ ꯂꯥꯛꯍꯟꯅꯤꯡꯗꯨꯅ ꯇꯧꯕꯅꯤ ꯑꯩꯁꯨ ꯅꯣꯏꯒꯤ ꯀꯝꯄꯥꯎꯟꯗꯨꯗ ꯇꯣꯏꯅ ꯁꯨꯝ ꯃꯤꯅ ꯂꯥꯛꯏ ꯍꯥꯏꯅꯈꯤꯅꯤ ꯑꯗꯨꯅ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯔꯤ ꯑꯗꯣ ꯑꯩ ꯄꯨꯡ 3ꯒꯤ ꯀ꯭ꯂꯥꯁ ꯑꯃꯗꯤ ꯂꯩꯔꯤ ꯍꯧꯖꯤꯛ ꯄꯨꯡ 12:45 ꯆꯠꯇ ꯉꯥꯏꯔꯤ ꯀꯨꯏꯔꯣꯏꯍꯦ ꯅꯪꯁꯨ ꯂꯥꯛꯇ ꯂꯥꯛꯑꯣ ꯍꯣꯏ ꯂꯥꯛꯑꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯜ ꯑꯗꯨ ꯊꯝꯃꯦ ꯑꯅꯤꯗꯣ ꯄꯥꯔꯛꯇꯒꯤ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯏꯅꯛ ꯅꯛꯄ ꯁꯨꯄꯔ ꯃꯥꯔꯀꯦꯠ ꯇꯥꯅ ꯑꯣꯇꯣ ꯑꯃ ꯔꯤꯝꯁ ꯒꯦꯠꯇꯒꯤ ꯐꯥꯔꯒ ꯗ꯭ꯋꯦꯂꯔꯁ ꯇꯥꯅ ꯂꯥꯛꯑꯦ
Doorless tida Angelica amadi Alice phamduna lerame. Anidusu changle. Alice noina wamang yale. Ngasise aigi call letter malakba thabaki. Adugi nungaiba phongtok poina treat tawge tawba. Salai nganba. Congratulations Binoy Shware. Congratulations Alice. Angelica na. Mi masadi Manipur Tourism Department da thabak phangkhrabani. Contract oijarasu changbu changkhradi regular tanaba ngangnarasu yaidana. Salai nganbana mu. Yam phaba thabakni. Tourism di fastest growing industry amani. Akhoi iramdam da chanaba. Alice na. Khangdre. Aidi thabak khalakpase yam thajadaba ma phawe. Asumna wari sana sanana chanaba order tawi. Chanabadu order hek tawbaga. Excuse me hairamlaga. Angelica do mayam punna phaminnaramadi washroom lebadomda mak changki. Washroom duda hek changbaga magi bag tagi ligli bottle macha ma lakthore. Bottle du lakthorakpada masado humang anapi kangi Angelica. Makuto thak thak ni. Aduga bottle duda mamitu munne yeng. Ai bu tawradrane. Sigum thabakse. Imana pokungai di asigum thabaksu amukta tawjadre. Bottle manungda yawriba isingsina salanganbagi thangnaba chanabado drop ani hum hapjillabadi mana ibu nungsigani haiba natra aibu tawrasirane masi tawrga ai amuk pa puroidra tawdragadi mabu aigi oiba phangdabasu aduna tawbuna chummane na khale. Everything is fair in love and war. Chumna lambi chaptuda aigi panthung yawridaba oirabadi lambi se khara su koine chatpa mathau tai aigi apamba ningba thungnaba ai mikiti oiba khak yar ai Angelica ne adubu luribadi matau karamna salai nganmana chakadabaduda magi leiwa tinwa yawba isingsi yalukane ngarang ni ma Alice ka loinana kangla tumbida leiba ahiba maiba magmanakta chattuna watanaru sen changna matam changna chatlurba matung bottle se purakhibane ligli bottle machada yawru isingsina salai nganbagi lutungda changkhiba thoklo handak mapoksigi salai nganba magi oiba phanglani adubu ma wakhal nungairasu amaromdadi kiba ma phawe kamdong di singsi yansinduna khallubada kayam kuina ma washroom sida amuksu laigani magi mathausi kuina thinda dun laibaba nate thaknaba ising bottle da yansillaga orasu pithakchir khalle mahak ngayakti charangne charangnaba marak aduda mak masado control tongna bhone masana masado section na bhone je mak bottle do mu bag ta hanagi mapam da hapchilaga mapal da thole makoina phamliba table du da chanaba mayam du thenduna thame mak masado changsilaga chaba yaushile nok nok tuna wari sadun charing charak aduda Angelica do suktok paithode mamai do Alice na kaidorage Angelica puk sagole morok thingnarure Angelica gi mong duda ani du sunungaitre puk sagot pagi mongni manu ulebado puk sagot pagi suktok paithok paduda Alice na nangdi morok chaba yadaba yam saba chaba yadaba ma leidai khange nanggi do chocolate chardi phadai chocolate chardi phai Angelica gi mongda nungaitre Binoy amadi salai nganbasu salai nganba chocolate chardi phai haiba natro adudi chocolate lebiura hoi lebio asi hainaradana Angelica gi dama chocolate leba salai nganba madi Binoy mapal da thokre ani do kok sanari makoi ni na hek mapal thokhiba Alice na hey acting phawdi mai ni be bana Oscar award ka do soiduna phangani Angelica na Oscar ga lairi ani do lakpana hanba tare amta hapsil hoge leiwatin wa yawba isingche Alice na hey yam haina to ko amuk mi uni Angelica na udana banang khar khanjilo Alice na tawdui thabak siga ai mihul sudreda ngami sathina ngami tawbo ngambi habdo si oiramgani mimang pumang nairektraba afa phata khanthaba ngamlaktrese kari maramgino khudingmakse nungsiba habasina tawhalibra afawbi tawngambi amagi sajatne chatlebe Angelica yam haisingna nage akoiba madi mitau miram yengduna salai ngamna thakliba changang dugi manungda laiwa yawisingdo drop to hapsil madu hapsin baga ikan kannadana salai ngambaga Binoy gasu makuta chocolate parga changle ithak thakale Angelica
masado humang ana pikangi mana tawbu thabakto haujikido urumgudra khallubada masado humang ana pikangi mana humang kangbu urga chanana morok sabe hemenbana puk sabat pe hemenbade tawrini khalame salanganba makhut pairba chocolate to sine Angelica se chocolate cha chocolate cover du segar Angelica to charme yam pamna sabdi nate athum se ka di pam dabri adubu haiduk lurbanina tangai padan mak sare humang di aduma kang mangda tokhibudo uram madra khalubada awaba habidu soy adubu karimta khangsinnadaba karimta tawdaba sadun ma chocolate to chana chana salangan mana chaga daba plate to da mamito munne yengduna le salangan ba madi binoisu makhoi charamba plate to chaningdra khudak ududa kol ama laksinbadagi changang duda ason besing laiwa yawbudo khajikta pau mak yaton tangkhidre somda aruba magi emergency case ama lai makhoi gi mamanaba polson do leng bithin bitawre hairakpade salangan ba madi binoisu drellis tagi amu ani duda chatlaga hairamlaga yam hostel da lai somda de ani duma proprok sakje matam changkai laitin khoramduna laiwatin wathiduna thabak sida mai paknaba honna jabani pumnama ari matare Angelica Alice ani do mapal da leblaga mu awai khum tongnare wari kesu acting su tawba aduga sida su pandaba yaton khajikta phau tangdana chatkhre hone mami thakmalani do phone duna tan kaina laksinbaduna tawri ni bema aine khalluruga iyam kaida puk sagot pe acting ga tawradana wana honna jarga kaidano khajikta da khelaga chatkibudo fare Angelica yam khanjilurano matungda chance ama mung yengase numithabu huine chabra ado chakti chai he magi damo honna jarga mapal sana loina kenkhre asumdani do nungaita mayum lomda hankhre somda namu polsal do hospital da pukatnaba tharang tawri hostel dagi wad yokre kupthani yengluba matamdadi magi gol bladder da nung leibagi lengbu thinba oiramne injection kaptuna lengbu thinmadudi khar fare khudak aduda yam emergency da hospital da operation tawbagi sem saba loriduna numidang nu da operation tawri daikoni kaptuna magi lengbu thinmudo phau haiba yadrabada operation hoin tawkhibane operation du lorakpada pung 10 tare operation theater du dagi polsal du inthorakpada Kerala dagi magi kanasu laktrasu mamanaba niduna phaigak phaina honari magi kana leti haiduna makoi ni changduna kupsen chinaduna kanna honari hostel authority dagi ayaba lawrga ani do ward oina polsal du leknaba thorang tawe chakti hostel gi base dagi lawbu nungaitraduna salanganba imoina hotel dagi chak laibi lai bonina polsal bu sangdun laihobe salanganba chak lairuga halagle numidang du boniga moi ani chaba loiba matu polsal do sangbagi damak binoina manungda aduga mapaldana salanganba oinale somdana ICU da aduma thadogi mapado aruba phibam dagibudi khara phagale haibabu hamu ni lairido karisu ahenba phabdi odi makhatan observation ni damak mahak ICU da thamne radika thadoi amadi thadoi gi mani laimasu ngasidi makoi ni khakta thadokpda nungaitraduna mapal da sangre salanganba thadoi magi mafamda ahingdo mapal loina lenba ngantani ningthamta changba horpatagi thengbu thengjilagabadi matamse mangam isan sanda butongna tawi machi ileng he lengdabago gari gi katadu tapna thenggu khongthang thanglidu phambada da wai haiduni aduna tumtha borle thadoi bindi radikade somdana salanganbasu corridor da tumname matamdi pung 11 khare helage salanganbase ngasidi khara sentok chin tawbuda masado pop tare tumlamdai ngakti mahak wakal da khalle madudi government hospital da anaba laying base ithi nungani yengbidi haidana patient ayamana wakali base sumladra polsal gi matang da thokli base yengbe icham chamba puk lengba thinbani haidana food poisoning amadi thau thum yamna yawa kai hanba jinja charubadagi ni haidana daikoni khaktama kaplaga ngake lengba thinba phanaba tawrisinadi thawai wai dabagi asubu mamira taribase khalubada yam chamamne tasengna ultrasound lorumdragadi gold bladder da gold stone lai habise khanglumgadra kadai tano lai thokpa thawa sadaba mataw amadi yawre
ꯑꯁꯤꯅꯁꯨ ꯑꯣꯏꯔꯝꯕ ꯇꯥꯏ ꯄꯦꯁꯦꯟ ꯑꯌꯥꯝꯕ ꯂꯨꯗꯨ ꯂꯨꯁꯤꯜꯂꯛꯂꯕꯗꯤ ꯄ꯭ꯔꯥꯏꯚꯦꯠꯇ ꯂꯣꯏꯅ ꯆꯠꯅꯔꯤꯕ ꯑꯃꯨꯛꯁꯨ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯕ ꯉꯝꯗꯕꯁꯤꯡꯒꯤ ꯃꯔꯥꯏꯕꯛꯅ ꯀꯝꯗꯧꯕ ꯈꯜꯂꯨꯕꯗ ꯀꯣꯛ ꯁꯥꯏ ꯉꯥꯏꯍꯥꯛꯇꯤ ꯃꯥꯁꯨ ꯃꯀꯣꯛ ꯃꯃꯩ ꯈꯪꯗꯦ ꯑꯁꯨꯝꯅ ꯋꯥꯈꯜꯒꯤ ꯏꯄꯥꯛꯇ ꯉꯥꯏꯍꯥꯛ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯔꯨꯔꯕ ꯃꯇꯨꯡ ꯁꯂꯥꯏꯉꯥꯟꯕ ꯇꯨꯝꯊꯒꯦ ꯍꯥꯏꯗꯅ ꯃꯃꯤꯠ ꯑꯅꯤꯗꯣ ꯍꯦꯛ ꯎꯏꯁꯤꯟꯒꯦ ꯇꯧꯕꯒ ꯉꯁꯥꯏꯒꯤ ꯀ꯭ꯂꯥꯁꯔꯨꯝꯗ ꯗꯤꯁꯄ꯭ꯂꯦ ꯇꯧꯗꯨꯅ ꯊꯝꯕ ꯁꯔꯨ ꯄꯣꯂꯥꯡꯗꯣ ꯃꯃꯤꯠꯇ ꯎꯔꯛꯑꯦ ꯁꯔꯨ ꯄꯣꯂꯥꯡꯗꯨꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯌꯦꯡꯂꯛꯄꯗꯧꯅꯁꯨ ꯇꯧꯏ ꯁꯂꯥꯏꯉꯥꯟꯕꯗꯤ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯇꯨꯝꯊꯕ ꯍꯧꯔꯛꯂꯦ ꯃꯍꯥꯛ ꯃꯁꯥꯁꯦ ꯇꯨꯝꯅ ꯇꯨꯝꯅ ꯇꯥꯏꯕꯪꯄꯥꯜ ꯑꯃꯗ ꯄꯨꯗꯨꯅ ꯆꯠꯄꯗꯧꯅꯁꯨ ꯇꯧꯏ ꯁꯔꯨ ꯄꯣꯂꯥꯡꯗꯨ ꯃꯤꯗꯧꯅ ꯂꯦꯡ ꯂꯦꯡ ꯆꯠꯂꯛꯑꯦ ꯃꯦꯔꯥ ꯁꯤꯊꯔꯛꯄ ꯊꯥꯗꯨꯅ ꯂꯩꯆꯤꯟ ꯃꯔꯨꯝꯗ ꯊꯥꯕꯜ ꯃꯆꯦꯠ ꯌꯦꯜꯂꯦ ꯅꯨꯡꯁꯤ ꯍꯩꯇꯕ ꯅꯨꯡꯁꯤꯠꯅ ꯎꯄꯥꯜꯒꯤ ꯑꯀꯪꯕ ꯎꯅꯥꯕꯨ ꯀꯦꯜꯂꯟꯅꯕ ꯊꯧꯁꯤꯜꯂꯦ ꯁꯔꯨ ꯄꯣꯂꯥꯡꯗꯨꯅ ꯃꯥꯕꯨ ꯈꯨꯂꯥꯝ ꯇꯣꯏꯅ ꯎꯃꯪ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯥꯛꯑꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯀꯧꯔꯛꯂꯦ ꯂꯥꯛꯇ ꯌꯥꯗꯦ ꯂꯥꯛꯑꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯅꯤ ꯇꯠꯇꯅ ꯀꯧꯔꯛꯂꯤꯕꯗꯣ ꯁꯔꯨ ꯄꯣꯂꯥꯡꯗꯨ ꯃꯥꯒꯤ ꯃꯃꯤꯠꯇ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯃꯁꯥꯗꯣ ꯎꯟꯁꯥꯅ ꯇꯞꯅ ꯇꯞꯅ ꯀꯨꯞꯁꯤꯟꯕ ꯍꯧꯔꯛꯂꯦ ꯃꯁꯥꯗꯣ ꯏ ꯊꯥꯡꯉꯤ ꯂꯨ ꯇꯣꯡ ꯁꯤꯡꯂꯤ ꯅꯥꯎꯔꯤ ꯐꯨꯟꯖꯤꯜꯂꯛꯑꯦ ꯁꯔꯨ ꯄꯣꯂꯥꯡꯗꯒꯤ ꯅꯨꯄꯤ ꯑꯃ ꯑꯣꯟꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯤꯡꯁꯥ ꯁꯣꯔ ꯍꯣꯜꯂꯛꯑꯦ ꯍꯛꯆꯥꯡꯗ ꯃꯤꯍꯨꯜ ꯆꯣꯡꯕꯗꯧꯅ ꯇꯧꯏ ꯃꯈꯣꯡ ꯃꯈꯨꯠ ꯂꯦꯡ ꯂꯦꯡ ꯆꯠꯂꯛꯑꯦ ꯅꯨꯄꯤꯗꯨꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯛꯑꯦ ꯁꯂꯥꯏꯉꯥꯟꯕ ꯌꯦꯡꯅ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯑꯦ ꯁꯤꯊꯔꯛꯄ ꯉꯥꯡꯂꯩꯅꯕ ꯃꯆꯨ ꯃꯃꯦꯟ ꯑꯣꯜꯂꯛꯄ ꯀꯦꯟꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯀꯪꯕ ꯎꯅꯥꯁꯤꯒꯤ ꯃꯔꯥꯜꯕꯨ ꯀꯔꯤꯅꯣ ꯄꯨꯟꯁꯤꯅ ꯃꯇꯝ ꯂꯣꯏꯔꯦ ꯇꯥꯛꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯊꯪꯒꯤ ꯌꯦꯅꯤꯡꯊꯥ ꯑꯃ ꯂꯩꯔꯤ ꯃꯗꯨꯒꯤ ꯃꯪꯂ ꯂꯥꯎ ꯍꯥꯏꯗꯨꯅ ꯄꯥꯎꯖꯦꯜꯂꯤꯕ꯭ꯔꯥ ꯑꯀꯪꯕ ꯎꯅꯥꯁꯤꯅ ꯃꯥꯂꯪꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯎꯄꯥꯜꯁꯤꯗꯒꯤ ꯁꯦꯠꯅ ꯀꯥꯏꯅꯍꯜꯂꯤꯕꯁꯦ ꯅꯪꯕꯨ ꯇꯥꯗ꯭ꯔꯥ ꯑꯀꯪꯕ ꯎꯅꯥꯁꯤꯒꯤ ꯇꯦꯡꯊꯥꯈꯣꯜ ꯃꯥꯒꯤ ꯋꯥꯀꯠ ꯀꯦꯅꯤꯡꯅ ꯀꯦꯜꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯇꯝ ꯌꯧꯗ꯭ꯔꯤꯉꯩ ꯃꯥꯂꯪꯕꯅ ꯇꯨꯍꯠꯂꯤꯕ꯭ꯔꯥ ꯄꯥꯡꯗꯕ ꯎꯄꯥꯜꯁꯤꯅ ꯎꯅꯥ ꯃꯥꯅ ꯀꯦꯜꯂꯒ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯥꯒꯤ ꯂꯩꯇꯦꯡ ꯑꯣꯏꯔꯝꯕ ꯎꯅꯥꯁꯤꯡꯁꯤꯅ ꯃꯁꯥꯗꯒꯤ ꯁꯦꯠꯅ ꯈꯥꯏꯅꯈ꯭ꯔꯒ ꯀꯔꯤꯒꯤ ꯃꯥꯅ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯀꯪꯕ ꯎꯅꯥꯁꯤꯒ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯆꯞ ꯃꯥꯟꯅꯩ ꯁꯩꯍꯧꯁꯨ ꯑꯃꯠꯇꯅꯤ ꯄꯣꯠꯂꯣꯏꯁꯨ ꯑꯃꯠꯇꯅꯤ ꯂꯥꯎ ꯁꯂꯥꯏꯉꯥꯟꯕ ꯑꯩꯒꯤ ꯇꯦꯡ ꯄꯥꯡꯂꯣ ꯂꯥꯎ ꯃꯔꯣꯜ ꯊꯣꯛꯇꯕ ꯑꯀꯪꯕ ꯎꯅꯥꯁꯤꯒꯤ ꯋꯥꯀꯠꯁꯦ ꯑꯩꯒꯤ ꯋꯥꯀꯠꯃꯛꯅꯤ ꯈꯜꯂꯒ ꯇꯥꯔꯣ ꯂꯥꯎ ꯑꯁꯤ ꯍꯥꯏꯔꯒ ꯁꯂꯥꯏꯉꯥꯟꯕ ꯌꯦꯡꯅ ꯈꯦꯡꯅ ꯂꯥꯎꯅ ꯅꯣꯛꯂꯦ ꯁꯂꯥꯏꯉꯥꯟꯕ ꯇꯨꯃꯤꯟ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤꯗꯨꯅ ꯁꯨꯛꯂꯕ ꯎꯃꯪꯗꯨꯒꯤ ꯃꯅꯨꯡꯗ ꯃꯥꯕꯨ ꯄꯨꯁꯤꯟꯗꯨꯒꯤ ꯀꯟꯅ ꯍꯣꯠꯅꯔꯤ ꯈꯨꯂꯥꯝ ꯇꯣꯏꯅ ꯀꯧꯔꯛꯂꯕꯗ ꯁꯂꯥꯏꯉꯥꯟꯕ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯨꯄꯤꯗꯨꯅ ꯀꯧꯔꯤꯕ ꯃꯥꯏꯀꯩꯗꯨꯗ ꯂꯥꯛꯏ ꯑꯁꯨꯝꯅ ꯂꯥꯛꯄꯗꯨꯗ ꯅꯨꯄꯤꯗꯨꯅ ꯃꯥꯕꯨ ꯂꯝꯐꯦꯟ ꯄꯥꯠꯀꯤ ꯃꯐꯝ ꯇꯔꯨꯡ ꯂꯥꯏꯔꯦꯝꯕꯤ ꯃꯁꯥꯏꯀꯣꯟ ꯆꯤꯡꯒꯤ ꯅꯥꯄꯣꯝꯗ ꯄꯨꯔꯛꯑꯦ ꯅꯣꯡꯆꯨꯞ ꯄꯥꯡꯕ ꯃꯥꯏꯀꯩꯗꯅ ꯂꯥꯡꯒꯣꯜ ꯆꯤꯡ ꯃꯀꯨꯏ ꯅꯨꯡꯒꯣꯟ ꯆꯤꯡꯒꯤꯅ ꯆꯤꯡꯁꯥ ꯃꯉꯥꯔꯛ ꯀꯥꯟꯕꯤ ꯏꯋꯥꯏꯂꯝ ꯂꯥꯏꯐꯝ ꯇꯤꯟꯐꯝ ꯈꯟꯕ ꯃꯐꯝꯗ ꯁꯂꯥꯏꯉꯥꯟꯕꯕꯨ ꯅꯨꯄꯤꯗꯨꯅ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯆꯤꯡꯒꯣꯟꯗꯨꯗ ꯎꯆꯤꯟ ꯅꯥꯆꯤꯟ ꯌꯧꯔꯛꯂꯦ ꯃꯉꯥꯔꯛ ꯀꯥꯟꯕꯤ ꯍꯥꯏꯕ ꯃꯐꯝꯁꯤꯗꯅꯤ ꯅꯨꯄꯤꯁꯤꯅ ꯁꯂꯥꯏꯉꯥꯟꯕꯕꯨ ꯄꯨꯔꯛꯂꯤꯁꯦ ꯃꯐꯝꯁꯤ ꯌꯧꯔꯛꯄꯗ ꯑꯇꯤꯌꯥꯗ ꯀ꯭ꯋꯥꯛ ꯂꯪꯖꯥꯅ ꯃꯅꯤꯡ ꯇꯝꯅ ꯑꯇꯤꯌꯥꯗ ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯤ ꯃꯈꯥꯗꯅ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯅꯤꯡꯊꯤꯖꯅ ꯁꯦꯠꯂꯕ ꯆꯔꯩ ꯐꯤꯅ ꯈꯥꯋꯅ ꯁꯅꯥ ꯂꯨꯄꯥꯅ ꯂꯩꯇꯦꯡ ꯑꯣꯏꯕ ꯅꯨꯄꯥ ꯅꯨꯄꯤ ꯀꯌꯥꯅ ꯋꯥꯒꯤ ꯁꯒꯥꯏ ꯃꯊꯛꯇ ꯇꯨꯝꯗꯨꯅ ꯑꯀꯣꯏꯕꯒꯤ ꯂꯩꯃꯥꯏꯗꯨꯗ ꯇꯥꯗꯨꯅ ꯂꯩ ꯑꯁꯤꯕ ꯍꯛꯆꯥꯡ ꯉꯥꯛꯇꯅꯤ ꯃꯥꯅ ꯎꯔꯤꯕꯁꯤꯡꯗꯣ ꯑꯗꯨꯅꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯆꯤ ꯂꯦꯡꯉꯨꯅꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯀꯌꯥꯗꯣ ꯌꯦꯡꯕꯗ ꯂꯣꯏꯅ ꯐꯖꯩ ꯁꯤꯔꯤꯕꯁꯤꯡꯗꯣ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯏ ꯁꯛꯁꯨ ꯂꯣꯏꯅ ꯐꯖꯩ ꯑꯣꯟꯊꯣꯛꯅꯁꯨ ꯄꯥꯝꯃꯨꯈ꯭ꯔꯦ ꯑꯁꯤꯕꯁꯤꯡꯁꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯗꯣ ꯀꯔꯤꯕꯨ ꯑꯣꯏꯔꯝꯒꯅꯤ ꯑꯀꯣꯏꯕꯗꯨꯗ ꯁꯂꯥꯏꯉꯥꯟꯕ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯃꯆꯤ ꯑꯃꯗꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯈꯔꯗꯤ ꯄꯠꯊ ꯄꯨꯝꯊꯕ ꯀ꯭ꯋꯥꯛ ꯂꯪꯖꯥꯅ ꯁꯦꯠꯇꯨꯅ ꯆꯥꯕ ꯈꯔ ꯑꯃꯅ ꯁꯔꯨ ꯄꯣꯂꯥꯡ ꯉꯥꯛꯇ ꯑꯣꯏꯗꯨꯅ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯁꯅꯥ ꯂꯨꯄꯥꯅ ꯃꯆꯤ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯕꯁꯨ ꯌꯥꯎꯔꯤ ꯌꯦꯡꯍꯩꯗꯕ ꯐꯤꯕꯝ ꯆꯥꯗꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯀꯌꯥ ꯑꯃꯁꯨ ꯄꯥꯛꯇꯛꯅꯅ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥ ꯑꯃꯗꯤ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝꯗꯨꯗ ꯁꯥꯡꯅ ꯇꯥꯗꯨꯅ ꯁꯟꯗꯣꯛꯂꯒ ꯂꯩꯔꯤ ꯄꯠꯊ ꯄꯨꯝꯊꯕ ꯍꯛꯆꯥꯡ ꯀꯌꯥꯗꯨꯗ ꯂꯪꯖꯥ ꯀ꯭ꯋꯥꯛꯇꯤ ꯃꯈꯣꯏꯒꯤ ꯃꯆꯤꯟꯖꯥꯛ ꯃꯊꯥ ꯑꯣꯏꯗꯨꯅ ꯄꯦꯟꯅ ꯍꯥꯎꯅ ꯁꯦꯠꯇꯨꯅ ꯆꯥꯔꯤ ꯃꯗꯨ ꯆꯤꯡꯗꯨꯕꯗ ꯁꯂꯥꯏꯉꯥꯟꯕ ꯃꯁꯥꯗꯣ ꯊꯨꯛ ꯊꯨꯛ ꯂꯥꯎꯏ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯏ ꯃꯕꯨꯛ ꯃꯈꯗꯥꯡ ꯑꯣꯟꯗꯨꯅ ꯃꯁꯥꯗꯣ ꯍꯟꯗꯣꯛꯅꯤꯡꯕ ꯑꯃꯗꯤ ꯐꯥꯎꯏ ꯁꯂꯥꯏꯉꯥꯟꯕ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯈꯥꯡꯉꯤ ꯍꯧꯖꯤꯛꯇꯤ ꯃꯥꯕꯨ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯤꯗꯨ ꯌꯦꯡꯅ ꯀꯗꯥꯏꯗꯅꯣ
nang naibu puraklibse aduga aibu mafam sitana lamjing libinakna kana airo haise kona take simadi khangjil nang na leiribu mafam se mangar kan bi kawi namangda uri sina singam dana siraba masana masa mathanda manung matam chadana ningba thungdabagi pendabagi thawri yanduna siraba nupa nupi ngaktana makoidi lairon chande mafam sina makoigi atapam mongpamni makoidi kwak langjagi machinjak oiri chwaidana ahingbana khoina inthokpiraba chanafam khangdraba asi bhaksangni nupi dugi wado tabada salanganba masado tu kyak kyok sumi mafam sigaiga kari mari leina duna nang naibu mafam sitana purakleba lei yam chawna maram amale maram do leibna aina nangbu mafam sitana puraklibane asi changani bu nangi khutta leida nakoidi mi bu laingba kanba ngamada aduna nangoda utlibane asi bai bachi tongan tongan ba wan thokaya wan thoksing che khangjilaba matu tungi lambida asi bagi wai pirakadra khanbagi nangbu mafam sitana puraklibane salangan ba nupi dugi wai singdo taraga madom ngakjane nupi sina ngangliba singi magi punsiga mari makong samnadaba wa ngaktane karigino mana suga mangonda pokta piriba khalle mafam asi natai chadaba akibagi masakna pikthalaba mafam amane aduna ma mafam sida kuina panthaduna leninglamde nupiduna asumna ngangduna lerubadi yaro khan mafam adu thadoklamna mana hana leptuna leramba mafam adu yaunuba chatlage khanduna nupiduda hoi mai haidana mamaido leithore adumna hek leithorakpada tunglomda nupi macha ma leptuna lerame nupi macha duna wahai ama phau haidana salangan bagi makhuri charamdo tap launa mele nupi macha duna minungsi leitana haujikti makhuri charamdo melaga halage haidana tawrupaga chap mane salangan ba makhong ado fiding fiding kawe masadu tapna tapna leimai du digi wangkhale nupi duna amung noi mama macani do salangan bagi yaibi thawai do lawra pelaga da boining apen ba phawe salangan bana makhori charam do laksin duna wana khang do uraga nupi duna mitkup amata ngaire nangi hakchang na u thawai na una upal dagi una senaga dawre kuire roi mamal yaudraba achat awongna khongoi nerba akangba una onga taba mikup amata ngaire nangsu asibu marakta tillakadabane aikhoiga nanga khenaba kaisu leiraroi nangdi unani una ningtham chayogda kenba machu mumet olaba akangbu unani nangdi asi haraga nupi du noi somdana salangan mado kanna manglak nari ngasaidagi mana tumthabaga tawriba uriba singche mangni mangsida nupi macha sina makhori metlaga magi masada taibangda manglaknari mak masado manglaknari khangi lausi laungomda yam wana khangi kananom tana ma ba hodok pirakadi fani da haidana masa matanta khale lauge haina wahai amta oresu kangthuk pungam labadi haidana honabasu khonjal pumba phajankhre magi leing phaikre masado mukke habi sungam lamde onna thoina ma khangle phana koina asungna khangi manglakna basina maramoi ma ngasigi numisida sire haiduna le manglakna baduna masa pumba pangthakre magi singli nauri pumba phajankhre makhong mukhuto pallubagi ngaktudi khongkhutekpa mi ama chap manakre asumna tawringi magi mama Regina na haikiba wa maningsinge imagi bungo ichana hayengwai ahing yareklaba mapalda matamduda soibadagi mangkem hagem naraba manglak narabadi yumda latpa pumnamakki mapu oiriba laining thosana mai ipai bungo map ningsingo imana angang oinge nangi na phamda tambikhiba ipa magi mingkhai athoibado soluko imagi bungo asumna salanganba mamana haiba wadu nisinglaktuna khudak aduda yumgi laiba matik leba laining tho ipagi mingkhai athoiba salanganba sonba horkle chingu panthau laining thawo kayat kanglen sathauba leira konsang sinthungna leiriba yekna saroi la loiba khongba nungda lannaba chawbi poren holiba ipuroini haijagi
ꯇꯧꯔꯣꯏꯅꯥꯏꯅꯤ ꯍꯥꯏꯖꯒꯦ ꯑꯔꯥꯞꯄꯗ ꯎꯗꯕ ꯑꯅꯛꯄꯗ ꯂꯩꯇꯕ ꯆꯥꯎꯕ ꯄꯤꯛꯄ ꯅꯃꯤꯡꯅꯤ ꯁꯤꯟꯅ ꯊꯨꯡꯅꯗ ꯂꯩꯕꯅꯤ ꯃꯩ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯑꯍꯨꯝꯒꯤ ꯃꯁꯛꯅꯤ ꯇꯔꯪꯗ ꯃꯩ ꯍꯧꯕ ꯂꯛꯂꯤꯗ ꯈꯧꯁꯥꯕ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯌꯥꯝ ꯆꯦꯠꯅ ꯃꯪꯂꯥꯛꯅꯔꯁꯨ ꯃꯥꯒꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯃꯤꯡꯈꯩꯗꯨꯗꯤ ꯄꯨꯛꯅꯤꯡ ꯆꯦꯠꯅ ꯂꯥꯔꯣꯜ ꯂꯥꯇꯨꯞ ꯂꯩꯇꯅ ꯁꯣꯜꯂꯝꯃꯤ ꯑꯁꯨꯝꯅ ꯂꯥꯏꯒꯤ ꯑꯣꯏꯕ ꯃꯄꯨ ꯃꯥꯒꯤ ꯑꯍꯛꯄ ꯃꯤꯡꯈꯩꯗꯣ ꯁꯣꯟꯕꯅ ꯆꯤꯡꯎ ꯃꯥꯅ ꯎꯕꯤꯔꯗꯨꯅ ꯌꯣꯠꯀꯤ ꯈꯨꯔꯨꯝ ꯑꯃ ꯇꯣꯡ ꯁꯦꯟꯖꯥ ꯆꯩꯁꯨ ꯄꯥꯜꯂꯣꯏꯅꯅ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯗꯣ ꯁꯂꯥꯏ ꯉꯥꯟꯕꯒꯤ ꯅꯥꯛꯇ ꯈꯣꯡꯗꯣꯏꯔꯛꯂꯦ ꯈꯨꯠꯇ ꯄꯥꯏꯕ ꯆꯩꯁꯨꯗꯨꯅ ꯃꯪꯂꯥꯛꯅꯍꯜꯂꯤꯕ ꯐꯠꯇꯕ ꯊꯋꯥꯏꯁꯤꯡꯗꯣ ꯌꯦꯡꯂꯒ ꯁꯅꯥ ꯃꯍꯩꯔꯦ ꯀꯣꯂꯣꯏ ꯅꯨꯡꯁꯤꯕ ꯄꯟꯊꯧ ꯃꯥꯅ ꯍꯥꯏꯔꯛꯂꯦ ꯍꯥꯏ ꯍꯝꯆꯠ ꯍꯝꯐꯣꯏꯅꯕ ꯇꯥꯏꯕꯪꯗ ꯑꯇꯣꯏ ꯑꯀꯥꯏ ꯊꯣꯛꯍꯟꯒꯅꯨ ꯅꯈꯣꯏꯒꯤ ꯃꯐꯝ ꯁꯤꯗ ꯂꯩꯇꯦꯍꯦ ꯅꯍꯟꯐꯝꯗ ꯍꯜꯂꯣ ꯅꯇꯦꯐꯝꯗ ꯇꯦꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯈꯨꯠꯇ ꯄꯥꯏꯕ ꯆꯩꯁꯨꯗꯨꯅ ꯐꯠꯇꯕ ꯊꯋꯥꯏꯁꯤꯡꯗꯣ ꯀꯣꯜꯂꯛꯏ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯁꯂꯥꯏ ꯉꯥꯟꯕꯒꯤ ꯃꯁꯥꯗ ꯌꯦꯠꯇꯨꯅ ꯂꯩꯔꯝꯕ ꯊꯋꯥꯏꯁꯤꯡ ꯑꯗꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯁꯂꯥꯏ ꯉꯥꯟꯕ ꯊꯋꯥꯏꯁꯤꯡꯗꯨꯅ ꯍꯦꯛ ꯃꯥꯡꯈꯤꯕꯒ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯔꯛꯏ ꯃꯪꯂꯥꯛꯅꯕꯁꯨ ꯐꯔꯦ ꯃꯁꯥꯗꯨ ꯅꯦ ꯍꯦꯛ ꯇꯥꯏ ꯁꯂꯥꯏ ꯉꯥꯟꯕꯅ ꯁꯤꯔꯝꯅꯤꯗ ꯑꯩ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯗꯨꯕꯨ ꯑꯩ ꯁꯤꯃꯗꯤ ꯈꯪꯖꯤꯜꯂꯦ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯕ ꯃꯆꯥ ꯑꯃꯗ ꯂꯦꯝꯅ ꯃꯥꯡꯗꯦ ꯍꯥꯏꯕꯗꯣ ꯆꯨꯝꯂꯦꯗꯅ ꯉꯁꯤ ꯏꯃꯥꯅ ꯇꯥꯛꯄꯤꯈꯤꯕ ꯄꯥꯎꯇꯥꯛꯇꯣ ꯏꯜꯂꯝꯗ꯭ꯔꯕꯗꯤ ꯑꯩ ꯈꯥꯡꯉꯨꯇꯛꯇ ꯄꯨꯟꯁꯤꯁꯦ ꯃꯥꯡꯂꯝꯕ ꯌꯥꯏ ꯑꯁꯤ ꯈꯜꯂꯗꯨꯅ ꯁꯂꯥꯏ ꯉꯥꯟꯕꯗꯣ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯑꯁꯨꯝꯅ ꯑꯀꯤꯕꯒꯤ ꯁꯛꯂꯣꯟ ꯅꯥꯏꯔꯝꯕ ꯑꯍꯤꯡ ꯑꯗꯣ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯅꯣꯡꯉꯥꯜꯂꯛꯂꯦ ꯑꯌꯨꯛ ꯑꯗꯨꯗ ꯀꯔꯝꯕ ꯁꯥꯔꯛꯇ ꯀꯔꯝꯕ ꯇꯟꯖꯥꯗ ꯈꯟꯊꯍꯧꯗꯕ ꯃꯤꯀꯨꯞꯇ ꯂꯧꯔꯤꯕ ꯐꯤꯔꯞꯅꯣ ꯈꯪꯍꯧꯗꯦ ꯃꯁꯥꯁꯨ ꯊꯥꯗꯣꯏ ꯑꯌꯨꯛ ꯑꯗꯨꯗ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯉꯤ ꯃꯅꯤꯒꯤ ꯋꯥꯗꯨꯗ ꯉꯁꯤ ꯃꯄꯥꯒꯤ ꯑꯅꯥꯕ ꯍꯪꯕꯗꯣ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯃꯥꯒ ꯍꯥꯏꯅ ꯁꯤꯡꯅꯔꯤꯕ ꯏꯕꯣꯆꯧꯕꯗꯣ ꯑꯌꯨꯛꯇꯨꯗ ꯃꯅꯤꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡꯗꯨꯒꯤ ꯍꯥꯏꯔꯨꯔꯗꯤ ꯃꯁꯥꯗꯣ ꯁꯥꯎꯅꯤꯡꯉꯤ ꯑꯣꯟꯁꯤꯟꯅꯗꯨꯅ ꯈꯟꯅꯅꯤꯡꯂꯕꯅꯤ ꯑꯗꯨꯕꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯐꯖꯐꯝ ꯂꯩꯔꯣꯏꯗꯕꯗꯨꯒꯤ ꯈꯜꯂꯨꯕꯗ ꯃꯥ ꯋꯥ ꯑꯃꯇ ꯉꯥꯡꯈꯤꯗꯕꯅꯤ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕꯁꯤꯁꯨ ꯆꯩꯅꯥ ꯃꯈꯜ ꯑꯃꯔ ꯃꯊꯟꯇ ꯋꯥꯍꯪ ꯑꯣꯏꯅ ꯍꯪꯖꯈꯤꯕꯅꯤ ꯇꯨꯃꯤꯟ ꯎꯪꯗꯨꯅ ꯃꯆꯤ ꯑꯃꯗ ꯂꯦꯞꯄꯒ ꯂꯩ ꯑꯗꯨꯝꯅ ꯎꯪꯗꯨꯅ ꯂꯩꯔꯤꯉꯩ ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯪꯍꯧꯗꯦ ꯏꯕꯣꯆꯧꯕꯗꯣ ꯃꯣꯏꯒꯤ ꯃꯄꯥꯒꯤ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯏ ICU ꯃꯅꯨꯡꯗꯗꯤ ꯃꯤ ꯆꯪꯕꯗꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩ ꯃꯥꯒꯤ ꯃꯅꯦ ꯂꯩꯃꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯅꯥꯀꯟꯗ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩ ꯊꯥꯗꯣꯏꯗꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯅꯦꯅ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯊꯣꯛꯂꯒ ꯋꯥꯔꯤ ꯁꯥꯔꯨꯆꯣ ꯏꯕꯣꯆꯧꯕꯒ ꯍꯥꯏꯗꯅ ꯊꯦꯝꯅꯧꯗꯅ ꯃꯅꯦꯅ ꯊꯥꯗꯣꯛꯏ ꯔꯥꯙꯤꯀꯥ ꯋꯥ ꯈꯪꯕꯤꯅꯤ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇꯨꯒꯤꯗꯤ ꯊꯥꯗꯣꯏꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯀꯦ ꯍꯥꯏꯕ ꯋꯥꯈꯜꯗꯗꯤ ꯈꯟꯗ꯭ꯔꯦ ꯑꯗꯨꯅ ꯊꯥꯗꯣꯏꯒꯤ ꯃꯄꯥ ꯁꯪꯕꯗꯧꯅ ꯂꯩꯍꯧꯔꯦ ꯊꯥꯗꯣꯏꯗꯨ ꯇꯨꯃꯤꯟ ꯋꯥ ꯂꯥꯟ ꯉꯥꯡꯗꯈꯩ ꯑꯗꯨꯝ ꯆꯠꯂꯤ ꯏꯕꯣꯆꯧꯕꯒ ꯔꯤꯝꯁꯀꯤ ꯀꯦꯟꯇꯤꯟꯗꯨꯗ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯄꯗꯨꯗꯅꯤ ꯏꯕꯣꯆꯧꯕꯒ ꯇꯦꯕꯜ ꯑꯃꯠꯇꯗ ꯐꯝꯃꯤ ꯆꯥ ꯆꯥꯅꯕꯅ ꯃꯃꯥꯡꯗ ꯈꯤꯟꯗꯨꯅ ꯊꯝꯃꯤ ꯏꯕꯣꯆꯧꯕꯅ ꯅꯨꯄꯥꯅꯤꯅꯦ ꯃꯥꯅ ꯍꯥꯟꯅ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯛꯏ ꯏꯕꯣꯆꯧꯕꯅ ꯊꯥꯗꯣꯏ ꯌꯥꯝ ꯈꯨꯝꯅꯤꯡꯗꯅ ꯀꯩ ꯍꯥꯏꯒꯦ ꯈꯨꯝꯅꯤꯡꯗꯅ ꯈꯨꯝꯃꯤꯅꯤ ꯍꯥꯏꯕꯒꯤ ꯃꯃꯤꯗꯤ ꯃꯍꯥꯛꯅ ꯈꯛ ꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯃꯃꯤ ꯇꯥꯍꯜꯂꯝꯗꯦ ꯊꯥꯗꯣꯏꯅ ꯈꯨꯝꯃꯛꯄꯗꯨ ꯇꯥꯔꯒ ꯏꯕꯣꯆꯧꯕꯗꯤ ꯑꯁꯥ ꯁꯥꯒꯠꯂꯛꯑꯦ ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤ ꯁꯦꯝꯕꯗ ꯊꯣꯛꯀꯅꯤ ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯒꯅꯤ ꯑꯩꯅ ꯍꯥꯏꯕ ꯋꯥꯍꯩꯗ ꯁꯣꯏꯗꯅ ꯌꯥꯔꯒꯅꯤ ꯃꯇꯝ ꯈꯔ ꯆꯪꯖꯔꯁꯨ ꯏꯕꯣꯆꯧꯕꯅ ꯅꯪꯁꯨ ꯑꯍꯜ ꯃꯆꯦꯝ ꯍꯥꯏꯅꯕ ꯇꯥꯔꯝꯅꯤ ꯇꯥꯔꯦ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ ꯑꯩ ꯏꯁꯥꯁꯦ ꯌꯥꯝ ꯏꯀꯥꯏ ꯈꯪꯗꯕꯗꯤ ꯇꯥꯔꯅꯤ ꯑꯩ ꯏꯁꯥꯅ ꯈꯪꯖꯩ ꯑꯗꯨꯕꯨ ꯑꯩ ꯀꯣꯏꯊꯣꯛꯂꯒ ꯋꯥ ꯉꯥꯡꯕꯁꯦ ꯏꯁꯥꯒꯤ ꯑꯣꯏꯅ ꯍꯩꯅꯗꯦ ꯑꯗꯨꯅ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯍꯦꯛꯇ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔꯕ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯕꯗ ꯑꯩ ꯃꯥꯏꯈꯛ ꯂꯩꯗꯨꯅ ꯆꯦꯟꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯁꯥꯡꯂꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯤꯗ ꯅꯥꯏꯇꯣꯝ ꯆꯠꯄꯗꯤ ꯌꯥꯗꯕꯅꯤꯅ ꯑꯩ ꯏꯁꯥꯒ ꯆꯥꯟꯅꯒꯗꯕ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯃ ꯊꯤꯔꯛꯂꯤꯕꯁꯤꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯏꯕꯣꯆꯧꯕꯗꯣ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟ ꯂꯩ ꯊꯥꯗꯣꯏꯗꯤ ꯀꯔꯤ ꯄꯥꯎꯈꯨꯝꯅꯣ ꯃꯥꯅ ꯄꯤꯒꯗꯣꯏꯁꯦ ꯈꯟꯕꯗ ꯑꯋꯥꯕ ꯑꯃ ꯍꯥꯏꯕꯗꯣ ꯃꯁꯥꯗ ꯑꯣꯏ ꯊꯥꯗꯣꯏꯅ ꯈꯨꯝꯃꯛꯏ ꯇꯥꯗ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯋꯥꯐꯝꯁꯦ ꯅꯪꯉꯣꯟꯗꯗꯤ ꯌꯥꯝ ꯂꯨꯅ ꯊꯣꯛꯂꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩ ꯅꯐꯝꯗ ꯍꯧꯗꯣꯛꯂꯤꯕ ꯋꯥꯐꯝꯁꯦ ꯇꯉꯥꯏ ꯐꯗꯅ ꯍꯧꯗꯣꯛꯄꯅꯤ ꯑꯩꯒꯤ ꯆꯍꯤꯁꯤꯅ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤꯅ ꯊꯥꯗꯣꯏ ꯍꯨꯃꯥꯡ ꯀꯥꯡꯉꯤ ꯉꯥꯏꯍꯥꯛꯇꯪꯗꯨꯗ
ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯇꯞꯅ ꯇꯞꯅ ꯚꯥꯞ ꯇꯥꯔꯛꯂꯦ ꯀꯔꯤꯅꯣ ꯏꯕꯣꯆꯧꯕꯅ ꯃꯉꯣꯟꯗ ꯍꯥꯏꯅꯤꯡꯂꯤꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯐꯝꯗꯒꯤ ꯄꯥꯝꯂꯤꯕ ꯄꯥꯎꯈꯨꯝꯁꯦ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯁꯂꯥꯏꯉꯥꯟꯕ ꯕꯤꯅꯣꯏ ꯑꯅꯤꯗꯣ ꯀ꯭ꯂꯥꯁ ꯌꯥꯎꯔꯕ ꯃꯇꯨꯡ ꯀꯦꯟꯇꯤꯟꯗ ꯆꯪꯂꯛꯑꯦ ꯉꯥꯏꯍꯥꯛꯀꯤ ꯕ꯭ꯔꯦꯛ ꯑꯗꯨꯗ ꯏꯕꯣꯆꯧꯕꯒ ꯊꯥꯗꯣꯏꯒ ꯐꯝꯂꯤꯕꯗꯣ ꯆꯪꯉꯛꯄꯗ ꯎꯔꯦ ꯃꯈꯣꯏ ꯑꯅꯤꯗꯨꯒꯤ ꯅꯥꯀꯟꯗ ꯍꯥꯡꯂꯤꯕ ꯆꯧꯀ꯭ꯔꯤ ꯇꯦꯕꯜꯗꯨꯗ ꯆꯪꯁꯤꯜꯂꯒ ꯐꯝꯃꯤ ꯑꯃꯔꯣꯝꯗꯅ ꯊꯥꯗꯣꯏꯗꯤ ꯃꯥꯏꯊꯣꯡꯗꯨ ꯂꯨꯛꯊꯗꯨꯅ ꯂꯩꯔꯤꯉꯩ ꯁꯂꯥꯏꯉꯥꯟꯕ ꯆꯪꯂꯛꯄꯗꯣ ꯎꯍꯧꯗ꯭ꯔꯦ ꯃꯃꯥꯏꯗꯣ ꯂꯨꯛꯊꯔꯒ ꯇꯨꯃꯤꯟ ꯎꯇꯨꯕꯤ ꯁꯥꯗꯨꯅ ꯂꯩꯔꯤ ꯑꯃꯔꯣꯝꯗꯅ ꯑꯅꯤꯗꯣ ꯃꯈꯣꯏꯒꯤ ꯑꯣꯔꯗꯔ ꯇꯧꯔꯕ ꯃꯇꯨꯡ ꯇꯨꯃꯤꯟꯅ ꯐꯝꯂꯤ ꯑꯗꯨꯕꯨ ꯍꯦꯛ ꯅꯥꯀꯟꯗ ꯊꯪꯅꯅ ꯅꯛꯅ ꯐꯝꯕꯅꯤꯅ ꯑꯇꯣꯞꯄ ꯑꯅꯤꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯏꯔꯥꯏ ꯂꯥꯏꯅ ꯇꯥꯏ ꯏꯕꯣꯆꯧꯕꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯊꯥꯗꯣꯏꯕ ꯄꯥꯝꯖꯗꯨꯅ ꯂꯩꯕꯅ ꯃꯇꯝ ꯈꯔ ꯇꯦꯜꯂꯕ ꯃꯤꯀꯨꯞ ꯑꯣꯏꯖꯔꯁꯨ ꯊꯥꯗꯣꯏꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯕ ꯐꯪꯕꯁꯦ ꯋꯥꯈꯜꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯔꯝꯃꯤ ꯋꯥꯈꯜꯒ ꯏꯅꯧ ꯅꯧꯊꯣꯛꯄꯗꯧꯅ ꯇꯧꯏ ꯀꯩꯗꯧꯔꯒꯦ ꯊꯥꯗꯣꯏ ꯇꯨꯃꯤꯟ ꯂꯩꯔꯗꯤ ꯉꯁꯥꯏꯗꯒꯤ ꯅꯪꯗꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩ ꯃꯁꯤꯗ ꯉꯁꯥꯏꯗꯒꯤ ꯋꯥ ꯉꯥꯡꯂꯤꯕꯁꯦ ꯑꯩ ꯏꯊꯟꯗꯅꯤ ꯏꯕꯥꯅꯤꯒꯤ ꯋꯥꯁꯤꯗ ꯅꯪꯅ ꯈꯪꯗꯦ ꯍꯥꯏꯕ ꯋꯥꯍꯩꯗꯨꯅ ꯄꯥꯎꯈꯨꯝ ꯑꯣꯏꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨꯅ ꯆꯠꯅꯕ ꯌꯥꯕ ꯋꯥ ꯍꯥꯏꯌꯨ ꯊꯥꯗꯣꯏ ꯏꯕꯣꯆꯧꯕꯅ ꯍꯥꯏꯔꯤꯗꯣ ꯁꯂꯥꯏꯉꯥꯟꯕꯗꯣ ꯇꯥꯔꯨꯔꯦ ꯌꯥꯝ ꯅꯛꯅ ꯊꯪꯅꯅ ꯐꯝꯂꯨꯕꯅ ꯊꯥꯗꯣꯏꯗꯨ ꯇꯨꯃꯤꯟ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯃꯥꯁꯨ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯑꯩ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯗꯦ ꯇꯥꯗ ꯑꯩ ꯏꯁꯥꯁꯦ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯦ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯅꯪꯁꯦ ꯌꯥꯝ ꯃꯇꯤꯛ ꯆꯥꯏ ꯊꯥꯗꯣꯏ ꯑꯍꯜꯁꯤꯡꯅ ꯍꯥꯏꯅꯕ ꯋꯥꯐꯝꯁꯦ ꯇꯥꯗ ꯑꯩꯗꯤ ꯌꯥꯕ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯏꯕꯣꯆꯧ ꯊꯥꯗꯣꯏꯒꯤ ꯋꯥꯗꯨꯗ ꯌꯥꯝ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯑꯁꯥꯎꯕꯗꯣ ꯐꯥꯖꯤꯜꯂꯒ ꯃꯤꯌꯥꯝꯃꯥꯡꯗ ꯅꯣꯛꯂꯒ ꯍꯥꯏꯔꯦ ꯑꯩ ꯆꯍꯤꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ ꯊꯥꯗꯣꯏ ꯅꯪꯒꯤ ꯆꯍꯤ ꯂꯦꯡꯒꯥꯃꯛꯁꯨ ꯅꯠꯇꯦ ꯑꯩꯗꯤ ꯑꯩꯁꯨ ꯈꯪꯉꯤ ꯇꯥꯗ ꯑꯗꯨꯅꯅꯤ ꯑꯩ ꯏꯁꯥ ꯃꯇꯤꯛ ꯌꯥꯝ ꯆꯥꯖꯗꯦ ꯋꯥꯐꯝ ꯑꯁꯦ ꯑꯍꯜ ꯃꯁꯦꯝ ꯍꯥꯏꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯉꯣꯟꯗ ꯀꯣꯏꯗꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯁꯦ ꯍꯧꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯉꯁꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯈꯤꯕꯅꯤ ꯊꯥꯗꯣꯏ ꯃꯁꯤꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯏꯀꯥꯏꯕꯗꯤ ꯄꯤꯒꯅꯨ ꯊꯥꯗꯣꯏ ꯊꯥꯗꯣꯏꯗꯣ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯗꯨꯕꯨ ꯃꯥ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯁꯤꯗ ꯏꯀꯥꯏꯕ ꯕꯩꯕꯒꯤ ꯋꯥꯐꯝ ꯅꯠꯆꯗꯦ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯗꯕꯤꯁꯦ ꯑꯩꯅꯦ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯑꯇꯣꯟꯕꯤ ꯑꯃꯈꯛ ꯃꯥꯂꯦꯝ ꯐꯝꯕꯥꯛꯁꯤꯗ ꯂꯩꯔꯝꯃꯔꯣꯏ ꯑꯗꯨꯗꯤ ꯅꯪꯒꯤ ꯋꯥꯈꯜꯅꯤ ꯅꯪꯕꯨ ꯀꯅꯥꯅ ꯇꯣꯜꯂꯤ ꯍꯥꯏꯔꯤꯅꯣ ꯊꯥꯗꯣꯏ ꯅꯪꯒꯤ ꯋꯥꯈꯜꯅ ꯏꯟꯁꯤꯜꯂꯒ ꯅꯪꯕꯨ ꯄꯨꯅꯤꯡꯕ ꯃꯥꯏꯀꯩꯗ ꯄꯨꯗꯨꯅ ꯈꯛ ꯆꯠꯍꯟꯕꯗꯤ ꯇꯧꯒꯅꯨ ꯃꯗꯨꯅ ꯇꯨꯡꯗ ꯌꯥꯝ ꯅꯤꯡꯉꯝꯃꯣꯏꯀꯣ ꯅꯪ ꯇꯥꯗ ꯑꯩꯁꯦ ꯃꯤꯒ ꯃꯤꯃꯥꯟꯅꯗ꯭ꯔꯕꯤ ꯑꯃꯅꯤ ꯇꯥꯗꯅ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯑꯋꯥ ꯑꯅꯥ ꯂꯩꯇ ꯂꯥꯏꯔꯕꯗ ꯃꯇꯦꯡ ꯃꯌꯥꯝ ꯃꯪꯂꯝꯆꯠꯇꯒꯤ ꯍꯧꯗꯨꯅ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯗꯨꯅ ꯂꯥꯛ ꯍꯥꯏꯕ ꯈꯪꯖꯩ ꯇꯥꯗꯒꯤ ꯁꯤꯡꯉꯝꯗ꯭ꯔꯕ ꯂꯃꯟ ꯀꯌꯥ ꯑꯃꯁꯨ ꯇꯣꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯏꯕꯣꯆꯧ ꯊꯥꯗꯣꯏꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯈꯣꯏꯗꯧ ꯊꯤꯠꯄ ꯍꯦꯜꯂꯤ ꯋꯥꯈꯜꯗꯗꯤ ꯈꯜꯂꯤ ꯃꯁꯤꯒꯤ ꯂꯩꯁꯥꯕꯤꯁꯦ ꯑꯣꯟꯊꯣꯛꯅ ꯑꯅꯝ ꯀꯟꯈ꯭ꯔꯦ ꯉꯥꯡꯅ ꯁꯛꯅꯕꯕꯨ ꯋꯥꯈ꯭ꯔꯦ ꯃꯥꯒꯤꯗꯃꯛ ꯂꯝ ꯂꯥꯞꯅ ꯑꯁꯤ ꯇꯥꯅ ꯂꯥꯛꯂꯒ ꯑꯩꯅ ꯂꯥꯛꯄꯗꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯃꯄꯥ ꯑꯅꯥꯕꯁꯤꯒꯤ ꯅꯠꯇꯦ ꯃꯥꯒꯤꯗꯃꯛꯅꯤ ꯑꯗꯨꯒ ꯃꯥꯅ ꯃꯁꯤꯗ ꯅꯥꯄꯜꯒꯁꯨ ꯇꯧꯔꯤ ꯑꯣ ꯃꯥ ꯏꯕꯣꯆꯧꯕ ꯀꯅꯥꯅꯣꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯗ ꯇꯧꯔꯤꯅꯤ ꯏꯕꯣꯆꯧꯕꯅ ꯊꯥꯗꯣꯏ ꯑꯩꯅ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯑꯩꯒꯤ ꯂꯃꯟ ꯊꯧꯕ ꯅꯠꯇꯦ ꯅꯐꯝꯗ ꯅꯪꯅ ꯑꯩꯕꯨ ꯌꯥꯝ ꯂꯥꯟꯅ ꯎꯔ ꯃꯥꯜꯂꯦ ꯑꯩꯗꯤ ꯑꯍꯜ ꯂꯃꯟ ꯃꯁꯦꯝ ꯍꯧꯗꯣꯛꯅꯈꯤꯕꯗꯨꯗ ꯅꯪꯅ ꯏꯆꯝ ꯆꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯔꯛꯀꯗ꯭ꯔꯥ ꯈꯟꯗꯨꯅ ꯍꯧꯗꯣꯔꯛꯄꯅꯦ ꯑꯗꯨꯒ ꯀꯅꯥꯅ ꯈꯪꯅꯤ ꯎꯟꯁꯥꯅ ꯀꯨꯞꯄ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯑꯩꯕꯨ ꯅꯪꯅ ꯃꯩꯊꯥꯕ ꯅꯣꯡꯕꯥꯜꯗꯧꯅ ꯎꯅꯤ ꯍꯥꯏꯕꯗꯤ ꯇꯥꯗ ꯑꯩ ꯇꯁꯦꯡꯅ ꯂꯝꯃꯨꯛꯅꯔꯕꯤ ꯑꯃꯅꯤ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯖꯈ꯭ꯔꯕꯗꯨꯅꯤ ꯑꯩ ꯃꯇꯤꯛ ꯌꯥꯝ ꯆꯥꯗꯦ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯅꯕ ꯋꯥꯐꯝꯁꯦ ꯑꯩꯗꯤ ꯏꯟꯕ ꯉꯝꯗꯧ ꯃꯥꯟꯗꯦ ꯏꯕꯣꯆꯧꯕ ꯃꯃꯥꯏꯗꯨ ꯉꯥꯛꯁꯛ ꯉꯥꯡꯏ ꯏꯀꯥꯏꯕꯅ ꯊꯥꯗꯣꯏꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯈꯨꯄꯥꯛ ꯑꯣꯏ ꯁꯦꯠ ꯂꯥꯎꯅ ꯈꯖꯥꯏ ꯅꯥꯝꯃꯗ ꯊꯥꯔꯛꯂꯤꯕꯣꯏ ꯅꯤꯡꯏ ꯏꯀꯥꯏꯕ ꯐꯥꯎꯏ ꯆꯍꯤꯗꯤ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤꯅ ꯑꯗꯨꯕꯨ ꯃꯥꯁꯨ ꯑꯅꯝ ꯀꯜꯂꯤ ꯃꯃꯥꯏ ꯐꯖꯅ ꯊꯥꯏ ꯊꯥꯗꯣꯏꯅ ꯌꯥꯗ꯭ꯔꯤꯐꯥꯎ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯀꯦ ꯍꯥꯏꯕꯒꯤ ꯃꯁꯥꯗ ꯋꯥꯈꯜ ꯑꯃ ꯂꯩꯔꯝꯃꯤ ꯏꯕꯣꯆꯧꯕꯅ ꯊꯥꯗꯣꯏ ꯑꯩ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ ꯑꯩ ꯆꯍꯤ ꯃꯇꯥꯡꯁꯦ ꯐꯥꯒꯤ ꯌꯥꯕ ꯃꯇꯥꯡ ꯅꯠꯇꯦ ꯏꯕꯥꯅꯤ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯁꯦ ꯑꯍꯜ ꯃꯁꯦꯝꯅ ꯍꯧꯗꯣꯔꯛꯄꯅꯤ ꯃꯁꯤꯗ ꯅꯪꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕ ꯋꯥꯗ ꯊꯧꯑꯣꯏꯗꯕ ꯃꯇꯧ ꯎꯠꯄꯁꯦ ꯅꯪ ꯍꯟꯗꯛꯀꯤ ꯃꯇꯥꯡꯗ ꯈꯔ ꯐꯖꯕ ꯋꯥꯠꯄ꯭ꯔꯥ ꯈꯜꯂꯤ ꯊꯥꯗꯣꯏꯗꯣ ꯀꯥ ꯍꯦꯟꯕ ꯋꯥꯗꯤ ꯅꯍꯥꯟꯒꯩꯗꯤ ꯉꯥꯡꯗꯕꯅꯤ ꯃꯃꯤꯠꯅ ꯐꯥꯎ ꯀꯟꯅ ꯌꯦꯡꯗꯕꯤ ꯃꯥꯅ
ꯀꯗꯥꯏꯗꯒꯤ ꯊꯧꯅꯥꯅꯣ ꯈꯪꯗꯦ ꯃꯁꯥꯗꯣ ꯈꯪꯌꯥꯎ ꯌꯥꯎꯕꯗꯧꯅ ꯇꯧꯏ ꯑꯗꯨꯒ ꯃꯥꯌꯣꯡ ꯌꯥꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥꯏꯕꯣꯆꯧ ꯑꯩꯁꯦ ꯅꯆꯟꯃꯛꯅꯤ ꯈꯟꯕꯤꯌꯨ ꯑꯩ ꯏꯁꯥꯁꯦ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯗꯨꯅꯤ ꯑꯃꯔꯣꯝꯗ ꯏꯁꯥꯒꯤ ꯍꯛꯄꯨ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯅꯝꯁꯤꯜꯂꯒ ꯃꯈꯣꯏꯅ ꯆꯠꯂꯨ ꯍꯥꯏꯕ ꯃꯥꯏꯀꯩꯗ ꯍꯥꯏꯕ ꯏꯟꯗꯨꯅ ꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯀꯗꯕꯤꯗꯣ ꯑꯩꯗꯤ ꯅꯠꯇꯦ ꯋꯥꯔꯧ ꯌꯥꯗꯦ ꯇꯥꯗ ꯑꯔꯦꯝꯕꯗ ꯃꯇꯝ ꯌꯥꯝꯅ ꯃꯥꯡꯅꯔꯦ ꯇꯦꯟꯁꯤꯟꯅꯁꯤ ꯇꯥꯗ ꯁꯥꯡꯊꯅꯕꯗ ꯃꯇꯝꯁꯤ ꯌꯥꯝ ꯄꯥꯝꯃꯣꯏ ꯏꯕꯣꯆꯧꯕꯗꯣ ꯈꯨꯠ ꯁꯥ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯊꯦꯛꯏ ꯂꯩꯅꯥꯗꯒꯤꯁꯨ ꯍꯦꯟꯅ ꯊꯣꯠꯂꯦ ꯈꯜꯂꯨꯕ ꯊꯧꯗꯨꯅꯨꯡꯗꯒꯤꯁꯨ ꯍꯦꯟꯅ ꯀꯜꯂꯦ ꯏꯕꯣꯆꯧꯕꯗꯣ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥꯗꯣ ꯊꯛ ꯊꯛ ꯅꯤꯛꯏ ꯑꯉꯥꯡ ꯃꯆꯥꯗ ꯆꯣꯀ꯭ꯂꯦꯠ ꯄꯤꯖꯗꯨꯅ ꯊꯦꯝꯅꯧꯗꯨꯅ ꯍꯥꯏꯕ ꯏꯜꯂꯟꯕꯗꯧꯅ ꯌꯥꯗꯨꯕꯤ ꯅꯤꯡꯂꯨꯕꯅꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯗ ꯇꯥꯔꯦ ꯍꯥꯏꯖꯩ ꯍꯥꯏꯕꯒꯤ ꯃꯇꯤꯛ ꯑꯗꯨꯛ ꯆꯥꯎꯕ ꯅꯥꯄꯜ ꯅꯪꯒꯤ ꯐꯤꯔꯦꯞꯇꯣ ꯑꯩ ꯈꯪꯗꯦ ꯎꯗꯦ ꯊꯥꯗꯣꯛꯑꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯆꯣꯞꯄ ꯌꯥꯗꯦ ꯐꯅ ꯍꯥꯏꯁꯤꯗ ꯑꯩꯅ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯗꯤ ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯣꯛꯑꯦ ꯏꯕꯣꯆꯧꯕꯒꯤ ꯋꯥꯗꯨꯗ ꯄꯤꯡ ꯂꯥꯎꯏ ꯇꯥꯗ ꯍꯥꯏꯗꯅ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯁꯦ ꯃꯁꯤꯒꯤ ꯋꯥꯟꯊꯣꯛ ꯇꯥꯗꯅ ꯃꯥꯡꯍꯟꯕꯤꯒꯦ ꯈꯟꯕꯤꯗꯨ ꯇꯥꯗꯁꯦ ꯀꯅꯥꯅꯣ ꯃꯁꯛ ꯃꯨꯟꯅ ꯈꯪꯖꯔꯦ ꯇꯥꯗꯒꯤ ꯗꯧꯀꯥꯗꯣ ꯑꯩꯉꯣꯟꯗꯗꯤ ꯇꯧꯕꯤꯔꯛꯀꯅꯨ ꯑꯩꯕꯨ ꯂꯥꯏꯔꯦ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇꯕꯗꯤ ꯈꯛ ꯌꯥꯔꯣꯏ ꯀꯗꯥꯏꯗꯒꯤ ꯅꯥꯄꯜꯅꯣ ꯊꯥꯗꯣꯛꯑꯦ ꯅꯊꯤꯕꯣꯡ ꯆꯥꯔꯤꯗꯣ ꯑꯩꯅ ꯊꯥꯛꯂꯤꯕ ꯅꯌꯨꯝ ꯏꯪꯈꯣꯜ ꯂꯥꯏꯔꯦ ꯑꯩꯉꯣꯟꯗ ꯀꯨꯏꯔꯦ ꯃꯟꯗꯥꯟꯗ ꯂꯩꯕ ꯑꯗꯨꯒ ꯅꯪꯒꯨꯝꯕ ꯑꯃꯅꯁꯨ ꯄꯣꯡꯗꯅꯒꯁꯨ ꯇꯧꯔꯤ ꯊꯥꯗꯣꯛꯑꯦ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏ ꯏꯕꯣꯆꯧꯕꯒꯤ ꯋꯥꯍꯩꯗꯨꯗ ꯌꯨꯝ ꯏꯪꯈꯣꯜ ꯃꯟꯗꯥꯟ ꯊꯝꯕꯒꯤ ꯋꯥꯐꯝꯁꯤꯃꯁꯨ ꯃꯍꯥꯛꯇꯤ ꯈꯪꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯏꯕꯣꯆꯧꯕꯒꯤ ꯃꯆꯤꯟꯗꯒꯤ ꯇꯥꯕ ꯐꯪꯒꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯃꯪꯗ ꯐꯥꯎ ꯃꯪꯂꯨꯗꯕꯅꯤ ꯑꯁꯨꯝꯅ ꯏꯕꯣꯆꯧꯕꯒꯤ ꯃꯆꯤꯟꯗꯒꯤ ꯇꯥꯕ ꯐꯪꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯃꯪꯗ ꯐꯥꯎ ꯃꯪꯂꯨꯗꯦ ꯏꯕꯣꯆꯧꯕꯗꯣ ꯍꯟꯕ ꯂꯩꯇꯦ ꯏꯀꯥꯏꯕꯅ ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯂꯩꯔꯤꯕꯤ ꯊꯥꯗꯣꯏꯗ ꯑꯣꯟꯁꯤꯜꯂꯛꯏ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩ ꯅꯪꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞꯇꯣ ꯍꯣꯡꯗꯣꯛꯀꯣ ꯍꯞꯇꯥ ꯑꯃ ꯂꯩꯔꯤ ꯍꯤꯌꯥꯡꯒꯩꯒꯤ ꯄꯥꯡꯈꯠꯂꯛꯄꯁꯤꯗ ꯏꯕꯥꯅꯤ ꯂꯨꯍꯣꯡꯕꯒꯤ ꯁꯦꯝ ꯁꯥꯔꯤꯁꯦ ꯅꯁꯥꯅ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯛꯇꯕ ꯊꯣꯛꯂꯕ ꯅꯪ ꯑꯐꯕꯗꯤ ꯈꯛ ꯑꯣꯏꯔꯣꯏ ꯁꯤꯃꯗꯤ ꯅꯪ ꯈꯪꯖꯤꯜꯂꯨ ꯀꯔꯤꯒꯨꯝꯕ ꯂꯝꯀꯦꯠ ꯂꯝꯃꯥꯏꯔꯕ ꯑꯩꯅ ꯅꯪꯕꯨ ꯐꯥꯗꯨꯅ ꯂꯧꯒꯅꯤ ꯑꯁꯨꯝꯅ ꯏꯕꯣꯆꯧꯕꯅ ꯍꯦꯛ ꯍꯥꯏꯕꯒ ꯅꯥꯀꯟꯗ ꯉꯁꯥꯏꯗꯒꯤ ꯐꯝꯗꯨꯅ ꯇꯨꯃꯤꯟ ꯇꯥꯗꯨꯅ ꯂꯩꯕ ꯁꯂꯥꯏ ꯉꯥꯟꯕꯗꯣ ꯇꯥꯕ ꯉꯝꯗꯗꯨꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯏꯕꯣꯆꯧꯕꯗ ꯑꯣꯟꯁꯤꯜꯂꯛꯑꯦ ꯑꯗꯣꯝ ꯁꯦꯟ ꯌꯥꯝꯅ ꯄꯥꯏꯕ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯕꯗꯤ ꯌꯥꯏ ꯑꯗꯣꯝꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗꯤ ꯃꯇꯝꯁꯤꯒ ꯌꯥꯝ ꯆꯥꯟꯅꯗ꯭ꯔꯦ ꯔꯥꯃꯥꯌꯟ ꯃꯍꯥꯚꯥꯔꯠꯀꯤ ꯋꯥꯔꯤꯗꯣ ꯅꯠꯇ꯭ꯔꯕꯅꯤ ꯈꯔ ꯋꯥꯈꯜ ꯇꯥꯕꯤꯔꯣ ꯊꯥꯗꯣꯏ ꯃꯁꯥꯅ ꯃꯁꯥꯒꯤ ꯐꯤꯔꯦꯞ ꯂꯧꯖꯕ ꯉꯝꯂꯕꯅꯤ ꯊꯥꯗꯣꯏ ꯏꯪꯉꯪꯉꯛꯏ ꯑꯁꯨꯝꯅ ꯁꯂꯥꯏ ꯉꯥꯟꯕꯅ ꯅꯥꯀꯟꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯅꯥꯆꯦꯛꯇ ꯌꯥꯎꯁꯤꯜꯂꯛꯄꯁꯦ ꯃꯤꯍꯨꯜꯒꯗꯣ ꯌꯧꯏ ꯏꯕꯣꯆꯧꯕꯗꯤ ꯁꯂꯥꯏ ꯉꯥꯟꯕꯒꯤ ꯋꯥꯗꯣ ꯁꯥꯎꯅꯤꯡꯕꯅ ꯃꯩꯗꯒꯤ ꯍꯩꯕꯒꯨꯝ ꯊꯣꯛꯂꯦ ꯅꯪꯅ ꯀꯅꯥ ꯀꯔꯤ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯗ ꯌꯥꯎꯁꯤꯜꯂꯛꯂꯤꯕꯅꯣ ꯃꯥꯙꯣꯞ ꯑꯩ ꯊꯥꯗꯣꯏꯒꯤ ꯃꯃꯥꯟꯅꯕꯅꯤ ꯊꯥꯗꯣꯏꯒꯤ ꯄꯨꯟꯁꯤꯗ ꯆꯌꯦꯠ ꯆꯠꯐꯝ ꯅꯥꯏꯅꯕ ꯁꯤꯟꯕ ꯇꯣꯛꯄꯤꯔꯣ ꯃꯇꯝꯅ ꯁꯨꯝ ꯆꯥꯎꯈꯠꯂꯛꯂꯒ ꯃꯤꯑꯣꯏꯕꯅ ꯁꯨꯝ ꯍꯟꯊꯕ ꯊꯥꯛꯇ ꯀꯨꯝꯂꯛꯄ ꯃꯥꯟꯕꯒꯤ ꯊꯕꯛ ꯇꯧꯕꯁꯦ ꯑꯩ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯣꯝ ꯅꯨꯄꯥꯅꯤ ꯅꯨꯄꯥ ꯑꯣꯏꯅ ꯑꯗꯨꯃꯛ ꯍꯤꯡꯕꯤꯌꯨ ꯇꯨꯁꯣꯟ ꯃꯥꯟꯁꯣꯟꯅꯕ ꯈꯜꯂꯒ ꯑꯀꯟ ꯑꯔꯤꯡ ꯁꯥꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯊꯥꯗꯣꯛꯄꯤꯌꯨ ꯍꯣꯏ ꯅꯪ ꯀꯩ ꯑꯣꯏꯔꯤꯒꯦ ꯑꯩꯒꯤ ꯅꯪꯅ ꯄꯥꯎꯇꯥꯛ ꯄꯤꯔꯒ ꯑꯩꯅ ꯏꯟꯒꯗꯕ ꯅꯠꯇꯦ ꯃꯁꯛ ꯃꯁꯥ ꯈꯪꯗꯕ ꯃꯤ ꯑꯃꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯁꯤꯗ ꯍꯩꯄꯥ ꯁꯥꯕꯁꯦ ꯑꯩꯗꯤ ꯃꯤꯠꯀ ꯊꯨꯞꯇꯦꯍꯦ ꯊꯥꯗꯣꯏ ꯃꯁꯥꯗ ꯌꯥꯝ ꯄꯥꯈꯠꯂꯝꯃꯤ ꯏꯕꯣꯆꯧꯕ ꯍꯥꯏꯁꯤꯗꯤ ꯑꯐꯕ ꯃꯤꯗꯤ ꯅꯠꯇꯦ ꯃꯤꯅ ꯍꯥꯏꯅꯕꯗ ꯒꯨꯟꯗꯥ ꯑꯣꯏꯅ ꯍꯧꯔꯦ ꯑꯗꯨꯅ ꯃꯥꯒ ꯃꯥꯟꯅꯕ ꯍꯥꯏꯕꯁꯦ ꯃꯥꯡꯖꯕ ꯈꯛꯇꯅꯤ ꯃꯥꯟꯅꯔꯨꯔꯒ ꯑꯃꯨꯛꯁꯨ ꯏꯀꯥꯏꯕ ꯆꯣꯞꯄ ꯅꯠꯇꯅ ꯑꯇꯩ ꯎꯄꯥꯏ ꯂꯩꯇꯦ ꯑꯅꯤꯁꯤꯒꯤ ꯃꯇꯧꯁꯤꯗ ꯁꯣꯏꯗꯅ ꯈꯟꯅꯔꯛꯄ ꯇꯥꯔꯦ ꯈꯠꯅꯕꯗꯒꯤ ꯈꯨꯠ ꯌꯥꯎꯅꯔꯛꯂꯕꯗꯤ ꯀꯝꯗꯧꯅꯤ ꯈꯜꯂꯨꯕꯗ ꯍꯦꯟꯅ ꯏꯄꯥꯏ ꯍꯧꯏ ꯊꯥꯗꯣꯏꯅ ꯁꯂꯥꯏ ꯉꯥꯟꯕꯕꯨ ꯈꯥꯝꯖꯤꯜꯂꯤ ꯗꯣꯛꯇꯔ ꯁꯦ ꯇꯣꯛꯑꯁꯦ ꯃꯥꯟꯅꯕꯤꯔꯨꯅꯨ ꯃꯥꯟꯅꯕ ꯅꯠꯇꯦ ꯃꯥꯒꯤꯁꯦ ꯉꯁꯥꯏꯗꯒꯤ ꯇꯥꯒ ꯌꯥꯎꯅ ꯇꯥꯕꯅꯤ ꯌꯦꯡꯒ ꯌꯥꯎꯅ ꯌꯦꯡꯕꯅꯤ ꯃꯤꯅ ꯆꯠꯅꯕ ꯌꯥꯕ ꯋꯥ ꯑꯃꯠꯇ ꯃꯆꯤꯟꯁꯤꯗꯒꯤ ꯉꯥꯡꯕ ꯇꯥꯗꯦ ꯅꯪꯅ ꯀꯔꯤ ꯑꯣꯏꯗꯨꯅ ꯋꯥꯐꯝꯁꯤꯗ ꯌꯥꯎꯁꯤꯜꯂꯛꯂꯤꯕꯅꯣ ꯍꯥ ꯅꯪ ꯀꯅꯥꯅꯣ ꯅꯋꯥ ꯂꯧꯗꯦ ꯅꯪ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯊꯥꯗꯣꯏꯒ ꯑꯩꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯗ ꯁꯂꯥꯏ ꯉꯥꯟꯕꯒꯤ ꯊꯕꯥꯛꯇꯨ ꯄꯥꯏꯔꯒ ꯏꯟꯕ ꯍꯧꯔꯛꯑꯦ ꯏꯕꯣꯆꯧꯕꯅ ꯌꯥꯝ ꯎꯁꯤꯠꯇꯅ ꯋꯥꯗꯨ ꯉꯥꯡꯅ ꯁꯂꯥꯏ ꯉꯥꯟꯕꯗꯣ ꯇꯨꯃꯤꯟ ꯂꯩꯕ ꯍꯩꯔꯛꯇ꯭ꯔꯦ ꯏꯕꯣꯆꯧꯕꯒꯤ ꯈꯨꯠꯇꯣ ꯇꯥꯞ ꯂꯥꯎꯅ ꯀꯟꯅ ꯄꯥꯏ ꯑꯗꯨꯒ ꯃꯨꯏ ꯃꯃꯤꯠꯇꯨꯅ ꯈꯥ ꯀꯩ ꯁꯂꯥꯏ ꯉꯥꯟꯕꯅ ꯏꯕꯣꯆꯧꯕꯗ ꯌꯦꯡꯂꯒ ꯑꯃꯨꯛ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯋꯥꯔꯧ ꯌꯥꯗꯦ
ꯇꯥꯕꯗ ꯅꯨꯡꯉꯥꯏꯒꯦꯔ ꯅꯨꯡꯉꯥꯏꯔꯣꯏꯔ ꯅꯥꯀꯣꯡꯗꯣ ꯁꯦꯡꯅ ꯁꯦꯡꯗꯣꯛꯄꯤꯔꯣ ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯥꯗꯦ ꯍꯥꯏꯔꯛꯇꯅꯕ ꯃꯔꯝꯗꯤ ꯑꯩ ꯋꯥꯐꯝ ꯑꯃꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯕꯁꯦ ꯇꯜꯂꯦ ꯑꯩꯁꯦ ꯊꯥꯗꯣꯏꯒꯤ ꯕꯣꯏꯐ꯭ꯔꯦꯟꯅꯤ ꯊꯥꯗꯣꯏꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯉꯩꯗꯒꯤ ꯊꯥꯗꯣꯏꯒ ꯑꯩꯒ ꯈꯪꯅꯕꯗꯒꯤ ꯀꯣꯏꯅꯔꯦ ꯏꯕꯣꯆꯧꯕꯗꯣ ꯋꯥ ꯌꯥꯝ ꯉꯥꯡꯂꯝꯕꯗꯒꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯃꯍꯥꯛ ꯑꯃꯨꯛꯁꯨ ꯆꯍꯤꯗꯣ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤꯅ ꯀꯦꯟꯇꯤꯟ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗꯨꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯂꯛꯄꯗꯨꯗ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ ꯕꯤꯅꯣꯏꯁꯨ ꯃꯇꯥꯡ ꯑꯗꯨꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩ ꯁꯂꯥꯏ ꯉꯥꯟꯕꯗ ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯅ ꯑꯁꯤꯒꯨꯝꯕ ꯕꯤꯍꯦꯚꯤꯌꯔ ꯎꯠꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯈꯛ ꯑꯦꯛꯁꯄꯦꯛ ꯇꯧꯔꯨꯗꯦ ꯊꯥꯁꯨ ꯊꯥꯖꯔꯨꯗꯦ ꯃꯇꯥꯡ ꯑꯗꯨꯗ ꯑꯃꯨꯛ ꯅꯨꯄꯥꯗꯨꯒ ꯁꯂꯥꯏ ꯉꯥꯟꯕꯗꯨꯒ ꯈꯟꯅꯔꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯄꯥꯈꯠꯂꯦ ꯑꯗꯨꯅ ꯃꯍꯥꯛ ꯃꯔꯛꯇꯨꯗ ꯌꯥꯎꯁꯤꯟꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯆꯪꯁꯤꯟꯈꯤ ꯃꯃꯥꯟꯅꯕ ꯁꯂꯥꯏ ꯉꯥꯟꯕꯕꯨ ꯈꯥꯝꯖꯤꯜꯂꯦ ꯑꯃꯔꯣꯝꯗ ꯊꯥꯗꯣꯏꯁꯨ ꯊꯥꯖꯕꯒꯤ ꯋꯥꯡꯃꯗꯅꯦ ꯏꯉꯛ ꯉꯛꯅ ꯁꯂꯥꯏ ꯉꯥꯟꯕꯒꯤ ꯃꯇꯧꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ ꯀꯔꯤꯁꯨ ꯊꯣꯛꯅꯗꯕ ꯂꯝ ꯂꯥꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯗꯣꯛꯇꯔ ꯑꯁꯤꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯃꯥꯒꯤꯗꯃꯛ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯔꯤꯕ ꯃꯥꯒꯤ ꯃꯤꯆꯪꯗ ꯆꯪꯂꯛꯂꯤꯕꯁꯦ ꯃꯥꯈꯛ ꯃꯁꯥꯗ ꯑꯁꯦꯡꯕ ꯇꯥꯏꯕꯪꯅꯤ ꯍꯥꯏꯅ ꯊꯥꯖꯔꯨꯗꯦ ꯑꯗꯨꯕꯨ ꯊꯥꯗꯣꯏꯁꯨ ꯄꯥꯈꯠꯇꯕꯗꯤ ꯅꯠꯇꯦ ꯂꯣꯛꯃꯥꯏ ꯑꯅꯤꯗ ꯀꯩ ꯑꯅꯤ ꯀꯨꯟꯕ ꯌꯥꯗꯕꯒꯨꯝ ꯉꯔꯪ ꯈꯟꯅꯔꯛꯄꯗꯨꯗ ꯑꯉꯛꯄ ꯐꯥꯎꯔꯤ ꯁꯂꯥꯏ ꯉꯥꯟꯕꯅ ꯃꯨꯈꯥꯏꯈꯤꯕꯗꯨꯗ ꯏꯕꯣꯆꯧꯕꯅ ꯅꯥꯄꯜ ꯇꯧꯖꯔꯝꯕ ꯃꯨꯈꯥꯏꯔꯝꯕꯗꯣ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯈꯧꯇꯞ ꯍꯦꯛ ꯆꯥꯏ ꯏꯀꯥꯏ ꯅꯨꯡꯁꯤꯌꯅꯤ ꯃꯃꯥꯏ ꯃꯃꯤꯠꯇꯣ ꯉꯥꯛꯁꯛ ꯉꯥꯡꯉꯤ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯅ ꯏꯕꯣꯆꯧ ꯃꯤꯌꯥꯝ ꯃꯥꯡꯗ ꯏꯀꯥꯏꯕ ꯆꯣꯞꯄ ꯅꯪꯂꯕꯗꯨꯗꯗꯤ ꯇꯨꯃꯤꯟ ꯊꯣꯛꯈ꯭ꯔꯦ ꯁꯂꯥꯏ ꯉꯥꯟꯕꯒ ꯊꯥꯗꯣꯏꯒ ꯕꯤꯅꯣꯏꯒ ꯃꯈꯣꯏ ꯑꯍꯨꯝ ꯂꯩꯍꯧꯏ ꯏꯕꯣꯆꯧꯕꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯁꯂꯥꯏ ꯉꯥꯟꯕꯅ ꯊꯥꯗꯣꯏ ꯅꯪ ꯑꯩꯕꯨꯗꯤ ꯂꯥꯟꯅ ꯈꯟꯒꯅꯨ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩ ꯉꯥꯡꯉꯣꯏ ꯈꯪꯈꯤꯗ꯭ꯔꯦ ꯅꯪꯕꯨ ꯃꯥꯅ ꯅꯨꯄꯤꯅꯤ ꯍꯥꯏꯗꯅ ꯄꯉꯥꯡꯗ ꯉꯥꯡꯕ ꯄꯪꯁꯛ ꯁꯛꯄꯗꯣ ꯇꯁꯦꯡꯅ ꯑꯩꯅ ꯋꯥꯔꯗꯨꯅ ꯅꯪꯕꯨ ꯃꯥꯒꯤ ꯃꯐꯝꯗꯒꯤ ꯀꯟꯅꯤꯡꯈꯤꯕꯅꯤ ꯊꯥꯗꯣꯏꯗꯣ ꯗꯒꯤ ꯍꯦꯟꯈꯤꯗ꯭ꯔꯦ ꯃꯥꯒꯤ ꯂꯥꯏꯌꯤꯡ ꯄꯨꯝꯕ ꯐꯥꯖꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤꯗꯒꯤ ꯃꯍꯥꯛ ꯑꯇꯩ ꯋꯥꯍꯩ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯃꯍꯥꯛ ꯇꯁꯦꯡꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯁꯂꯥꯏ ꯉꯥꯟꯕꯒ ꯕꯤꯅꯣꯏꯒꯁꯨ ꯃꯈꯥ ꯇꯥꯕ ꯀ꯭ꯂꯥꯁ ꯂꯩꯕꯅꯤꯅ ꯀꯦꯟꯇꯤꯟꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯊꯥꯗꯣꯏ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯍꯧꯏ ꯃꯤꯌꯥꯝ ꯃꯥꯡꯗꯨꯗ ꯃꯍꯥꯛ ꯑꯃꯨꯛꯁꯨ ꯃꯊꯟꯗ ꯏꯀꯥꯏꯕ ꯐꯥꯎꯏ ꯃꯁꯥꯗꯣ ꯏꯊꯛ ꯊꯛꯀꯠꯇꯨꯅ ꯃꯍꯥꯛ ꯀꯨꯏꯅ ꯀꯦꯟꯇꯤꯟ ꯃꯅꯨꯡꯗ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯗꯨꯝ ꯇꯨꯃꯤꯟ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯦ ꯊꯥꯗꯣꯏ ꯂꯥꯛꯄ ꯎꯕꯗ ꯃꯅꯦ ꯂꯩꯃꯗꯤ ꯍꯔꯥꯎꯖꯩ ꯏꯕꯣꯆꯧꯕꯒ ꯁꯣꯏꯗꯅ ꯌꯥꯁꯤꯟꯅꯔꯝꯃꯅꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯅ ꯏꯀꯥꯏꯈꯤꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤꯝꯇ ꯍꯪꯗ꯭ꯔꯦ ꯑꯃꯔꯣꯝꯗ ꯔꯥꯙꯤꯀꯥ ꯊꯥꯗꯣꯏꯅ ꯎꯪꯗꯨꯅ ꯂꯥꯛꯄꯗ ꯎꯕꯗ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯊꯥꯗꯣꯏ ꯍꯥꯏꯅꯤꯡꯗ ꯀꯦꯟꯇꯤꯟ ꯃꯅꯨꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨꯒꯤ ꯋꯥꯔꯤꯗꯣ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯔꯝꯃꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯔꯥꯙꯤꯀꯥ ꯌꯥꯝ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯃꯔꯣꯝꯗ ꯗꯣꯛꯇꯔ ꯁꯂꯥꯏ ꯉꯥꯟꯕꯅ ꯃꯥꯒꯤꯗꯃꯛ ꯆꯣꯡꯊꯣꯛꯄꯤꯔꯦ ꯇꯥꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯏ ꯔꯥꯙꯤꯀꯥ ꯍꯧꯕꯗꯒꯤ ꯂꯣꯏ ꯐꯥꯎꯕ ꯋꯥꯔꯤ ꯇꯥꯔꯕ ꯃꯇꯨꯡ ꯑꯅꯤꯗꯣ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯔꯤ ꯊꯥꯗꯣꯏ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯗꯥꯛꯇꯔꯗꯨꯅ ꯅꯪꯕු ꯅꯨꯡꯁꯤꯔꯝꯕ ꯌꯥꯏ ꯑꯣꯏꯔꯝꯃꯣꯏꯗ ꯔꯥꯙꯤꯀꯥ ꯑꯩꯒꯨꯝꯕꯗꯕꯨ ꯂꯣꯏꯔꯛꯄꯗ ꯃꯁꯥꯅ ꯃꯁꯥ ꯃꯊꯟꯇ ꯁꯦꯡꯗꯣꯛꯆꯔꯛꯏꯗꯨꯗꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯥꯒꯤꯗꯣ ꯃꯑꯣꯡ ꯑꯃꯅꯤ ꯍꯥꯏꯗꯤ ꯃꯔꯝ ꯆꯥꯗꯅ ꯃꯥꯅ ꯅꯪꯕꯨ ꯀꯟꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯏꯕꯣꯆꯧꯕꯒꯤ ꯃꯃꯥꯡꯗ ꯃꯥꯁꯦ ꯅꯪꯒꯤ ꯕꯣꯏꯐ꯭ꯔꯦꯟꯅꯤ ꯍꯥꯏꯗꯅ ꯈꯛ ꯍꯥꯏꯔꯝꯂꯣꯏ ꯃꯗꯨꯒꯤ ꯃꯍꯨꯠ ꯅꯨꯄꯤ ꯑꯉꯥꯡꯅ ꯌꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯗ ꯀꯔꯤꯒꯤ ꯍꯟꯖꯤꯟ ꯀꯥꯔꯟ ꯇꯥꯔꯤꯅꯣ ꯍꯥꯏꯗꯅ ꯈꯟꯅꯔꯝꯕ ꯌꯥꯏ ꯈꯪꯗ꯭ꯔꯦꯗ ꯔꯥꯙꯤꯀꯥ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯑꯩꯁꯨ ꯈꯪꯉꯣꯏ ꯅꯪꯗꯤꯅꯦ ꯈꯪꯉꯣꯏ ꯏꯕꯦꯝꯃ ꯊꯥꯗꯣꯏ ꯍꯥꯏꯕꯤ ꯀꯨꯝꯒꯤ ꯍꯪꯉꯣꯏ ꯃꯥꯏꯊꯛꯄꯤ ꯔꯥꯙꯤꯀꯥ ꯏꯀꯥꯏꯕ ꯑꯃꯁꯨ ꯐꯥꯎꯔꯦ ꯏꯊꯟꯇ ꯀꯔꯤꯒꯤꯅꯣ ꯍꯥꯏꯁꯦ ꯁꯨꯝ ꯍꯥꯏꯗꯤ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯏꯀꯥꯏꯖꯩꯗ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯣ ꯌꯥꯔꯦꯍꯦ ꯑꯗꯨꯒꯤꯕꯨ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩꯕꯨ ꯈꯟꯅꯕꯒꯤ ꯃꯔꯝ ꯑꯃ ꯍꯥꯞꯄꯤꯔꯝꯃꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯩ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯂꯥꯏ ꯉꯥꯟꯕꯗꯣ ꯉꯁꯤꯗꯤ ꯂꯦꯝꯍꯧꯔꯤꯕ ꯀ꯭ꯂꯥꯁꯁꯤꯡꯗꯣ ꯌꯥꯎꯕꯗ ꯌꯥꯝꯅ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯉꯁꯥꯏ ꯃꯥꯒꯤ ꯃꯃꯤꯠꯇ ꯎꯈꯤꯕ ꯇꯨꯁꯣꯟ ꯃꯥꯟꯁꯣꯟꯅꯕꯤ ꯃꯤꯆꯪ ꯁꯪꯒ ꯂꯩꯇꯕꯒꯤ ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯟꯅ ꯂꯩꯕꯤ ꯊꯥꯗꯣꯏꯒꯤ ꯃꯇꯧꯗꯣ ꯁꯨꯝ ꯅꯤꯡꯁꯤꯡꯂꯒ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯏ ꯁꯂꯥꯏ ꯉꯥꯟꯕ ꯃꯣꯟ ꯈꯟꯕ ꯍꯧꯔꯦ ꯊꯃꯣꯏ ꯃꯔꯣꯜ ꯂꯣꯟꯕꯗꯧꯅꯁꯨ ꯇꯧꯔꯦ ꯃꯍꯥꯛꯅ ꯅꯨꯄꯥ ꯊꯣꯛꯅ ꯏꯕꯣꯆꯧꯒꯤ ꯃꯥꯡꯗ ꯊꯥꯗꯣꯏꯒꯤꯗꯃꯛ ꯃꯈꯧ ꯄꯣꯡꯅ ꯍꯥꯏꯈꯤꯕ ꯑꯩꯁꯦ
मागी बॉयफ्रेंड हाइकिबदो मनाकोंगदुदा सिंगयाय दुन लेहवे चेबाव पिरुबसु लेते मालंग द मपाव पुबियो हाइकिबसु लेते खंगदे ngasi ma wahang na yom naba punsi abdo orakle kadom dagi hanglaliba wahang na mathong amata khangdre thado hek thengnaruba mikupta magi punsi da wahang hangba horakle khoiningna angang ba kurau mana satpa uraga khongbabu kari gi oigene wahang na laga lai adubu ma mathanda momo nongninge kari gino mafam marang khangdana sum matanda ningsing thado gi saktamado somdana mu kamdauri thadoisu monrungda tauri tawu phatre idai gumnaba radhika gi wahai amada lepa leitana sinthaduna puningba maikei da puri ani do awai khum tongnare thadoi mai hairaga leimang yoguni ko radhika kainu nangna haidubo ai wakhalama taba ngamdre ho mi masaduna nangonda nungsigi formula palaga hotpa horido gyan taw ko nang oira moida nangna wakhal fa tawrin mi khangna ba leramgani he leramoi kaisu phana mating pangbo rasu leramladi mase nangi boyfriend ni na khaga haramoi ko radhika chimbal thongi wabu thajaba yaba wari ro ho yamna ne saita kabi ke changa kanu aigi wadi mi duna nangbu thamoi sengna nuksire haibasimadi ai khange radhika amot pa lekhum leinang marta satpi laisen khudingda magi masik mangal naibi leirang thambaldo ai dinati gulab malga naton chabi orambegi wari do ai ne asumnani do nok tuna wari chane nongmani ni hokre salangan ba magi medical class da thawai yaune puning sakna honari handakti exam sule aduna ma kanna hone asuki matik hone like tagi henba atopa mada puning choi thokte nongmagi numini salangan ba binoy polsal ga makhoi hum mausa gum ngasi ju class yaurame polsal su nahangai di narga lermdo hojikti phungpha phare ngasi di makhoi loina dr damini ge class yaurame dr damini su lecture ne ngasi di mak pathology gi maramda class lawga dori auditorium da present toriba chhatra singdu da yenglaga explain to bahore aina hana swaikre madudi pathology is the subject which deal with the stage of disease masida yauduse disease to bu kari na maram orga tholiba haibidi disease to gi causes in short etiology khandokpa madubu naina baibasini not only that it also include pathogenesis development pathological anatomy and pathological of disease Dr. Daminin hairibado satra singado puning changna tari asumna class 2 concentrate kanna tawringe class 2 dagi district tawre chalanganda magi wakhal gi ichel du to khai pa class 2 dagi kadai jano daiba tawre ichai bidongna tawba hore magi wakhal do mamita maseng marang oina makhal uba hore mag masache autopsy topam haibidi postmortem topam room mamada lerme kari gumbadana forensic lab amadasu mag masache hangat anda chat padongna tawbure karino mag masache me nama ita ta jaramde magi na kongani duda classroom da ngangna riba tawriba singda karimta ta khidra magi mamitasu asi bakchang ama postmortem tawgodoi table mathakta phajana khilaga thambadongna tawbure doctor nupa amna mangonde englaga haide nongmi dadana makhutuna kana hand glove kana upe asi bakchang adu postmortem tawgodaba thawrang tawribado yengna masak masa khangdraba doctor nupaduna salaingan badaire this man is a master of his own death and all that we can do when the time comes is to help him die without fear or pain masi natrane doctor ama oibagi mathause natra salaingan ba nupaduna harik lebado karemna bu wangang nongmi ba karemna ba minok amaga loina duna nganglakpa mi usitaba manba doctor dugi waidu salangan ba yengna doctor duna kausile salangan ba pick up the scalpel salangan ba wangang de masak masa khangdaba doctor duna haibdo mak illaga chale mak ti mangjongna hand gloves do uptuna lairibane phi ngobuna kuptuna lairiba asi bhaksanga do photo kape
Madugi matung asibado autopsy tawdugi thawrang tawe. Doctor masak masa khangdabado asibak changado munna yenglaga haire. Nungai khidre tawrise. Mathanda hu charga sini na sirise. Masa maksung nurse ne. Hospital sigi. Aduga karigino mathau suna natana mathau moina hu charisibo. Asumna hairinge. Doctor na amasu changle. Sir, amta changlake. Doctor do yam sauna laure. Hey, kanage ebe yarga nang mafam sida changlibano. Permission kanadagi lawe. Salangaba khangpre khange. Kanadano mana laurido masu ingtuklu matamda. Salangaba masado tu khyau khyau sungi. Atheng bahingda thongnawdagi ukhiba. Gulmor mokhongda lepaga leba nupa du mangne. Ani do launare. Doctor nuba dusu tumi leithokte. Senior ba masak masa khangdaba doctor du ka launare. Sir, aisu investigation sigi matangda forensic department na aigi ming yaukridudi. Higher authority naibu autopsy sida yaunaba mention tawraga masida kanagi permission amu mathau tarige. Doctor duna hey adu oisu. Doctor na hatuna mukume. Sir, adu oisu aibu. Sir, adu oisu aido yaroi. O nangumba ngarang hanta intern oina puba hobuta ngairiba nangna aigi mathakta khumlibani na ha. Doctor do magi ego ma yam kanna wangli. Doctor na haduna moire. Doctor mi kanamta hairaga polakpa nate. Sar gi mita iche intern oina urangani. Adubu sar su matam amada career horokpa matamda intern haibado soidana oirangani. Experience haibase ahouba ma yaudragadi khag yaroi simasu khangjinbiu. Doctor masak masa khangdabdo tumile wa makha tade. Asibu nupigi hakchang ado postmortem tawba hogadore. Siribu nupido mathanda hu thaglaga sirini. Magi kagi hostel da miyamna haijarasu misi sigi matangda miyamna singnabadagi amadi imung maningu miyosingna postmortem tawbiyu haidana haijarakpadagi tangai phadana postmortem ase tawgadoribane. Doctor na haduna masida thawai yaujarasu masak masa khangdaba doctor dunade postmortem tawudo yamna pamjakhidabane. Amaromdana siriba nurse nupisiga postmortem tawuda yawgadoriba doctor nupasiga mamangda yam tatana loinakre. Itattatana loinabana mana karigi postmortem tawbase tawhoningdriba masigi achobo maram amasu sungchoi soidana legane. Haujikti siriba nurse nupidugi autopsy howdore. Doctor na adusu postmortem tawuda doctor singi team duda yaure. Salangan madi wa amta ngangde. Matang dudadi mahak robot tawna tawe. Mahak wa amta ngangba thokte. Adubu makhoina tawriba singdo loina khange. Makhoina hairakba command singdo mana mathau ama oina inbagi thabak sini mahakna tawrise. Incision tawraba matung organ remove tawre. Aduga yam kupthana examine tawri. Nurse nupidugi stomach content tawgadaba sample collection head and brain examination loinamak tawre. Yam kupthana examine tawraba matung nurse nupiduna siriba misi duda karamba makhalgi misino khangdoknaba tawre. Natural accident, homicide, suicide, undetermined. Karamba oidino mayam sigi marakta haidana conclusion tarakpa matamdadi homicide oiramne. Mina hatpa oini haidana conclusion duda phangle. Minadi masa mathanda hu charga si hairasu hu sidi magi chimbal maya khaktadane tairamlibase magi selibada khaktane phangliba senite sidi magi gastro section sida tasengna manu hu thakpa tardi stomach ki section amadi intestine gi sarukta soidana senite poisoning oiradi senite yawgadabane. Yam ngagliba mana nurse la sabisi 1 month pregnant oirame. Magi times ta fer howduna lerame. Aduga wafam mana magi masada injury khardi lerame. Koki sarukta akanba posak atumba mana thakibagi brain gi sarukta damage tawri haiduna forensic report da mayek singna tare. Adudi nurse nupise pregnant oirabanina magi boyfriend duna mabu hatokpa soidin oigani haiduna intern duna theory masagale. Maramdi doctor na asi
ꯁꯤꯔꯤꯕ ꯅꯨꯄꯤꯁꯤꯒꯤ ꯃꯌꯥꯝ ꯃꯁꯤꯡ ꯊꯣꯛꯑꯦ ꯁꯥꯒꯩꯒꯤ ꯑꯗꯨꯒ ꯅꯨꯄꯤꯁꯤ ꯀꯅꯥꯒ ꯀꯣꯏꯅꯩ ꯀꯅꯥꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯁꯨ ꯃꯍꯥꯛꯇꯤ ꯈꯪꯉꯤ ꯉꯁꯤ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯕꯗ ꯌꯥꯎꯔꯤꯕ ꯈꯔ ꯁꯦꯅꯤꯌꯔ ꯑꯣꯏꯕ ꯗꯣꯛꯇꯔꯁꯤꯒ ꯁꯤꯔꯤꯕ ꯅꯔꯁ ꯅꯨꯄꯤꯁꯤꯒ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯍꯥꯏꯕꯗꯤ ꯅꯨꯄꯤꯁꯤꯅ ꯁꯤꯗ꯭ꯔꯤꯉꯩ ꯊꯥ 8ꯀꯤ ꯃꯃꯥꯡꯗꯒꯤ ꯑꯦꯐꯤꯌꯔꯁ ꯂꯩꯅꯩ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯐꯖꯅ ꯃꯃꯨꯠ ꯇꯥꯅ ꯈꯪꯂꯨꯗ꯭ꯔꯒꯁꯨ ꯀꯕꯛ ꯁꯥꯕꯛꯇꯤ ꯈꯪꯉꯤ ꯑꯗꯨꯅ ꯅꯨꯄꯤꯁꯤꯒꯤ ꯃꯤꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯇꯔꯟꯁꯤꯅ ꯁꯦꯅꯤꯌꯔ ꯗꯣꯛꯇꯔꯁꯤꯗ ꯆꯤꯡꯅꯩ ꯑꯗꯨꯅ ꯏꯟꯇꯔꯟꯗꯨꯅ ꯄꯣꯁꯠꯃꯣꯔꯇꯦꯝꯁꯤꯗ ꯌꯥꯎꯕꯁꯦ ꯈꯔ ꯁꯦꯅꯤꯌꯔ ꯑꯣꯏꯕ ꯗꯣꯛꯇꯔꯗꯨꯅꯁꯨ ꯄꯥꯝꯗꯕꯅꯤ ꯄꯣꯁꯠꯃꯣꯔꯇꯦꯝꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯁꯤꯟꯅꯈ꯭ꯔꯦ ꯑꯁꯤꯕꯇꯅ ꯃꯥꯡꯖꯩ ꯍꯥꯏꯕꯗꯣ ꯑꯔꯣꯏꯕꯗ ꯇꯥꯏ इंटर्न पुरीबा डॉक्टर दुना सिरिबा नर्स तुगी इन्वेस्टिगेशन तौबदा मतेंग पांगे फना माना सीनियर ओइबा डॉक्टर दुदा चिंगनजरसु मधुगी एविडेंस लेतबना मा खुदसादो प्रोक प्रोक थेकना खांगे सिरिबा नर्स नुपीसिगी ममे रोमा कवे अदुगा इंटर्न पुरीबा डॉक्टर सिना मालेम खर सीनियर ओइबा डॉक्टर सिना रोजेन कवे डॉक्टर रोजेन दी प्रोफेसर अमसुने मादी नुपी अंगांगसु लेथे नुपी अंगांग लेने लेना ममित मना सोयरबा डॉक्टर अमने मखा ताबा स्टाफ सिंगा मागा तत्तना मंगलम चत्ता एक्स्ट्रा मैरिटल अफेयर्स लेबगी पाव कया अमसु इतत्ततना ताखे अदुना हंतक रोमागी मिसिसिदा रोजेनमु मालेमना तत्तना चिंगे पुलिस सिंगना इन्वेस्टिगेशन तौबदा प्रूफ एविडेंस करिमता फंगदबना डॉक्टर रोजेंदा किट लाउना नंगना हातपने हाइदुना हाइबा ngamdabagi wa khaktani yamna ngakpa mana fingerprint report lawbatasu asi bakchang duda taba mami haibadi fingerprint amatasu mes tawde Dr. Rojenga mamangda Dr. Rojena thaklamba ising glass amadi fingerprint gi sample lawraga mangna autopsy toromdaida romana thakliba cyanide bottle duda fingerprint taribado Dr. Rojen gi awbra haidana sensor sizinarasu madu mismatch oike सासिन चुसन नखिद्रे सैनाइड बोतल दुदा तारिबा फिंगरप्रिंट दुदी सिरिबा नर्स रोमा की फिंगरप्रिंट खक्तने मालेमना होनजबा पुंबा पुनम अरेमदा ताखे मागी होनजबा फिंगरप्रिंट दुगी मतांगदुमा महि यान्द्रकसु सिमदि खंगे रोमा हुथकलगा सिबा नते आबसिमदि खंगौरे मियांगी मित्ता उच्चाइबने रोमा मथंदा सिगदबा नुपीदि नते मसिदि नुपी अंगांगसिंगदा इतत्ततना थोप क्राइम अमने अदुना मियातपु पुतो रोमाबु लौतुनरगा हातपने हाइदुना मियाम अकनब खोलावमदि खोंजंग पेंद्रदुना मतमदुगी पालबा लेंगाक्तुगी मतकता मियाम हुपतुना अकनब खोंजंग कयामा संचिनकी अदुबु कदाइदनो अहोब मखुल लुप होल अमा लैबदौना रोमागी मिसिदुगी लंगला लंजिन पुथोकपा ngamखिदे मसिगी खल्लबदा माले यामना थवाइ नुंगाइरमदे अदुबु नोंगमदि खंनि निसिंगै रोमाना आई क्लास 7 दगी डायरी इबा होके ngasi फावबा लेपतना आइगी पुंसिगी मरुइबा थौदोकसिंगी मरमदा मयेक सेंगना लोइने इरि नंगना ngarang han केक पीबदो अदु फाउई हाइनबले कीप ए डायरी एंड समडे द डायरी विल कीप यू असि हायरगा मथंत नोए मालेमना हारे सोम से डायरी भी हो रहा है नहान कईबू खंगदेने नहान के खंगदबदो हौजिक्ति नंगसु लोइने खंगजिलो मालेम हौखिब रोमान हायरमबदो निंगसिंगलुबदमा रोमागी डायरीदो थिनिंगले मधु हेक निंगसिंगलुबदमा मिकुब अमत पंथदना याम खोंजल यांगना नुक्सितकी मांग थारदुना रोमाना लेरंबा कादु तमना लाए मांगना लेरिबा हॉस्टेल दुगी वार्डन दुदगी अयाबा लौरबा मतु मखुत्ता रोमागी कादुगी सोदो मंगोन खुसिनरे सोदो प्रपर फांगतोक्तुना चंगले रोमाना सिरगा तारंबा क्राइम सीन ओरिबा फ्लोर दुगी मपादा मी यमगी सेप्ता चोकुंबा व्हाइट कलर की मार्कर अमना मार्क तौरगा लैरिबदु मयेक सिंगना ममित्तुनु उरे मधु हे उबदा मालेम नुंगाइ जरमदे सिख्रबी रोमादो खंगनि निसिंगले निसिंगबसिना मंगोंदा चाइना अमा ओहले निसिंगबगी मरुमदा ngayak thuptuna tangjeduna leirubsu mahak masagi asengba reality da hanjile mahak ka sida changlikibasi asobo mathau amagi mission amagi changlakliबनि हाइबा mahak masana masa mathanda
realize tawrami mak thintaba leitana Roman iramba diary do koiti thiba horokle uchinachin diary do mak phangki kabot amadagi prap diary dugi lemai do haijaraga hangdoi Roma nangi thawaina lairam lendagi urasu aina tawriba singche nang warauganuko tangai phadana ngasidi ai nangi diary che phaktokle diary sigi leimai de iramba nangi wari singsina nangi achumba langlan langjun namadi wail phangadawribane aduna ngasidi nangi diary gi lamai singse ai parage asi harga malem diary de iramba Roma gi wari singado mathang manaw naina parakle diary duda mana chingnaribado mayik singna irame April 20 2013 ai conceive oire abort wasu ai ti pamde magi mafamdadi ibani ki marise aronba mari oiresu ai gi famdadi aronba mari nate ma nupi ingang leire khangna ai pangtharui adubu ai gi khongtang soikrabasu ai masigi isada ninda tawrara magi nuksibada ikhau langjabi aini magi nuksi miyeng amata oirasu yenglakla khanbada isase leitapam sugang ye khangde ai lesabi natre ai mo oirabane mana ibu yumduda mo oina pusin bidrabasu ai sagai dugi maune mathangi diary page tana April 21 2013 mana ibu chaike aina section dabadagi pregnant oi ki aiduna aibu mana chaide thina chaide adubu mana ibu fana thina chairasu fana nganglasu aina de adum nusiba kaubunina mana ngangdopasingdo harau taki malem Romana iramba diary gi magi aronba punsigi wari singdo pabada amukke hena masado khairangi kanano mahang itatatuna mana haiduna masak maming loduna hanjin palliba mana se kanano haiba khangningle diary de iramba aronba wari aronba khongchatuna diary dugi lamai khuding malembu tattana khoirangal sumsum lamai singdo parakpada May 10 2013 hairiga sumna irame mahakna ibu aroibada soidan lauksin bigene hairi mahakna aigi thamoi masak khangbir sidagena nungaiba ma aigi punsida leitre mahakna aigi punsibu yening hulanbaga chap manare hayengi numita mana ibu lauksin birani yumdugi sagai dugi mo ohelani machin na thokna haibir mana aigi dama leplani aigi ohelba phibam sida aigi Dr. Roger thawai gi mabungo swailawi malem Roma gi diary da Dr. Roger hain palamba malem hojiti wakhal tare Roma bu haliba miyat pase Dr. Roger oigani mabu kol blata soidan halamgani diary du pairaga tumin magi ka do solon silamaga tholagle yam koina mak manung duda panthaduna leningdre hayengi numita mak diary si purga police station da submit tawrage misi sigi matangda magna case ma lokotna ba tharang tawrage leble malem matam sida boys hostel da lei numisimagi numidangda sakang da ba mioi kharana room number 33 sida changalga malembu minungsi leitana hatokhi aduga ceiling fan da hatokluba madu thoriyan silaga thambirame asibutana mangjawre diary phangkraiba pau tanaba tamsinba yawgadi Malengi punchi mangkhibani Dr. Rojena Roma gi case asi namchin thamna bhaiduna machin tungkhadaliba malembo hatuknuba sarusinarba matung magi khune kharaga loinana hatkhibani asibugi khyata takhibani linsu sidanaba saisu sutektanaba mangna thoksinkhibani Dr. Rojena namduna hojikti mangna achumba sakhre hokhiba thogdok pumba magi mit mangda ahingbagum paski thogdoksingbu ngasidi pathology gi class sida salainganba mayek singna uri ma thogdok mayam sina mabu tarang malang amada taibang palamada puduna chale ma tumina leiri thogdok punamak sida mahak masase yawdu yawbudona iroina duna chale mahakna sumna tarang da tawringe masa nomduna hodore binoina salainganba
Salanganba Salanganba khangpre khange kaidorage bai class loikre bai kaibo class loire haiba hoi class loire humang anapi kange lawai da humang chintharibudo taichokluga ma khangoude bai class loikibuga nang nasado nungai tabro khara nungai te asumna class loiru matu ngasidi kentil daga changdre hostel lomda lai mak masada phawkhiba ukhiba mayamduna maram moirga masado krak laksil magna ukhiba singdo kanamta gi mafamda de haidokhite mak masadu lengam sangam dana le yamna waba ma masada phawi karino haipam mama masada ikhang khangdre magi ka yoro phaw mak tumille adubu wakhaldadi maro lole manida gulmor mokhongda ukhiba nupadunida somdana kamdawre class loirbu matung kentel gi timing matam yorokpada thadoi madi adikasu loinana lai makhoi ni footpath tu de lepagale jubilee hall meagi garden nakan du de lepe amado asidi udena ama haidi o noi sai radhika nang cham ngamme e ngamde yaribo matang sida kijai yamni be mana madubu asidi udene sumkanse tanjin gumna kupet kapet adum ubne thadoshu langtaknaba phawe phaki bisaigum nong phado ngangingba phawbogo ngasi salanganba uba phangdabase masada nungaitaba madi phawe haijabatani simbalda thausawa sadaba mata utlaga karigidi nungsiba phawre karigidi yengningba phawre magidamak pukchel tingbiduna miyamangda lepiba magidamak pambong tingbiriba mahakbo karigi khoirangwe karigidi khoisaunaroi mabu udraga hek hek thengnakiba pungja asi simpa phakibana mahak salanganbabu machet makai amta orasu yengjaningbane jinbal thongdadi radhika gi mangda ikaiba phawduna khat khatokle magi thamoigi ihuldubu uhaningdraduna adubu magi ingit irang khangbi radhika ne sada sinna mitlaubi uda sinna kharaubini haikraba nusiba lotnaba hotnabada awaba haibadu ore thadoi mamituna kentilumda yengi salanganba uba phanglaktrabada soidana salanganba mamanaba singa wari sanaramgani khanbadagi yengningba phawduna nakoina namu haire radhika ai cha yam thakninge hoi ai su thakninge asi harga nokphe tawe kaya da haina lotnaba hotnariba magi nusibase lotpasu yaroidabasida kansu kanara salanganbagi saktam uba phanglaktrabada nahangegi matam khongjel-dudagi nathareklabada pakhatuna kaidobu yarabano khangningbana cha thause habane cha pamkhidraba chini panba yadaba magna cha taksi kaina hairakpase matangduda chanabadi khara watlame salanganbabu uningbana anido kentel lomda change cha ani loduna thai koiraungnabi misna aniduna koine yengbada kentendugi manungda koyeng yengakku matamda thadoigi minna yengjaningba salanganbagi saktamdudi ubu phangdre salanganba ubu phangdrabada ma ningba kaibadongna tawi radhikana matagi pukning khangna themjinbiraga anido kentendagi thoklai nungthilgi matam aduda atiya pombada nong puba amuba lechina hungnaduna pungku kupsinkhre nongthang kupa nong khongbagi mukhol tarakle aying manungsit amasu loinaduna silai soidana ngasigi numidang wairamdagi hauraga numidang supa ahing supa nong soidana haitharaga naibagi mami ama ure thadoi wakhal nungaita watlaiba domda lai radhikana magi pukning phajile maram icha chadana mathong maram khangdana karigi wakhal nungairaktrino tasingna tapna nungsiba haibado magi thamoida phawruklibra ujaningba saktamna uba phangdrabada mahak khoyang libra khambal libra ngasidi mak masase afa punne thamoi haibasidi pukningna wakhalna irai laina khudum chanba ngam yaibedo chumle asuktuna machu ongene haibadi ma khallude thadoi lamdan ma ki wakhalda langtakne chak nganta thongnaba ngasidi anido berenda da chak thongle
स्टॉप तुदा राधिका थादो अतियादा नोंग खोंगबगी मखोल तत्तना तारे राधिका ना थादो कदरगी उंगदे मो इबेमा नंगी खोंगसिदी अमुकने चाक लोइना काबा सोइदे होइने अई ngasiदी इसासे कया नुंगाइते अदुबोबा चाक थोंलिङै दुददिने उंगुरनोबा मरक अदुदा थादोय इकाई इकाई हौदोरे कइदबो यारबनो खंदे ngasiदी डॉक्टर सलाई ngनबदु उदे राधिका ना ओ हाइनिंगबो वायमा चिनबान कांगलेदना थादोय इकाई रब तौय करमना वाखल द खनबो चिनबाल थोंदा कांगथोखिबा इकाई खांग कंग कोलिमा नायहाक्ति राधिका ना नोंगी खुमने होय बेमा मीनी मासु मागिसुने अचिनबा मा सोइदन लेरमगने अदुबोबा नुंटीगी सुम उखिबदुनरा खंगदे ngasi udabase yam nungaite karigino khangdi is mi singse laina yamna henjal mi jani na aidi nahan kaibu sukang khangde naronda lona thamoida landari banine asumna ni do wari sanaringai mangluduna lerba nongdo magi matam yorkladuna haina tanaba yadana nang haruri matagum sutharakle pudi thokna nongdu churakle हौजिक अहिंग सागे खल कायथरले क्लाइमेट चेंज की अचौबो सापु म लेबना वेदर सु अनप्रेडिक्टेबल ने नोंग चुनिंग लगा अंत चुबा चुनिंग दग हेक तोकवा मफम मरांग अमा इखंग खंगदे मालेंगी होंगलकलिब खोंगचसिदा अदुननी निंगथम था खरा चंगलकपसिदा अमुक नोंग चुरकलिबसे अंगकपदि पोइ नोंगदुना मनेल नायना मा मंगाइरे हाबगे मतागु लेपा लेतुना चुरे अनिदु होंगदुना हौजिकति चाक थोंबा लोरदुना वालोम पुचिनग्रे मयामदु चाबा थकपा लोरदुना ngasiदी nganta लुखाक सगुमदु लोइसिलदुना अनिदो बेरंदा काचनमदा चंगसिलगा फमदुना ले तुमनबा फक अमदी फी थाबदी थारबने अदुबु चौरांगना नुमिदांगी पुंग 8 मुक्ता ताबदा ngaibनिना तुमबा यारमदे ngनमली हाइदना अनिदो नोंग मुखोल मरक्तुदा तुमिल ले तंजादुदा मोबाइल दगी रेडियो ऑन तौदना अधिकान इसाई थारे नोंगा चुरे इंगे इंगले मतम मदुदा एम के बिनुंदिनी की मेकता लाइसम मेमना सकपै इसाईने करम जुकी काउख्रबा हिंदा मंखिबा मंगी मम्मीनो ओटलरेबु तत्तना माना अइकी पुंसी करी ओइनी इसाई सिगी मेक नमु थादोइगी मफमदा सलांगान बाबू तत्तना निंगसिंगले नोंगा चुरे अहिंगबु नुंसितनागा सिजलकपने इसाई मेकसिनागा अमुकेना खोइरांग खोइसावना बायबदु ओइ असोकपु मफमदा थुम थाकपदौनसु तौइ अधिकासु इसाइदो तुमिन ताइ इसाइदुगी मेकसिंगदो अमुक अमुकसु कन्ना कन्ना चुरकलिबा नोंगदुना लौफम खंगदे नोंखांग चाइबगुम इसाइ चाइथोइ मेकसिंगदो नोंगदुनागा अहिंगबु नुंसितुनागा मरमोइ इसाइ तारमबदगी अनिदो तुमथाखिबा खंगौद्रे नुमित चुप्पा खा लाइ चेंदुना मयांगी पुंगनिंग पेनबा तौबनिना अनिदो नोंगदुगी मखोल मरक्ता निंगाइदन तुमने इसी सिकै असुमना नोंगी तथादा पुंगनिंग वाखलना निंगाइदन पोथादुना बिकप थोक्तना तुमनिंगी तंजादुदा कनानोमना मखोइना तुमलिबा फगलांगदु तमना लैतुंगुम्बा मना थोमलकपगी मखोल तारे मखोल अदुना फुकलाउना याम नकना फगलांगदुदा पानबदु तारगा तुमदुना लेबि थादोइदो बिकप थोकले थादोइ मखोलदुना खकप्रे खंगना कइदबु यारबनो हाइदना याम फिंग हौगलकपने असुमना माक मिकप थोगलकपदा कोयेंग येंगे माना तुमलिबा मपादुमक्तदा ई तेरबा चंपल अमा तादुना लेरमदुबदा माक अंगकपा फावे लाइट मंगालदुदा मयेकसिंगना उबदि ngame मदुदि ई तेरबा चंपलने अदुबु खेतनरिबदि ई तेरबा चंपलदुदा अदु हौगदरा मखोलदो अथेंग महिंगसिदा फगलांगदा पानखिबगे मखोलदुगा हाइरोदि असुकी मति केने हाइबे थादोइ तुमदुना लेबे अधिकाबु मसा नोमदु नौदोके खले अदु हौदोकपा ngamdre matang duda magi chimbaldo thakani do phosan kibdongna tawe wangang bu thoketre momit ani duna iterba chapal duda munneng duna le
asumna mifam hongba ngamdana chapal adu yengduna lairingai dupa macha chahi 10 muk surba ma makutta chapal nama ma pai nunglingna masado pumcho chot magi chapal do thiba lai thadoina lairiba maike dumda lai thadoi di angakpa ma yaure nongju leptuna fudi thokna churiba ahing sida nongna chotlaba angang amana laklibase mathantani ahing sida kana su yauda I teiraba chapal du da muye angang du da muye tafong khangdana le tanja du da angang nu pam cha duna nene ai gi chapal ta hore ai gi chapal ga ulak prane angang aduna adumna hayakba madi manga chap mane angang duna adumna monda yenglaga harakpa thadoi masado mimang da lebliba angang duna ngang thorakliba singdo thajaba ngamdre ma lakat angang aduda tumin yengduna le angang duna hanjin hangle ine ai chapal taure uredi ine na khara takpiyo ai ki chapal do sigi machu chini ai ki khutta pairibase higok machu gi chapal ne thadoi angang dugi mataududa wai ama phau haiba ngamdre tumin ahing aduda nungju marak aduda maya ka duna leire angang duna ningai amaga loinana hanjin hanglei thadoi wadi ngangde adubu mukut thinduna amadi mamida ingitta taktuna haire khudombina ingit tawre chapal do sida leire haiduna thadoi wa ngangudi nate angang duna ingitta khange magi chapal do berenda duda leire haiba angang adu prap magi chapal manak tu tamna chansilai aduga I teiraba moregi chapal do makut dena tap longna pai matam duda phanek phiman chatpi samna pharabi motai sudai nabi nupi yamana imagi bungo imagi thoiba imagi sana matum nang bukai de lege imagi bungo asi yarga berenda laiba maike domna nupi do masamana pha chara dana nongling chotpagi masado tanik ledana lai imagi bungo imagi sana matum angang aduna kumai ima ai sida laye imagi bungo mani nangi de amba malemna akhoi bungai duna lehore imagi bungo lao nayamgi nakta chalse angang duna mama dugi wadu taraga hingna kaplubidugi maramsu mayambana ngai duna lehore haba wahi dudani thadoi hoi mai haiduna mama macha ani duna ngangnariba taunariba mataududa hoi mai amata phau haiduna maya kari mama macha ani do pukmen pawminari chapal du kolga hingna kaple angang nupa macha dudi mathada chapal do chajat konuna kaple angang aduna ima tamogi chapal se aina se puthugarga laikhiba chapal dune doctor nabu kari hayoge ekoi tamodo khara phahurabra mamaduna khara phahuri bungo ado doctor na I kamnaba mi thirau hayoge hauji bu kadai digi mino lawri sibo athengba hingsida ima nang warunu tamogi dama aina ipini ima ekoi tamobu tamthina furga thorian chilamba bokhoido police na pharabre ima phadri imagi bungo nang tamodo sining chita hingore ima phatha patabu mokhoido police na phardi phagadabani isero ma sigudawna ekoi tamosu thawai mangdure ma mangoi imagi bungo nayamado mathanda wata lehawi lao satsi magi bungo angang duna amuk mamaga wari sanarambadi thadoi yengaga thoklaw no onsile nene nang paisa ga yawbro yawrobadi lupa 10 khakta piyu nene akoi tamogi achapot legeba angang duna muk thoklaw no onsilaga thadoi da hairpa thadoi masado hena chamamnaba ma fawe karino ngasi gi ahing sida man uriba thengnariba thodok mayam siba masibu thajaba yaba warira aduma amukshu thaje anai yor paibase
ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯏꯃꯔꯖꯦꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯏꯃꯔꯖꯦꯟꯁꯤꯅꯤ ꯑꯍꯤꯡ ꯑꯣꯏꯔꯁꯨ ꯌꯥꯏ ꯉꯁꯤ ꯃꯥꯅ ꯎꯔꯤꯕ ꯃꯃꯥ ꯃꯆꯥꯁꯦ ꯄꯤꯗꯠ ꯄꯥꯗꯠꯄ ꯕꯤꯆꯪ ꯁꯪꯒ ꯂꯩꯇꯕ ꯃꯃꯥ ꯃꯆꯥ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩ ꯃꯃꯥ ꯃꯆꯥꯁꯤꯅ ꯂꯨꯄꯥ 10 ꯍꯪꯂꯛꯂꯤꯕꯁꯦ ꯂꯩꯇ ꯂꯥꯏꯔꯕ ꯍꯦꯟꯃꯟꯈꯤꯕꯅ ꯍꯪꯕ ꯑꯣꯏꯔꯤꯅꯤ ꯑꯗꯨꯅ ꯑꯉꯥꯡꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯐꯝ ꯊꯣꯛꯏ ꯃꯃꯥ ꯃꯆꯥ ꯀꯅꯥꯁꯨ ꯂꯩꯖꯗꯕꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗ ꯀꯔꯤꯁꯨ ꯆꯤꯡꯅꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯑꯉꯥꯡꯁꯤꯒ ꯃꯃꯥꯁꯤꯒꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯈꯜꯂꯦ ꯊꯥꯗꯣꯏ ꯃꯥꯁꯨ ꯂꯥꯏꯔꯔꯦ ꯑꯗꯨꯅ ꯂꯥꯏꯔꯕꯒꯤ ꯑꯋꯥꯕꯗꯤ ꯂꯥꯏꯔꯕꯇꯅ ꯈꯪꯏ ꯃꯃꯥ ꯃꯆꯥꯗꯨꯅ ꯑꯋꯥꯕ ꯃꯇꯧꯗꯨ ꯎꯔꯒ ꯇꯨꯃꯤꯟ ꯂꯩꯕ ꯍꯩꯇ꯭ꯔꯗꯨꯅ ꯑꯉꯥꯡꯗꯨꯒ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯗ ꯃꯔꯛ ꯑꯗꯨꯗ ꯃꯥꯁꯨ ꯌꯥꯎꯁꯤꯜꯂꯦ ꯏꯃꯥ ꯍꯥꯏꯒꯗ꯭ꯔꯥ ꯂꯨꯄꯥ 10ꯗꯣ ꯑꯩ ꯄꯤꯔꯒꯦ ꯀꯔꯤꯅꯣ ꯃꯥꯅ ꯃꯥꯒꯤ ꯃꯌꯥꯝꯕꯒꯤ ꯂꯩꯕꯤꯒꯦ ꯍꯥꯏꯔꯤꯗꯨꯅ ꯅꯨꯄꯤꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯤꯂꯨ ꯄꯤꯔꯥꯡ ꯇꯥꯔꯛꯂꯤꯕꯗꯨ ꯇꯩꯊꯣꯛꯂꯒ ꯏꯃꯥꯒꯤ ꯕꯦꯝꯃ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ ꯏꯆꯥꯒꯤ ꯋꯥ ꯇꯥꯔꯒ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯏꯆꯥꯒꯨꯝꯕꯤ ꯅꯪꯕꯨꯁꯨ ꯆꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯊꯥꯗꯣꯏꯅ ꯈꯨꯝꯃꯤ ꯏꯃꯥ ꯐꯔꯦꯁꯦ ꯏꯃꯥꯅ ꯑꯁꯣꯛꯄꯒꯤ ꯋꯥꯠꯇꯨꯗ ꯂꯩꯕꯤꯔꯝꯃꯨ ꯃꯄꯥꯟꯗ ꯑꯆꯥꯄꯣꯠ ꯌꯣꯟꯕꯤ ꯄꯣꯠꯐꯝ ꯐꯝꯕꯤ ꯑꯃ ꯑꯅꯤꯗꯤ ꯂꯩꯔꯝꯒꯅꯤ ꯑꯗꯨꯗꯒꯤ ꯏꯅꯥꯎꯄꯥꯅ ꯂꯩꯅꯤꯡꯉꯤꯕꯁꯦ ꯑꯩꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯒ ꯂꯩꯔꯨꯔꯒꯦ ꯑꯅꯥꯕ ꯃꯊꯟꯇ ꯊꯥꯗꯣꯛꯄꯗꯣ ꯅꯨꯡꯉꯥꯏꯔꯣꯏ ꯏꯃꯥ ꯆꯠꯄꯤꯔꯝꯃꯨ ꯑꯁꯤ ꯍꯥꯏꯔꯗꯅ ꯊꯥꯗꯣꯏ ꯀꯔꯤꯁꯨ ꯀꯣꯏꯕ ꯅꯥꯆꯨꯡꯕ ꯇꯧꯗꯅ ꯑꯉꯥꯡꯗꯨꯒ ꯂꯣꯏꯅꯅ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯑꯆꯥꯄꯣꯠ ꯂꯩꯔꯨꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯔꯥꯙꯤꯀꯥꯗꯤ ꯇꯧꯔꯤꯕꯁꯤꯡꯗꯨꯒꯤ ꯁꯥꯃꯤꯟ ꯈꯖꯤꯛꯇ ꯐꯥꯎ ꯐꯥꯎꯔꯝꯗꯦ ꯑꯇꯤꯌꯥꯗ ꯈꯥꯛꯄ ꯂꯥꯎꯕꯒꯤ ꯃꯈꯣꯟ ꯃꯔꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯇꯨꯝꯂꯦ ꯁꯣꯝꯗꯅ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ ꯊꯥꯗꯣꯏꯗꯣ ꯑꯉꯥꯡꯗꯨꯒ ꯂꯣꯏꯅꯅ ꯑꯍꯤꯡ ꯑꯗꯨꯗ ꯅꯣꯡꯖꯨ ꯃꯔꯛ ꯑꯗꯨꯗ ꯕꯦꯔꯟꯗꯥ ꯂꯩꯕ ꯑꯗꯣꯝꯗꯒꯤ ꯅꯥꯊꯩꯔꯒ ꯑꯆꯥꯄꯣꯠ ꯌꯣꯟꯐꯝ ꯂꯩꯕ ꯑꯗꯣꯝꯗ ꯂꯥꯛꯏ ꯃꯍꯥꯛ ꯆꯠꯂꯦ ꯑꯉꯥꯡꯗꯨꯅ ꯄꯨꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯗꯨꯕꯨ ꯅꯣꯡꯖꯨꯒꯤ ꯑꯍꯤꯡꯗꯨꯗ ꯀꯅꯥꯅ ꯑꯆꯥꯄꯣꯠ ꯌꯣꯟꯒꯅꯤ ꯑꯁꯣꯛꯄ ꯑꯣꯏꯗꯨꯅ ꯅꯥꯗꯨꯅ ꯂꯩꯔꯤꯕꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯑꯆꯥꯄꯣꯠ ꯆꯥꯒꯦ ꯍꯥꯏꯔꯛꯀꯅꯤ ꯇꯧꯔꯤꯕꯗꯨ ꯈꯔ ꯆꯥꯟꯅꯕꯗꯤ ꯋꯥꯠꯂꯦ ꯑꯗꯨꯕꯨ ꯊꯥꯗꯣꯏ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ ꯑꯉꯥꯡ ꯑꯗꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯕꯣꯏꯁ ꯍꯣꯁꯇꯦꯜꯒꯤ ꯒꯨꯜꯃꯣꯔ ꯍꯧꯕ ꯃꯈꯣꯡ ꯑꯗꯣꯝꯗ ꯊꯥꯗꯣꯏꯕꯨ ꯂꯝꯖꯤꯡꯗꯨꯅ ꯄꯨꯔꯛꯂꯤ ꯊꯥꯗꯣꯏ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯨꯅ ꯅꯣꯡꯅ ꯃꯁꯥ ꯄꯨꯝꯕ ꯆꯣꯠꯇꯨꯅ ꯑꯗꯨꯃꯛ ꯂꯥꯛꯏ ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯃꯍꯥꯛ ꯒꯨꯜꯃꯣꯔ ꯃꯈꯣꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩ ꯅꯣꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯅ ꯑꯉꯥꯡ ꯑꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯦ ꯏꯕꯨꯡꯉꯣ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯑꯩꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤꯁꯦ ꯁꯤꯗꯗꯤ ꯑꯆꯥꯄꯣꯠ ꯌꯣꯟꯐꯝꯁꯨ ꯂꯩꯇꯦ ꯑꯉꯥꯡ ꯑꯗꯨꯅ ꯑꯩꯗꯨ ꯏꯀꯥꯎ ꯀꯥꯎꯏ ꯏꯆꯦ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯁꯥꯎꯗꯤ ꯁꯥꯎꯔꯛꯀꯅꯣꯕ ꯑꯁꯨꯝꯅ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯂꯦꯞꯂꯒ ꯑꯉꯥꯡꯗꯨꯒ ꯊꯥꯗꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯁꯣꯝꯗ ꯕꯣꯏꯁ ꯍꯣꯁꯇꯦꯜꯒꯤ ꯃꯁꯥꯒꯤ ꯀꯥꯗ ꯇꯨꯝꯗꯨꯅ ꯂꯩꯕ ꯁꯂꯥꯏꯉꯥꯟꯕꯗꯣ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯃꯥꯒꯤ ꯀꯥꯗ ꯊꯣꯡꯅꯥꯎꯔꯣꯝꯗꯒꯤ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯃꯔꯥꯡ ꯀꯥꯏꯅ ꯁꯤꯠꯆꯜꯂꯛꯄꯗꯒꯤ ꯃꯍꯥꯛ ꯍꯧꯒꯠꯂꯛꯄꯅꯤ ꯃꯍꯥꯛꯇꯤ ꯉꯁꯥꯏ ꯊꯣꯡꯅꯥꯎꯗꯣ ꯆꯦꯠꯅ ꯂꯣꯟꯁꯤꯟꯍꯧꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯂꯥꯛꯑꯦ ꯃꯍꯥꯛ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯊꯣꯡꯅꯥꯎꯗꯨ ꯂꯣꯟꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯄꯗ ꯒꯨꯜꯃꯣꯔ ꯃꯈꯣꯡ ꯑꯗꯨꯗ ꯍꯦꯛ ꯌꯦꯡꯊꯣꯛꯂꯨꯔꯦ ꯁ꯭ꯇ꯭ꯔꯤꯠ ꯂꯦꯝꯞꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯅꯣꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯅ ꯂꯦꯞꯂꯒ ꯅꯨꯄꯤ ꯑꯃ ꯂꯩꯕꯗꯣ ꯎꯔꯛꯏ ꯁꯂꯥꯏꯉꯥꯟꯕꯗꯤ ꯑꯉꯥꯡꯗꯨ ꯃꯃꯤꯠꯇ ꯎꯔꯝꯗꯦ ꯁꯨꯞꯅꯇꯒꯤ ꯅꯨꯄꯤꯗꯨ ꯈꯛꯇꯅꯤ ꯍꯦꯛ ꯌꯦꯡꯕꯗ ꯃꯥꯅ ꯃꯁꯛ ꯈꯪꯒꯨꯝ ꯂꯥꯛꯀꯨꯝ ꯇꯧꯕꯗꯨꯅꯁꯨ ꯇꯧꯏ ꯃꯥꯅ ꯍꯥꯏꯐꯦꯠ ꯎꯈꯤꯕ ꯈꯪꯈꯤꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯃꯁꯥꯗ ꯁꯃꯤꯟ ꯐꯥꯎꯔꯝꯃꯦ ꯀꯅꯥꯅꯣꯅꯦ ꯑꯁꯨꯛ ꯊꯦꯡꯈ꯭ꯔꯕ ꯑꯍꯤꯡꯁꯤꯗ ꯂꯦꯞꯂꯒ ꯂꯩꯔꯤꯕ ꯍꯣꯁꯇꯦꯜꯒꯤ ꯀꯝꯄꯥꯎꯟꯒ ꯇꯥꯏꯅꯅ ꯈꯥꯔꯤꯕ ꯋꯥꯜ ꯅꯥꯀꯟꯁꯤꯗ ꯄꯨꯝꯆꯣꯠ ꯆꯣꯠꯅ ꯃꯁꯥꯗ ꯀꯔꯤꯝꯇ ꯅꯥꯆꯨꯡꯕ ꯇꯧꯗꯅ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯁꯔꯛ ꯑꯁꯤꯗ ꯃꯍꯥꯛ ꯋꯥꯈꯜꯗꯣ ꯖꯥꯠ ꯖꯥꯠ ꯈꯟꯕ ꯍꯧꯔꯛꯑꯦ ꯃꯃꯥꯡꯗ ꯍꯦꯂꯨꯁꯤꯅꯦꯠ ꯇꯧꯈꯤꯕꯒꯨꯝ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯇꯧꯔꯤꯕ ꯎꯔꯤꯕꯁꯤꯡꯁꯦ ꯃꯥꯒꯤ ꯋꯥꯈꯜꯅꯅꯤ ꯋꯥꯈꯜꯅ ꯊꯣꯟꯕ ꯉꯥꯡꯅꯤ ꯁꯣꯏꯗꯅ ꯍꯦꯂꯨꯁꯤꯅꯦꯠ ꯇꯧꯕ ꯑꯣꯏꯔꯝꯅꯤ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯗꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯥꯒꯤ ꯃꯤꯠꯇꯗꯤ ꯎꯔꯤꯕꯁꯦ ꯊꯥꯗꯣꯏ ꯈꯛꯇꯅꯤ ꯊꯥꯗꯣꯏꯒꯤ ꯃꯤꯠꯇꯅ ꯅꯨꯄꯥ ꯃꯆꯥꯗꯨꯗ ꯍꯦꯂꯨꯁꯤꯅꯦꯠ
तौरीरा तौद्रीरा खंगनिंगमन खरदुना मा पर्पर मागी मोन मयादा थंबा टॉर्च लाइट तो लौथोकलगा थोंनाव रोमदगी गुलमोर मखोंग अदु तमना कापे उसिन नासिन टॉर्च लाइट मंगालदुगी रेदुना थादोइगी माइथोंदा थादोइ ममिथे ममाइदो ngakthoe साउनिंगबसु फावे मीगी माइदा टॉर्च लाइट कापसिलगलिजबो हाइदना तंजा सिदा थादोइदि खंगमदे मंगोंदा टॉर्च लाइट कापसिलगलिबदो कनानो हाइबा अमरोमदना टॉर्च लाइट कापसिनबदु उरे गुलमोर मखोंदा नोंग मरक अदुदा अहिंगदुदा लेप्तुना लेइबदो अतै कना नते थादोइनि हाइबा सोमदना अंगांग नुपा मचादो टॉर्च लाइट मंगालदो कापलकपदुददि मफम मदुदगी मांख्र मरमदि महाक्ति थवाइनि सलांगनमना थादोइ ओइरमदुदा कोइजददना अंगक पमग लोइनना थोंनावदगी लाउरे थादोइ कैदोरब नंदि नथंदा हिंगी नुंजु मरक असिदा थादोइ पुंगंगै खोंजेल दुताबदा मासु खंगी माना ताखिबा मखोलसी माना खंबा मी अमगी मखोलने थादोइ इंगंगलदुना थोंनावरमदे यंखले सलांगनमना आइने थादोइ आइने सलांगनमने थादोइ स्वाइलावे थादोइ खुमदे आददन खुमले आइदो अवाबा तारबा nga magi mayamagi achapo leiba lakpane सलांगनमना कनागे ngang noi se थादोइ तू सिदा लेपिसे अनिदो अवाई खुम तौनरे कदाइनो अंगांगबो सिदा आइगी नाक्ते चाउ चाउना लेपिसे कइनो नंग ngangiदुबो थादोइ गुलमोर मखोंसिदा लेप्तुना लेरबसे नंग खक्तनी थादोइ सलांगनबगी वादु ताबदा अंगकपो फावे मिंग कुपदा मागा लाकमिनबा अंगांग नुपा मचादुदि लेरमद्रे हौजिक्तने अंगांग नुपा मचा मगा आइगे मफम सिताना लाकलिबा हो फरेसे ओइरमबसु ए थादोइ मतम सितेंगे नंगी लेफमदा चलो आइने थोलकपा यारदि नंगबु थिनबिबे याबने अदुसु यारोइदु तौरिसे थादोइ अंगकपो फावे अकोइबदुदा कोयिंगिंगले अंगांग अदु कदाइ ताना चटख्रबना ओतोक थुना सुमांगिदा मतंग याम चादे पुन्ना लाकमिनरगा होय माइ हाइरमदना तुमिन मांख्रजिबु मथंता मसिबु होंगनब्रा करम सारक्ता अइना खंगौद्रिबनो अंगांगसिना तुमिनना लेख्रजिबु मसिबु अंगको नतब्रा नोंग मरक्सिदा मदोम तुमिन मांख्रजिबु मान तौरिसे अइ थासिंग नुंगाइत्रे मयामबसु नादुना ले करिगुमा मु अंगांग अदुना खुदोंग थिबा थोकलमलबदि कमदौबा कदाइ ताना चटख्रबनो अइबुंगदुना लेरुरबरा असिनी मदोम हंजन पुनिंगदा लिसिंगलक सोंजबा अथेंबा अमंबा हिंगे महक थोइने खल्लुदे अदुबु अदुना नोंगमरक अदुदा अदुमा लेपगा लेबदि यादबनिना थादोइदो चलगे वा साइरमलगा अमुक्तंग सलाइगानबाबु हिंगलमलगा चटख्रे सलाइगानबसु वाखल अमता हौवे यामना थाजदबा अमा मसादा फावे अथेंबा हिंगसिदा थादोइ करिगी मथंदा लाइबा अदुगा थादोइबु मथौ अमोइना अहिंगसिदा लमजिंगदुना लाक्लिबसिना कनाना थादोइ कैदुंगदा इंगोंदा चिंदि थिरोय मिनंबसु ngangloi गुलमोर मखुंगसिदा कनागनो माना अथेंबा हिंगसिदा लेमिनरिबा नत्रगना मासु अइगुमना हेलुसिनेट तौरबजाला असि खल्लुबदा खनफम अमा खंगदे मसादो थादोइना चटखिबा माइकेदोमदा थोंनावरोमदगी मियेंगदुना तामद्रिफाव येंगदुना लेहवे थादोइसु नोंग मरक अदुदा मसादा अकीबगा फावदे अदुम चले मियोइबे मसेलगी मरकता मी कौबनिना माकसु अवाना तारबा मतमदा मी यमना अमगे मतेंग पांगबो करी अमांगबा तोंजबा लेगे खनदुना कनाबु किरुनि खन अंगांग नुपा मचादुगी खनबदा नुंगाइतबा अमसु फावरे सोमददी थादोइना मियेंगदगी हेक तामखिबगा सलाइगानबा मागी कागे थोंनावदो जजेट लोनसिले महाक प्रपर मागी टेबलदुदा चंगसिलगा फमे मिकुप खरदी होय माइ हाइदना तुमिन फमदना वाखल अमदा मा तावदुना ले थादोइगे खनबदा अमुकसिंग नुंगाइते कैदरंगदबनो खनबदा नोंगनगा फुदि थोकना चुरे मसादो नोंगना चोलबनिना सोइदना नाबा तारे हाइदना खलमे मागी खनबदने सलाइगानबगी मफमदा अहिंगसिदा खनबा वाखल अमना पोलुम हाबलेबा खल्लरो हाइबसु ngamde ममिता संसंग उदुना ले गुलमोर मखोंदा
ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯅꯣꯡꯂꯤꯛꯅ ꯆꯣꯠꯂꯕ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯇꯣꯔꯆ ꯂꯥꯏꯠꯀꯤ ꯃꯉꯥꯜꯅ ꯌꯩꯕꯗ ꯇꯅꯤꯛ ꯇꯅꯤꯛ ꯈꯥꯡꯈꯤꯕ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯍꯤꯡꯁꯤꯗ ꯃꯊꯟꯇ ꯀꯨꯜꯃꯣꯔ ꯃꯈꯣꯡꯁꯤꯗ ꯂꯦꯞꯂꯝꯕ ꯑꯁꯨꯝꯅ ꯋꯥꯈꯜꯅ ꯍꯨꯝꯗꯨꯅ ꯄꯨꯔꯤꯉꯩ ꯃꯥꯒꯤ ꯀꯥꯒꯤ ꯍꯦꯛ ꯊꯣꯡ ꯃꯄꯥꯗꯨꯗ ꯃꯤ ꯆꯠꯄꯒꯤ ꯀꯣꯛ ꯀꯣꯛ ꯂꯥꯎꯕ ꯈꯣꯡꯎꯞꯀꯤ ꯍꯧꯔꯕ ꯃꯈꯣꯜ ꯑꯃꯨꯛ ꯇꯥꯔꯛꯂꯦ ꯊꯥꯗꯣꯏꯒꯤ ꯋꯥꯈꯜ ꯈꯜꯂꯝꯃꯒ ꯄꯨꯝꯆꯥꯏ ꯃꯤ ꯆꯦꯟꯕꯒꯤ ꯇ꯭ꯔꯣꯂꯤ ꯏꯟꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯛꯂꯦ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯍꯥꯏꯗꯅ ꯌꯦꯡꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯁꯂꯥꯏꯉꯥꯟꯕ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯊꯣꯛꯂꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯥꯗꯨꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯃꯇꯝꯗꯨꯗꯗꯤ ꯃꯤ ꯑꯅꯤꯅ ꯇ꯭ꯔꯣꯂꯤ ꯑꯃꯗ ꯃꯤ ꯑꯁꯤꯕ ꯑꯃ ꯐꯤ ꯑꯉꯧꯕꯅ ꯀꯨꯞꯇꯨꯅ ꯇ꯭ꯔꯣꯂꯤꯗꯨ ꯏꯟꯗꯨꯅ ꯄꯨꯔꯤꯕꯗꯣ ꯃꯥꯒꯤ ꯃꯃꯤꯠꯇꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯦ ꯈꯔꯗꯤ ꯂꯥꯞꯅꯩ ꯃꯥꯅ ꯂꯩꯔꯤꯕ ꯃꯄꯥꯗꯨꯒ ꯃꯍꯥꯛ ꯃꯌꯥ ꯀꯥꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩ ꯍꯣꯁꯄꯤꯇꯥꯜꯒꯤ ꯊꯕꯛ ꯇꯧꯕ ꯀꯝꯄꯥꯎꯟꯗꯔ ꯑꯅꯤꯅ ꯃꯃꯥꯏꯗꯣ ꯃꯥꯛꯁꯨ ꯀꯩꯒ ꯎꯞꯇꯨꯅ ꯐꯖꯅ ꯃꯥꯏꯊꯣꯡꯁꯨ ꯃꯌꯦꯛ ꯁꯦꯡꯕ ꯅꯠꯇꯦ ꯇꯧꯔꯤꯕꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯊꯣꯡ ꯃꯔꯝ ꯑꯃ ꯏꯈꯪ ꯍꯦꯛ ꯈꯪꯗꯦ ꯅꯨꯃꯤꯗꯥꯡꯗ ꯍꯣꯁꯇꯦꯜꯗꯨꯗ ꯀꯅꯥ ꯀꯔꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯕꯅꯣ ꯍꯥꯏꯕꯁꯨ ꯇꯧꯔꯤꯕꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅꯁꯨ ꯍꯥꯏꯕ ꯉꯝꯗꯦ ꯑꯋꯥꯕ ꯑꯃꯅꯤ ꯍꯣꯁꯇꯦꯜꯒꯤ ꯑꯣꯊꯣꯔꯤꯇꯤ ꯃꯤ ꯑꯃꯗꯤ ꯋꯥꯔꯗꯦꯟꯁꯨ ꯌꯥꯎꯗꯦ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯃꯁꯛ ꯃꯁꯥꯁꯨ ꯈꯪꯗꯕ ꯀꯝꯄꯥꯎꯟꯗꯔ ꯑꯅꯤꯁꯤꯅ ꯏꯟꯗꯨꯅ ꯇ꯭ꯔꯣꯂꯤ ꯃꯊꯛꯇ ꯐꯤ ꯑꯉꯧꯕ ꯀꯨꯞꯁꯤꯟꯗꯨꯅ ꯄꯨꯔꯤꯕꯁꯤꯅ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯇꯁꯦꯡꯅ ꯈꯪꯅꯤꯡꯕ ꯐꯥꯎꯔꯦ ꯑꯍꯤꯡ ꯑꯗꯨꯗ ꯅꯣꯡ ꯃꯈꯣꯜ ꯃꯔꯛ ꯑꯗꯨꯗ ꯈꯥꯛꯄ ꯂꯥꯎꯕꯒꯤ ꯃꯈꯣꯜꯒ ꯂꯣꯏꯅꯅ ꯑꯇꯤꯌꯥꯗꯒꯤ ꯊꯛꯇꯣꯔꯛꯄ ꯅꯣꯡꯊꯥꯡ ꯀꯨꯞꯄꯒꯤ ꯃꯉꯥꯜꯅ ꯕꯦꯔꯦꯟꯗꯥ ꯑꯃꯗꯤ ꯀꯣꯔꯤꯗꯣꯔ ꯂꯩꯕꯗꯣꯝꯗ ꯇꯥꯔꯦ ꯀꯔꯤꯒꯨꯝꯕꯗꯅ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯟꯕ ꯍꯣꯁꯇꯦꯜꯒꯤ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯟꯕꯤꯗ꯭ꯔꯕ ꯂꯥꯏꯇꯤꯡꯗꯨꯅ ꯃꯛꯁꯤꯟꯕꯅ ꯃꯌꯦꯛ ꯁꯦꯡꯐꯥꯠꯇꯅ ꯇ꯭ꯔꯣꯂꯤ ꯏꯜꯂꯤꯕꯁꯤꯡꯗꯨ ꯎꯔꯤ ꯁꯂꯥꯏꯉꯥꯟꯕ ꯇꯨꯃꯤꯟꯅ ꯂꯦꯞꯄ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯇ꯭ꯔꯣꯂꯤꯅ ꯏꯟꯗꯨꯅ ꯆꯠꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯇꯥꯟꯅꯔꯦ ꯃꯤ ꯂꯥꯛꯏ ꯏꯟꯅꯔꯦ ꯍꯥꯏꯕꯒꯤ ꯁꯥꯃꯤꯟ ꯐꯪꯂꯕꯗ ꯀꯝꯄꯥꯎꯟꯗꯔ ꯑꯅꯤꯗꯨ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯀꯟꯅ ꯇ꯭ꯔꯣꯂꯤꯗꯨ ꯐꯣर्स ꯑꯃꯒ ꯂꯣꯏꯅꯅ ꯏꯟꯗꯨꯅ ꯆꯠꯂꯦ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯣꯛꯊꯕ ꯐꯥꯎꯗꯦ ꯐ꯭ꯂꯣꯔ ꯃꯊꯛ ꯑꯗꯨꯗ ꯕꯣꯜ ꯕꯤꯌꯥꯔꯤꯡ ꯃꯔꯤꯗꯨꯅ ꯊꯤꯡꯕꯤꯅꯕ ꯂꯩꯇ꯭ꯔꯕꯗ ꯖꯤꯔꯤ ꯖꯤꯔꯤ ꯍꯥꯏꯗꯅ ꯊꯨꯅ ꯌꯥꯡꯅ ꯆꯠꯂꯦ ꯑꯁꯨꯝꯅ ꯇꯧꯊꯣꯔꯛꯄ ꯃꯇꯧꯗꯨꯅ ꯁꯂꯥꯏꯉꯥꯟꯕ ꯋꯥꯈꯜꯗ ꯖꯥꯠ ꯖꯥꯠ ꯈꯜꯂꯦ ꯃꯇꯝꯁꯤꯒꯤ ꯃꯤ ꯐꯠꯇꯕ ꯂꯩꯕꯅꯤꯅ ꯋꯥꯈꯜ ꯐꯠꯇꯕ ꯖꯥꯠ ꯖꯥꯠ ꯄꯪꯈꯟꯗ ꯈꯟꯖꯟꯕ ꯍꯧꯔꯦ ꯃꯤꯒꯤ ꯍꯛꯆꯥꯡꯗꯒꯤ ꯕꯣꯗꯤ ꯄꯥꯔꯠ ꯂꯧꯊꯣꯛꯂꯒ ꯌꯣꯟꯕ ꯀꯔꯕꯥꯔ ꯇꯧꯕ ꯑꯣꯏꯅ ꯎꯔꯦ ꯇꯧꯊꯣꯔꯛꯏꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯖꯟꯈꯤ ꯆꯤꯡꯅꯕ ꯐꯥꯎꯍꯜꯂꯦ ꯑꯁꯨꯛ ꯀꯅꯥꯅ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯂꯒ ꯇ꯭ꯔꯣꯂꯤꯁꯦ ꯏꯟꯗꯨꯅ ꯄꯨꯔꯤꯁꯤꯗꯤ ꯑꯐ ꯅꯨꯡꯉꯥꯏꯒꯤ ꯊꯕꯛꯇꯤ ꯑꯣꯏꯔꯝꯃꯔꯣꯏ ꯁꯣꯏꯗꯅ ꯐꯠꯇꯕ ꯊꯕꯛ ꯊꯧꯁꯤꯟ ꯑꯃꯒꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯈꯜꯂꯛꯂꯦ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯇ꯭ꯔꯣꯂꯤꯗꯨꯕꯨ ꯏꯜꯂꯤꯕ ꯃꯤꯁꯛ ꯑꯅꯤꯗ ꯐꯥꯔꯒ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯒꯦ ꯑꯍꯤꯡ ꯑꯗꯨꯗ ꯑꯇꯣꯞꯄ ꯍꯣꯁꯇꯦꯜ ꯃꯦꯠꯁꯤꯡꯗꯣ ꯇꯥꯅꯕ ꯂꯥꯎꯔꯒꯦꯁꯨ ꯃꯍꯥꯛ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯀꯨꯝꯍꯩ ꯑꯣꯏꯒꯗ꯭ꯔꯥ ꯈꯟꯕꯗꯒꯤ ꯂꯥꯎꯗ꯭ꯔꯦ ꯃꯍꯥꯛ ꯃꯊꯟꯇꯅ ꯁꯤꯇꯨꯌꯦꯁꯟꯗꯣ ꯂꯥꯏꯅ ꯍꯦꯟꯗꯜ ꯇꯧꯕ ꯉꯝꯗ꯭ꯔꯅꯤꯡꯉꯤ ꯃꯍꯥꯛ ꯇꯁꯦꯡꯅ ꯆꯃꯝꯅꯩ ꯉꯁꯤꯒꯤ ꯊꯧꯑꯣꯡꯁꯦ ꯀꯔꯤꯒꯤꯁꯨ ꯆꯃꯝꯅꯔꯣꯏ ꯍꯣꯁꯇꯦꯜꯁꯤꯒꯤ ꯑꯇꯩ ꯁꯥꯇ꯭ꯔꯁꯤꯡꯗꯁꯨ ꯗꯤꯁꯇꯔꯕꯦꯟꯁ ꯄꯤꯅꯤꯡꯗꯦ ꯊꯦꯡꯅ ꯊꯦꯡꯖꯤꯜꯂꯛꯄꯅꯤꯅ ꯇꯨꯝꯅ ꯍꯤꯞꯅꯔꯝꯅꯤ ꯅꯣꯡꯉꯥꯜꯂꯒ ꯃꯍꯩ ꯃꯍꯩ ꯀ꯭ꯂꯥꯁ ꯌꯥꯎꯅꯗꯣꯏꯅꯤꯅꯦ ꯍꯦꯛ ꯂꯥꯎꯔꯕꯗ ꯑꯃꯨꯛ ꯋꯥꯔꯗꯦꯟꯒꯤ ꯈꯣꯟꯊꯤ ꯆꯨꯆꯥꯕ ꯑꯃꯗꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯀꯣꯜ ꯂꯥꯛꯀꯗ꯭ꯔꯥ ꯈꯟꯕꯗꯒꯤ ꯃꯍꯥꯛ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯦ ꯇꯁꯦꯡꯅ ꯃꯍꯥꯛ ꯃꯊꯟꯇꯅ ꯁꯤꯇꯨꯌꯦꯁꯟꯁꯤꯗꯒꯤ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄ ꯉꯝꯅꯤ ꯈꯜꯂꯤ ꯑꯍꯤꯡꯁꯤꯗ ꯃꯍꯥꯛ ꯆꯦꯟꯆꯠ ꯆꯠꯂꯦ ꯐꯨꯠ ꯁ꯭ꯇꯦꯞꯀꯤ ꯃꯈꯣꯜ ꯍꯥꯏꯕꯗꯤ ꯈꯣꯡꯊꯥꯡꯒꯤ ꯃꯈꯣꯜꯇꯅ ꯑꯀꯣꯏꯕꯗꯨ ꯅꯤꯜꯂꯦ ꯅꯣꯡ ꯈꯣꯡꯕꯒꯤ ꯃꯈꯣꯜꯗꯨꯁꯨ ꯑꯃꯨꯛ ꯑꯃꯨꯛ ꯅꯨꯡꯁꯤꯠꯀ ꯂꯣꯏꯅꯅ ꯁꯥꯐꯨ ꯀꯟꯅ ꯑꯍꯤꯡ ꯑꯗꯨꯗ ꯁꯛꯂꯣꯟ ꯂꯥꯡꯉꯤ ꯇ꯭ꯔꯣꯂꯤ ꯑꯗꯨꯁꯨ ꯖꯤꯔꯤ ꯖꯤꯔꯤ ꯀꯣꯔꯤꯗꯣꯔ ꯑꯃꯗꯒꯤ ꯀꯣꯔꯤꯗꯣꯔ ꯑꯃꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯥꯏꯔꯦꯛꯁꯟꯗ ꯆꯠꯂꯦ ꯏꯁꯇꯒꯤ ꯋꯦꯁ ꯅꯣꯔꯠꯇꯒꯤ ꯁꯥꯎꯠ ꯌꯨꯇꯔꯟ ꯂꯧꯕꯗꯧꯅ ꯃꯅꯤꯡ ꯇꯝꯅ ꯂꯧꯔꯦ ꯔꯣꯇꯦꯠ ꯇꯧꯔꯦ ꯆꯀꯥꯁꯤꯡ ꯑꯗꯣ ꯑꯃꯨꯛꯅ ꯐꯩꯅ ꯑꯃꯨꯛꯅ ꯌꯨꯡꯅ ꯇ꯭ꯔꯣꯂꯤꯗꯨꯗ ꯌꯥꯇꯥꯔꯤꯕ ꯐꯤ ꯉꯧꯕꯅ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯍꯛꯆꯥꯡꯗꯨꯒꯤ ꯈꯨꯗꯥꯡꯗꯨꯅ ꯐꯗ꯭ꯔꯥꯛ ꯐꯗ꯭ꯔꯥꯛ ꯌꯥꯟꯊꯔꯒ ꯂꯩꯔꯦ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯃꯇꯝ ꯂꯣꯏꯔꯦ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯥꯛꯂꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯈꯨꯗꯥꯡ ꯑꯗꯨꯗ ꯁꯤꯔꯤꯕ ꯒꯥꯔꯤ ꯑꯃꯗꯤ ꯃꯍꯥꯛ ꯎꯔꯤ ꯈꯨꯗꯥꯡ ꯑꯗꯨꯗ ꯖꯟꯇ꯭ꯔ ꯑꯃꯁꯨ ꯁꯤꯕꯗꯧꯅ ꯇꯧꯕꯗꯣ ꯂꯥꯞꯇꯛꯅ ꯎꯏ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯟꯕ ꯍꯣꯁꯇꯦꯜꯒꯤ ꯂꯥꯏꯇꯤꯡ ꯑꯗꯨꯗ ꯐꯅ ꯁꯥꯡꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯇ꯭ꯔꯣꯂꯤꯗꯨꯒꯤ ꯇꯨꯡꯌꯥꯟ ꯇꯝꯅ ꯇꯥꯟꯅꯔꯛꯂꯕꯁꯨ ꯇ꯭ꯔꯣꯂꯤꯗꯨꯗꯤ ꯐꯪꯕ ꯀꯧꯕ ꯂꯩꯇꯦ ꯑꯁꯨꯝꯅ ꯂꯦꯞꯇꯅ ꯇꯥꯟꯅꯔꯛꯄꯅ ꯍꯣꯁꯇꯦꯜꯗꯨꯒꯤ
ꯃꯥꯅ ꯂꯩꯕ B ꯕ꯭ꯂꯣꯛꯇꯨꯗꯒꯤ C ꯕ꯭ꯂꯣꯛ ꯂꯩꯕꯗꯣꯝꯗ ꯂꯥꯛꯏ ꯃꯍꯥꯛ ꯂꯥꯎꯒꯦ ꯇꯧꯕꯁꯨ ꯇꯜꯂꯤ ꯑꯍꯤꯡ ꯑꯗꯨꯗ ꯏꯁꯨ ꯁꯥꯒꯠꯄ ꯄꯥꯝꯂꯝꯗꯦ ꯑꯗꯨꯒꯤ ꯃꯍꯨꯠ ꯋꯥꯍꯩ ꯍꯥꯏꯕꯒꯤ ꯃꯍꯨꯠ ꯊꯕꯛ ꯑꯣꯏꯅ ꯎꯠꯄ ꯄꯥꯝꯃꯤ ꯐꯪꯂꯒꯅ ꯍꯦꯛꯇ ꯆꯞꯂꯒꯦ ꯃꯅꯤꯡ ꯃꯃꯥꯡ ꯊꯠꯂꯒ ꯍꯣꯁꯄꯤꯇꯥꯜꯗ ꯊꯕꯛ ꯇꯧꯕ ꯀꯝꯄꯥꯎꯟꯗꯔ ꯑꯅꯤꯁꯦ ꯑꯁꯨꯝꯅ ꯏꯟꯅꯔꯛꯄꯅ C ꯕ꯭ꯂꯣꯛ ꯌꯧꯔꯛꯄꯗ ꯅꯣꯡꯅꯒ ꯂꯦꯞꯇꯅ ꯆꯨꯔꯛꯄꯒ ꯃꯩꯗꯨ ꯃꯨꯠꯈ꯭ꯔꯦ C ꯕ꯭ꯂꯣꯛꯇꯣ ꯍꯧꯖꯤꯛꯇꯤ ꯄꯨꯝꯃꯝ ꯃꯝꯈ꯭ꯔꯦ ꯁꯂꯥꯏ ꯉꯥꯟꯕ ꯀꯅꯥꯁꯨ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ ꯉꯁꯥꯏꯒꯤ ꯇ꯭ꯔꯣꯂꯤ ꯏꯜꯕ ꯀꯝꯄꯥꯎꯟꯗꯔ ꯑꯅꯤꯗꯨꯁꯨ ꯎꯈꯤꯗ꯭ꯔꯦ ꯃꯩꯗꯣ ꯍꯦꯛ ꯃꯨꯠꯈꯤꯕꯒ ꯑꯣ ꯇꯧꯔꯦꯗꯅ ꯃꯅꯤꯄꯨꯔꯒꯤ ꯃꯩ ꯅꯣꯡ ꯆꯨꯕ ꯌꯥꯗꯕ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯄ ꯌꯥꯗꯕ ꯃꯅꯤꯄꯨꯔꯒꯤ ꯃꯩ ꯑꯁꯤ ꯈꯜꯂꯗꯅ ꯆꯦꯜꯂꯝꯕꯗꯒꯤ ꯈꯣꯡꯊꯥꯡ ꯑꯗꯨ ꯇꯞꯊꯔꯦ ꯃꯩꯒ ꯃꯝꯂꯦ ꯍꯧꯖꯤꯛꯇꯤ ꯀꯔꯝꯅ ꯃꯊꯟꯇ ꯂꯝꯕꯤ ꯂꯝꯖꯥꯎꯁꯤꯗ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯦꯟꯒꯅꯤ ꯑꯋꯣꯏꯕꯅꯤ ꯁꯥꯎꯅꯤꯡꯗ꯭ꯔꯗꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯈꯪꯅꯤꯡꯕꯗ ꯃꯥꯒꯤ ꯑꯌꯦꯠꯄ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯍꯦꯟꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯑꯃ ꯑꯣꯏꯍꯜꯂꯦ ꯑꯃꯝꯕꯗꯨꯗ ꯃꯥ ꯃꯥꯔꯒ ꯇꯞꯅ ꯇꯞꯅ ꯆꯠꯂꯦ ꯅꯣꯡ ꯑꯃꯨꯛ ꯈꯞꯂꯛꯄꯒꯤ ꯃꯉꯥꯜꯅ ꯑꯃꯨꯛꯁꯨ ꯀꯣꯔꯤꯗꯣꯔ ꯑꯗꯨꯗ ꯇꯟꯗꯜ ꯃꯉꯥꯜꯒꯨꯝ ꯀꯨꯄꯦꯠ ꯀꯥꯐꯦꯠ ꯉꯥꯜꯂꯦ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯄꯥꯠꯇꯅ ꯃꯨꯁꯤ ꯃꯨꯁꯤ ꯇ꯭ꯔꯣꯂꯤ ꯏꯜꯂꯝꯕ ꯀꯝꯄꯥꯎꯟꯗꯔ ꯑꯅꯤꯗꯨꯗꯤ ꯎꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯇꯧꯕꯇꯕꯨ ꯀꯣꯔꯤꯗꯣꯔꯗꯨꯗ ꯇ꯭ꯔꯣꯂꯤꯗꯨꯃ ꯎꯗ꯭ꯔꯁꯨ ꯇ꯭ꯔꯣꯂꯤ ꯏꯟꯕꯒꯤ ꯃꯈꯣꯜꯗꯨ ꯇꯞꯅ ꯇꯞꯅ ꯍꯥꯟꯅ ꯏꯜꯂꯝꯕ ꯆꯥꯡꯗꯨꯗꯒꯤ ꯁꯨꯝ ꯇꯞꯊꯔꯛꯄ ꯃꯥꯅ ꯇꯞꯅ ꯇꯞꯅ ꯏꯟꯕ ꯇꯥꯔꯤ ꯁꯂꯥꯏ ꯉꯥꯟꯕ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ ꯄ꯭ꯔꯤꯄꯦꯗꯀꯤ ꯃꯇꯝꯁꯤꯗ ꯐꯥꯎ ꯍꯦꯛ ꯂꯣꯗ ꯁꯦꯗꯤꯡ ꯄꯦꯜꯂꯕꯅꯤꯗ ꯂꯩꯕꯥꯛꯁꯦ ꯑꯊꯨ ꯑꯀꯥꯏ ꯑꯃꯇ ꯐꯥꯎ ꯍꯦꯛ ꯅꯪꯗꯦ ꯇꯧꯔꯤꯁꯦ ꯇ꯭ꯔꯣꯂꯤ ꯏꯟꯕ ꯑꯗꯤꯗꯨꯅ ꯀꯗꯥꯏ ꯇꯥꯟꯅ ꯆꯠꯈ꯭ꯔꯕꯅꯣ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯑꯃꯝꯕ ꯃꯔꯛꯁꯤꯗ ꯀꯗꯥꯏ ꯇꯥꯟꯅꯅꯣ ꯆꯠꯀꯗꯣꯏꯁꯤꯕꯣ ꯑꯣꯟꯊꯣꯛꯅ ꯅꯥꯇꯩ ꯆꯥꯈꯤꯗ꯭ꯔꯦ ꯑꯩꯒꯤ ꯗꯥꯎꯁꯦ ꯑꯁꯤ ꯍꯥꯏꯔꯗꯅ ꯃꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯃꯥꯒꯤ ꯎꯈꯤꯕꯗꯨꯗꯤ ꯃꯝꯂꯕꯁꯨ ꯃꯝꯅ ꯈꯪꯅꯤꯡꯕ ꯑꯃꯗꯤ ꯃꯁꯥꯗ ꯂꯦꯞꯄ ꯂꯩꯇꯅ ꯐꯥꯎꯔꯤ ꯄꯥꯛ ꯍꯦꯛ ꯍꯟꯗꯦ ꯃꯣꯕꯥꯏꯜꯗ ꯇ꯭ꯔꯣꯁ ꯂꯥꯏꯠ ꯑꯃ ꯌꯥꯎꯖꯔꯝꯂꯕꯗꯤ ꯃꯇꯦꯡ ꯑꯃꯇ ꯑꯣꯏꯔꯁꯨ ꯑꯣꯏꯅꯒꯗꯕꯗꯣ ꯃꯍꯥꯛ ꯀꯥꯎꯗꯨꯅ ꯃꯩ ꯃꯨꯠꯀꯅꯤ ꯈꯪꯗꯕꯅꯤꯅ ꯃꯥꯒꯤ ꯀꯥ ꯃꯅꯨꯡꯗ ꯑꯣꯏꯅ ꯊꯅꯝꯂꯦ ꯀꯣꯟꯅ ꯂꯥꯛꯄ ꯃꯥꯒꯤ ꯋꯥꯈꯜꯁꯤꯒꯤ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯅꯤꯟꯗꯥ ꯇꯧꯔꯤ ꯑꯃꯝꯕꯗꯨꯗ ꯅꯣꯡꯊꯥꯡ ꯀꯨꯞꯄꯒꯤ ꯃꯉꯥꯜꯗꯨꯅ ꯃꯇꯦꯡ ꯑꯣꯏ ꯈꯪꯅꯤꯡꯕꯒꯤ ꯃꯌꯥꯏꯗꯨꯅ ꯈꯣꯡꯊꯥꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯊꯥꯡꯗꯨꯅ ꯃꯥ ꯑꯃꯝꯕꯗꯨꯗ ꯃꯥꯔꯒ ꯂꯥꯛꯏ ꯁꯂꯥꯏ ꯉꯥꯟꯕ ꯃꯥꯒꯤ ꯀꯥꯗ ꯍꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯒ ꯆꯪꯂꯝꯗꯦ ꯇ꯭ꯔꯣꯂꯤ ꯃꯈꯣꯜꯗꯨꯅ ꯃꯥꯕꯨ ꯈꯪꯅꯤꯡꯕꯒꯤ ꯃꯌꯥꯏꯗꯨꯅ ꯂꯝꯖꯤꯡꯗꯨꯅ ꯄꯨꯔꯒ ꯆꯠꯂꯦ ꯑꯁꯨꯝꯅ ꯂꯦꯞꯇꯅ ꯏꯟꯅꯔꯛꯄꯅ ꯇ꯭ꯔꯣꯂꯤꯒꯤ ꯃꯈꯣꯜꯗꯨ ꯇꯥꯈꯤꯗ꯭ꯔꯦ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯣꯔꯤꯗꯣꯔꯗ ꯍꯧꯖꯤꯛꯇꯤ ꯄꯨꯡꯆꯤꯛ ꯆꯤꯛꯈ꯭ꯔꯦ ꯑꯍꯦꯟꯕ ꯃꯈꯣꯜ ꯑꯃꯠꯇ ꯄꯥꯊꯣꯔꯛꯇ꯭ꯔꯦ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯅꯣꯡꯒ ꯅꯨꯡꯁꯤꯠꯀ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯈꯣꯜ ꯑꯍꯨꯝꯁꯤꯅ ꯌꯣꯠꯁꯕꯤ ꯃꯈꯣꯡ ꯑꯍꯨꯝ ꯑꯣꯏꯗꯨꯅ ꯁꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯄꯨꯡꯆꯤꯛ ꯆꯤꯛꯂꯕ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕ꯭ꯂꯣꯛꯇꯨꯗ ꯁꯂꯥꯏ ꯉꯥꯟꯕ ꯃꯊꯟꯇ ꯆꯠꯂꯦ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯐꯥꯎꯈꯤꯕ ꯈꯪꯅꯤꯡꯕ ꯂꯥꯡꯇꯛꯅꯕ ꯑꯅꯤꯗꯨꯅ ꯃꯥꯕꯨ ꯃꯐꯝꯁꯤ ꯇꯥꯅ ꯍꯨꯝꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯀꯥ ꯍꯦꯟꯅ ꯃꯍꯥꯛ ꯊꯣꯏꯅ ꯑꯀꯤꯕꯁꯨ ꯐꯥꯎꯔꯨꯕ ꯂꯩꯇꯦ ꯃꯍꯥꯛ ꯑꯃꯝꯕꯗꯨꯗ ꯃꯥꯔꯒ ꯆꯠꯂꯦ ꯈꯣꯡ ꯊꯥꯡꯕꯗꯤ ꯂꯦꯞꯇꯦ ꯃꯍꯥꯛ ꯂꯦꯞꯇꯨꯅ ꯆꯠꯂꯦ ꯑꯁꯨꯝꯅ ꯆꯠꯂꯤꯉꯩ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯅꯔꯁ ꯅꯨꯄꯤꯁꯨ ꯃꯥꯟꯒꯨꯝ ꯇꯧꯏ ꯅꯨꯄꯤ ꯑꯃ ꯃꯥꯒꯤ ꯃꯃꯥꯡꯗ ꯐꯠ ꯂꯥꯎꯅ ꯂꯥꯟꯊꯣꯛꯂꯒ ꯒꯝ ꯒꯝ ꯂꯥꯎꯅ ꯈꯣꯡ ꯊꯥꯡꯗꯨꯅ ꯑꯃꯝꯕꯗꯨꯗ ꯃꯃꯥꯏꯗꯣ ꯃꯈꯥꯔꯣꯝꯗ ꯑꯣꯜꯂꯒ ꯐꯠ ꯂꯥꯎꯅ ꯆꯠꯈꯤ ꯅꯔꯁꯅꯤ ꯍꯥꯏꯕꯒꯤ ꯁꯥꯃꯤꯟ ꯑꯃ ꯐꯪꯉꯤ ꯁꯂꯥꯏ ꯉꯥꯟꯕ ꯃꯥꯁꯨ ꯅꯔꯁꯇꯨꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯥꯏ ꯑꯣꯜꯂꯦ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯅꯔꯁ ꯅꯨꯄꯤꯗꯣ ꯈꯣꯡꯀꯥꯞ ꯆꯥꯎꯅ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯃꯍꯥꯛ ꯆꯠꯂꯦ ꯑꯃꯝꯕꯗꯨꯗ ꯅꯔꯁ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯤꯡꯅꯕ ꯄꯣꯛꯂꯛꯏ ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯁꯤꯗ ꯍꯣꯁꯇꯦꯜꯒꯤ ꯕ꯭ꯂꯣꯛꯁꯤꯗ ꯀꯗꯥꯏꯗꯒꯤ ꯅꯔꯁꯅꯣ ꯍꯧꯖꯤꯛꯄꯨ